ꯄꯪꯅꯝꯗ ꯅꯝꯃꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯥꯏ ꯃꯈꯨꯠꯁꯦ ꯅꯝꯒꯦ ꯍꯥꯏꯅꯤ ꯅꯝꯕ ꯌꯥꯕ ꯈꯨꯃꯨꯒꯗꯤ ꯂꯣꯏꯔꯦ ꯐꯖꯗ꯭ꯔꯣ ꯑꯩꯁꯦ ꯀꯅꯥꯝꯐꯥꯎ ꯂꯥꯛꯄꯤꯗ꯭ꯔꯦ ꯌꯨꯝꯗ ꯂꯥꯛꯄꯤꯗ꯭ꯔꯦ ꯃꯌꯥꯝ ꯂꯥꯛꯑꯣ ꯀꯩꯀꯩ ꯏꯟꯁꯥꯡ ꯆꯥꯅꯔꯛꯀꯦ ꯅꯅꯥꯛꯇ ꯂꯩꯅꯤꯡꯉꯤ ꯅꯪꯒꯤ ꯅꯨꯡꯁꯤꯅ ꯇꯧꯔꯤꯗꯨꯅ kayaknya kanamo ka lagte ni minyan yung para ba udah minyan yung para mo kadang lagi daw ano Unsa sulo daw kayaknya mata ito na bidu mai daw na isang sa ganun daw thao ko na sa lure ba yung si LB le kau ture na thao ti sa lure loy loy sa nam tap lao thao mayam Jam thijanlamme Thirabane aise thijabana loidabane Nungairibo nungairiye Thoibisana hai Thoibisana aise tam thijanlamme haiye yam thirabo gasise ai kokse thao ta tai te sallaga ko ngasije LB le hai kau thureba hayengse koknuge thao se pajana na block te salureba ko aduga sanjoy mutumna haiba yam thijanlamme hai nokninge yamna thibane ai gasi yam phajadabani ko daga tonina kasarga manipurga khetnaba khradang tambiyu maitai ama oina kasarga manipurga se kasarga manipurga khenabase adum kharadi khenai ko khenabase kaidano haibadane wa khoi wahai wata hai tare ko wa ngangbada wahai wata su khara dum khenai ko aduga chaba thakpada su adum khara khenaba yawe manipurda phangba por khoisida phangdaba akhoi phangba por manipurda phangdaba adugumagi khenaba su khara lei ko aduga adum khara khenaiye aduga akhoi gi luhong khongdongbagi di niyom kase asi su khaji khara dum khenai ba ko dum khenaba di khara lei Thoibisana kana haino ne ina mabuthi haina kana haino thirasu pukche sengla loire sakna saya pote aduna dak bogal bro yadre aduna baladai heli ina madi Latiba yak muning wado han sangakba ngasigi ai subscriber ne bako Chakakbaga Sanjay sina ma haiba thijanlamme hai adugi nokningi bako haidi sauningba kaisum nateda nokningi bako thibane handak nang hen thijanle ai musalle ba handak yamna Thoibisana na ai na re boina ma adune nangi gasai comment amada hairappudo ai mubang yengbadagi nabaga loi fagre haido ado aisu khalamine kai oina ngamdabano haina kai oina ngamdabano Thoibisana Thoibisana kai enjang no hai ngasise nga oina ro oina tawre aduga khumanna khunok kaiba khunok hangoi manbi khunok to hai hangoi se hai nok praba 들어버려요. aduga RK na kaiba chak charabo itaima chare RK nandi charabo kanyang charake kawaidagi oidoino RK Thoibisana na kaiba lai hau tawriba guli chabadai khara phare o kainon tawo Thoibisana
ꯂꯥꯏꯍꯧ ꯍꯧꯕꯁꯦ ꯑꯈꯥ ꯑꯌꯥꯒ ꯊꯛꯅꯕꯅꯤꯅꯦ ꯑꯗꯨꯒꯨꯝꯕꯗꯣ ꯈꯔ ꯊꯛꯆꯜꯂꯨꯀꯣ ꯅꯥꯕ ꯌꯥꯗꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯅꯥꯅꯔꯤꯕ ꯌꯥꯝꯅ ꯅꯥꯕ ꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯑꯩ ꯁꯛ ꯈꯨꯊꯤꯁꯦ ꯑꯩꯕꯧ ꯅꯣꯛꯅꯤꯡꯉꯦꯗ ꯊꯤꯃꯟꯒꯤꯗꯅ ꯆꯤꯟꯒ ꯈꯨꯝꯖꯤꯟꯖꯔꯒꯦ ꯑꯗꯨꯒ ꯈꯨꯃꯟꯅ ꯀꯩꯕ ꯅꯣꯏꯒꯤ ꯖꯣꯀꯔ ꯃꯥꯟꯕꯗꯨꯗꯤ ꯑꯅꯥꯕ ꯐꯔꯕꯣ ꯑꯩꯈꯣꯏꯒꯤ ꯖꯣꯀꯔ ꯑꯅꯥꯕ ꯐꯈ꯭ꯔꯦ ꯃꯥ ꯅꯥꯔꯗꯤ ꯃꯌꯥꯝꯗ ꯀꯅꯥꯅ ꯐꯅꯤ ꯇꯧꯔꯒꯅꯣ ꯈꯟꯗꯣꯏꯕ ꯑꯗꯨꯒꯤ ꯅꯆꯦꯅ ꯌꯥꯡꯅ ꯐꯍꯜꯂꯦ ꯗꯥꯛꯇꯔ ꯌꯦꯡꯍꯟꯗꯅ ꯑꯗꯨꯗꯩꯗꯤ ꯁꯦꯕꯥ ꯇꯧꯖꯗꯅ ꯑꯗꯣ ꯃꯥꯅ ꯐꯅꯤ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯣꯛꯇꯣꯏꯅꯤꯀꯣ ꯅꯥꯕ ꯌꯥꯗꯦ ꯍꯥꯏꯅꯀꯣ ꯑꯗꯣ ꯅꯥꯕ ꯐꯔꯦ ꯑꯩꯈꯣꯏꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯩ ꯇꯧꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯅꯣꯏ ꯃꯌꯥꯝꯅꯁꯨ ꯅꯥꯕ ꯌꯥꯗꯦ ꯍꯥꯏꯅ ꯅꯣꯏ ꯃꯌꯥꯝꯅꯁꯨ ꯕꯣꯔ ꯄꯤꯔꯛꯄꯗꯨꯅ ꯌꯥꯝ ꯌꯥꯡꯅ ꯐꯈ꯭ꯔꯦ ꯑꯩꯈꯣꯏ ꯗꯥꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯌꯥꯝ ꯅꯨꯡꯁꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯗꯥꯁꯦ ꯅꯍꯥꯟ ꯅꯥꯕꯗꯨꯗ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯤꯁ ꯍꯥꯏꯗꯤ ꯅꯥꯕ ꯌꯥꯗꯦ ꯍꯥꯏꯅ ꯃꯌꯥꯝ ꯕꯣꯔ ꯄꯤꯔꯛꯄꯗꯣ ꯅꯥꯒꯅꯨ ꯍꯥꯏꯅ ꯑꯗꯨꯅ ꯌꯥꯝ ꯌꯥꯡꯅ ꯃꯌꯥꯝꯒꯤ ꯕꯣꯔꯗꯒꯤ ꯅꯥꯕ ꯐꯔꯦꯗ ꯀꯣ ꯑꯗꯣ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯑꯗꯨꯅꯦ ꯑꯗꯨꯝꯕꯁꯨ ꯍꯩꯅꯗꯕ ꯑꯩꯁꯦ ꯄꯦꯜꯂꯕꯅꯤꯍꯦ ꯄꯦꯟꯕ ꯌꯥꯕ꯭ꯔꯥ ꯄꯦꯟꯕ ꯅꯥꯗꯅꯕꯒꯤꯗꯃꯛꯇ ꯑꯗꯨ ꯄꯨꯝꯅꯃꯛꯇꯨꯗꯤ ꯃꯊꯧ ꯇꯥꯏꯀꯣ ꯅꯥꯕꯅ ꯍꯥꯏꯗꯤ ꯉꯝꯕ ꯌꯥꯗꯦꯕ ꯑꯩꯈꯣꯏꯅ ꯉꯝꯒꯗꯕꯅꯦ ꯍꯤꯗꯥꯛ ꯖꯥꯠ ꯖꯥꯠ ꯆꯥꯁꯜꯂꯒꯀꯣ ꯐꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯁꯨꯔꯖ ꯁꯤꯅꯥꯝ ꯍꯥꯏ ꯅꯦꯅꯦ ꯍꯦꯜꯂꯣ ꯑꯩꯈꯣꯏꯗ ꯏꯕꯨꯡꯉꯣ ꯊꯣꯛꯂꯛꯑꯦ ꯕꯨꯡꯒꯤ ꯊꯣꯛ ꯊꯥꯛꯗꯥꯅ ꯀꯩꯅꯣ ꯈꯨꯃꯟꯅꯀ ꯍꯥꯏꯈ꯭ꯔꯦ ꯕꯤꯀ꯭ꯔꯝ ꯃꯣꯏꯔꯥꯡꯅ ꯏꯆꯦ ꯏꯕꯥꯏꯗꯤ ꯊꯣꯡꯕ ꯊꯥꯛꯄ ꯌꯥꯝ ꯍꯩꯕ꯭ꯔꯥ ꯍꯥꯏ ꯑꯩꯈꯣꯏ ꯗꯥꯁꯦ ꯕꯤꯀ꯭ꯔꯝ ꯊꯣꯡꯕ ꯊꯥꯛꯄ ꯍꯩꯕꯁꯦ ꯃꯥꯇꯟ ꯈꯛꯇꯤ ꯌꯥꯍꯧꯕ ꯌꯥꯝ ꯍꯩꯌꯦ ꯑꯩꯈꯣꯏ ꯗꯥꯅ ꯍꯧꯕ ꯇꯟ ꯍꯥꯏꯅꯩꯅꯦ ꯈꯨꯍꯥꯎ ꯑꯃꯀꯣ ꯑꯗ ꯑꯩꯈꯣꯏ ꯗꯥ ꯇꯟ ꯍꯧꯕ ꯌꯥꯝ ꯍꯩ ꯑꯗꯨꯒ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕꯁꯤꯗꯅ ꯃꯥꯅ ꯍꯩꯔꯤꯁꯦ ꯌꯦꯟ ꯊꯣꯡꯕ ꯀꯣ ꯆꯤꯛꯀꯟ ꯊꯣꯡꯕꯁꯤꯃꯗꯤ ꯌꯥꯝ ꯍꯩꯀꯣ ꯆꯤꯛꯀꯟ ꯊꯣꯡꯕꯁꯤꯗꯤ ꯑꯩꯅ ꯊꯣꯡꯗ꯭ꯔꯦ ꯃꯥ ꯑꯗꯨꯝ ꯊꯣꯡꯉꯦ ꯑꯩꯗꯤ ꯍꯩꯇꯦꯕ ꯑꯗꯨꯒ ꯑꯇꯩ ꯃꯈꯥ ꯇꯥꯕ ꯌꯦꯟꯁꯥꯡꯗꯤ ꯀꯩꯝ ꯍꯩꯇ꯭ꯔꯦ ꯑꯩ ꯂꯣꯏꯅ ꯍꯣꯠꯅꯔꯦ ꯅꯣꯡ ꯐꯥꯗꯣꯛ ꯊꯣꯡꯕꯗꯨꯗꯤ ꯊꯣꯡꯕꯅꯤꯗꯅ ꯑꯗꯨꯒ ꯍꯩꯇꯦꯗꯤ ꯍꯥꯏꯕ ꯌꯥꯗꯦꯗꯅ ꯍꯣꯏ ꯍꯥꯏꯗꯤ ꯍꯩ ꯂꯣꯏ ꯍꯩ ꯑꯩꯈꯣꯏ ꯗꯥ ꯂꯣꯏ ꯍꯩ ꯍꯥꯎꯕꯗ ꯅꯪꯅ ꯍꯦꯟꯒꯦ ꯍꯥꯏꯒꯦ ꯍꯥꯏꯌꯨ ꯍꯩꯇꯦ ꯍꯥꯏꯕꯗꯨꯗꯤ ꯐꯔꯛ ꯇꯥꯗ꯭ꯔꯥ ꯎꯇꯤ ꯊꯣꯡꯕ ꯍꯩꯕ꯭ꯔꯥ ꯊꯔꯣꯏ ꯊꯣꯡꯕ ꯍꯩꯕ꯭ꯔꯥ ꯍꯩꯅ ꯊꯣꯡꯕꯤꯒꯦ ꯋꯥꯅꯤ ꯀꯌꯥꯇꯅꯣꯅꯦ ꯍꯩꯖꯅꯤꯡꯉꯤꯁꯦ ꯃꯥꯅ ꯈꯨꯃꯟꯅ ꯀꯩꯕ ꯏꯕꯥꯏ ꯖꯣꯀꯔ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩꯈꯣꯏꯅ ꯅꯥꯕꯗꯤ ꯀꯔꯤꯝ ꯈꯟꯗꯦ ꯕꯨꯡꯅ ꯅꯥꯔꯗꯤ ꯑꯩꯈꯣꯏ ꯅꯣꯛꯄ ꯇꯣꯛꯑꯦ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯑꯗꯨꯅꯦ ꯑꯗꯨꯒ ꯈꯨꯃꯟꯅ ꯏꯕꯥꯏ ꯖꯣꯀꯔ ꯆꯦꯅꯨꯁꯦ ꯉꯁꯤ ꯃꯃꯤꯠ ꯑꯃ ꯆꯥꯎꯔꯝꯃꯤꯍꯦ ꯍꯥꯏ ꯃꯃꯤꯠ ꯅꯥꯀꯟ ꯑꯃ ꯆꯥꯎꯋꯤ ꯍꯥꯏꯔꯣ ꯈꯪꯗꯦꯌꯦ ꯃꯤꯠꯀꯁꯦ ꯅꯥꯀꯟ ꯑꯃꯗꯒ ꯆꯥꯎꯊꯣꯔꯛꯑꯕ ꯇꯧꯔꯤꯁꯤꯕꯣ ꯈꯔꯒ ꯊꯤꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏ ꯗꯥ ꯂꯥꯛꯑꯦ ꯃꯌꯥꯝꯒꯤ ꯖꯣꯀꯔ ꯌꯦꯡꯁꯜꯂꯛꯑꯦ ꯑꯩ ꯃꯤꯠꯁꯦ ꯈꯨꯃꯟ ꯍꯥꯏꯕ ꯅꯥꯀꯟ ꯑꯃꯅ ꯆꯥꯎꯋꯤꯒ ꯍꯥꯏꯅꯤꯗ ꯆꯥꯎꯕ꯭ꯔꯗ ꯀꯗꯥꯏ ꯆꯥꯎꯒꯦ ꯃꯥ ꯑꯣꯏꯅ ꯇꯧꯔꯝꯒꯅꯤ ꯑꯗꯨꯅ ꯁꯛꯀꯁꯦ ꯈꯔ ꯊꯤꯕꯁꯦ ꯃꯥꯅ ꯑꯃꯨꯛ ꯃꯤꯠ ꯅꯥꯀꯟ ꯑꯃ ꯆꯥꯎꯋꯤꯒ ꯍꯥꯏꯔꯛꯏꯁꯦ ꯀꯩꯒꯤꯅꯣ ꯁꯤꯕꯣ ꯏꯕꯨꯡꯉꯣ ꯅꯪ ꯆꯩ ꯆꯥꯅꯤ ꯈꯨꯃꯟꯅ ꯀꯩꯕ ꯆꯦ ꯑꯅꯨꯁꯦ ꯉꯁꯤ ꯌꯦꯟ ꯀꯩ ꯍꯥꯏꯅꯣ ꯌꯦꯟ ꯃꯇꯨ ꯃꯥꯜꯂꯦ ꯍꯥꯏ ꯑꯩꯁꯦ ꯌꯦꯟꯒꯤ ꯃꯇꯨ ꯃꯥꯜꯂꯤꯕ ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯣ ꯈꯨꯃꯟ ꯅꯪ ꯀꯥꯔꯟ ꯉꯥꯡꯉꯛꯀꯅꯨ ꯅꯪ ꯆꯩ ꯆꯥꯅꯤ ꯑꯉꯥꯡꯅ ꯈꯨꯃꯟꯅ ꯊꯣꯏꯕꯤꯗꯣ ꯀꯩꯕ ꯑꯈꯥꯕꯅ ꯀꯩꯅꯣ ꯊꯣꯏꯕꯤꯗꯣ ꯑꯈꯥꯕ ꯌꯥꯝ ꯊꯛꯄꯅꯤ ꯍꯥꯏꯔꯣ ꯑꯗꯨꯅꯦ ꯑꯗꯨꯒ ꯊꯣꯏꯕꯤꯁꯅꯥꯅ ꯑꯥꯏꯌꯨꯁꯤ ꯂꯥꯏꯔꯤꯛ ꯄꯥꯔꯤꯌꯦ ꯊꯣꯏꯕꯤꯁꯅꯥ ꯑꯗꯨꯒ ꯈꯨꯃꯟꯅ ꯑꯩ ꯏꯕꯥꯏꯅ ꯇꯟ ꯇꯛꯄꯗꯣ ꯆꯥꯟꯗꯝ ꯂꯩꯀꯥꯏ ꯄꯥꯏꯈꯠꯈ꯭ꯔꯦ ꯆꯥꯟꯗꯝ ꯂꯩꯀꯥꯏꯒꯤ ꯃꯥꯞ ꯃꯥꯜꯂꯝꯒꯅꯤ ꯍꯥꯏ ꯃꯦꯞ ꯏꯕꯨꯡꯉꯣ ꯃꯦꯞ ꯃꯥꯜꯂꯝꯒꯅꯤ ꯍꯥꯏ ꯅꯪ ꯈꯪꯗ꯭ꯔꯤꯅ ꯇꯧꯔꯤꯅꯤ ꯏꯃꯥꯒꯤ ꯃꯤꯡꯅ ꯀꯩ ꯍꯥꯏꯕ ꯀꯩꯅꯣ ꯁꯤꯅꯔꯛꯇꯤ ꯁꯨꯔꯦ ꯉꯁꯤꯒ ꯑꯅꯤꯔꯛꯇꯤ ꯁꯨꯔꯦ ꯉꯁꯤꯒ ꯏꯆꯦ ꯗꯗꯥ ꯅꯨꯡꯁꯤꯕꯤꯒꯤ ꯂꯥꯏꯐ ꯊꯥꯕ ꯌꯥꯎꯖꯕ ꯑꯗꯣ ꯀꯔꯝ ꯀꯥꯟꯗ ꯀꯩ ꯍꯥꯏꯅꯣ ꯊꯥꯒꯦ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯑꯣꯀꯦ ꯄꯨꯡ ꯉꯁꯤꯁꯦ ꯄꯨꯡ ꯀꯌꯥꯗꯅꯣ ꯄꯨꯡ 10 ꯇꯥꯗꯣꯔꯦꯗ ꯒꯦꯃꯤꯡ
ꯄꯨꯡ 9:30 ꯗ 9:35 9:30가 ꯍꯦꯜꯂꯦꯕ ꯑꯩꯈꯣꯏ ꯊꯥꯏꯗꯣ ꯍꯥꯏꯗꯤ ꯑꯩꯗꯤ ꯀꯥꯎꯊꯨꯔꯦ ꯑꯦꯜꯕꯤ ꯂꯩ ꯍꯥꯏꯅ ꯉꯁꯤ ꯁꯇꯔꯗꯦꯁꯦ ꯀꯥꯎꯊꯨꯔꯦꯕꯀꯣ ꯀꯣꯛꯀꯁꯦ ꯇꯞ ꯊꯥꯎ ꯆꯠꯂꯦ ꯍꯌꯦꯡꯁꯦ ꯂꯨꯊꯣꯛꯀꯦꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯗꯥꯅ ꯉꯁꯤ ꯑꯦꯜꯕꯤ ꯇꯧꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯔꯛꯄ ꯋꯥꯅꯤꯗ ꯑꯁ ꯑꯗꯨꯒꯩꯗꯤ ꯑꯩꯅ ꯑꯣ ꯉꯥꯛꯇꯪ ꯑꯣꯏꯁꯨ ꯇꯧꯒꯦ ꯍꯥꯏꯅ ꯑꯗꯨꯒ ꯁꯛꯁꯤ ꯏꯊꯤ ꯊꯤꯉꯩ ꯊꯣꯛꯂꯛꯏꯅꯤ ꯑꯗꯨꯒ ꯏꯃꯥ ꯒꯦꯃꯤꯡꯅ ꯀꯩ ꯍꯥꯏꯕ ꯌꯦꯡꯖꯕꯗꯤ ꯑꯗꯨꯝ ꯌꯦꯡꯖꯩ ꯏꯆꯦ ꯗꯗꯥ ꯑꯅꯤꯒꯤ ꯁꯞꯄꯣꯔꯠꯅꯤ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯏꯃꯥ ꯒꯦꯃꯤꯡ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯕꯨꯗ ꯑꯩꯈꯣꯏꯕꯥꯅꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯕ ꯏꯅꯝꯃ ꯆꯥꯛ ꯈꯔ ꯌꯥꯝ ꯆꯥꯎꯃꯤ ꯅꯪꯕꯣ ꯍꯥꯟꯅꯒꯤ ꯃꯨꯛꯕꯥꯡ ꯆꯥꯕ ꯈꯨꯆꯥꯗꯣ ꯌꯥꯝ ꯍꯜꯂꯦ ꯀꯥꯂꯦꯟꯁꯦ ꯆꯥꯕꯁꯨ ꯌꯥꯗꯕꯅꯦ ꯑꯗꯨꯏꯁꯨ ꯁꯣꯟꯊꯔꯛꯀꯅꯤ ꯈꯔ ꯅꯝꯗꯅ ꯆꯥꯁꯤꯜꯂꯣ ꯍꯥꯏ ꯑꯗꯨꯅꯦ ꯃꯤ ꯊꯣꯏꯕꯤꯁꯅꯥ ꯑꯩ ꯆꯥꯛ ꯆꯥꯕ ꯌꯥꯗꯦ ꯍꯟꯗꯛ ꯆꯥꯛ ꯆꯥꯕ ꯀꯨꯏꯔꯦ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯤꯁꯦ ꯑꯗꯨꯅ ꯏꯟꯖꯥꯡꯁꯨ ꯀꯪꯁꯜꯂꯦ ꯏꯟꯖꯥꯡ ꯀꯪꯁꯜꯂꯗꯤ ꯃꯤꯁꯦ ꯁꯛꯁꯨ ꯊꯤꯖꯤꯟꯕꯅꯤꯀꯣ ꯑꯗꯨꯅ ꯏꯟꯖꯥꯡ ꯀꯪꯁꯟꯕꯗꯒꯤ ꯁꯛꯁꯨ ꯌꯥꯝ ꯊꯤꯖꯤꯜꯂꯦ ꯃꯨꯁꯨ ꯃꯨꯁꯜꯂꯦ ꯑꯗꯨꯅꯦ ꯑꯗꯣ ꯌꯥꯝ ꯌꯥꯡꯅ ꯆꯥꯗꯅ ꯏꯁꯥꯁꯦ ꯑꯃꯨꯛ ꯐꯍꯟꯅꯕ ꯍꯣꯠꯅꯔꯛꯀꯦ ꯀꯣ ꯄꯨꯁꯄꯥꯅ ꯆꯥꯛ ꯆꯥꯔꯕꯣ ꯑꯩꯈꯣꯏ ꯄꯨꯁꯄꯥ ꯂꯥꯛꯑꯦ ꯋꯦꯜꯀꯝ ꯄꯨꯁꯄꯥ ꯅꯆꯦ ꯒꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯆꯥꯔꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯅꯪꯗꯤ ꯑꯩꯈꯣꯏꯁꯨ ꯉꯥ ꯊꯣꯡꯕ ꯆꯥꯔꯦ ꯑꯥꯔꯀꯦꯅ ꯗꯥꯗꯣ ꯃꯁꯛ ꯐꯖꯩꯌꯦ ꯑꯣ ꯃꯥꯏ ꯒꯣꯠ ꯑꯩꯈꯣꯏ ꯗꯥꯁꯦ ꯍꯔꯥꯎꯈ꯭ꯔꯦ ꯑꯣꯏꯃꯥ ꯑꯩꯈꯣꯏ ꯗꯥ ꯃꯁꯛ ꯐꯖꯩ ꯍꯥꯏꯕꯗꯒꯤ ꯃꯥ ꯀꯩꯅꯣꯝ ꯇꯧꯔꯛꯇꯣꯔꯤ ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯃꯌꯥꯝ ꯃꯥ ꯃꯁꯛ ꯐꯖꯩ ꯍꯥꯏꯕ ꯌꯥꯗꯕꯅꯦꯕ ꯏꯉꯥꯎ ꯉꯥꯎꯁꯟꯅꯕꯅꯦꯕ ꯃꯥꯁꯦ ꯈꯪꯕ꯭ꯔꯥ ꯁꯦ ꯃꯁꯛ ꯐꯖꯩ ꯍꯥꯏꯔꯨꯕꯗꯤ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯏꯃꯥ ꯃꯃꯤꯒ ꯂꯣꯏ ꯀꯨꯞꯈ꯭ꯔꯦ ꯏꯃꯥ ꯐꯖꯩꯅꯦ ꯄꯛꯆꯩ ꯅꯉꯣꯟꯗ ꯗꯣ ꯅꯪ ꯑꯗꯨ ꯃꯇꯨ ꯄꯤ ꯑꯃ ꯂꯩꯔꯤꯁꯦ ꯄꯛꯆꯩ ꯌꯥꯝ ꯅꯉꯣꯟꯗ ꯀꯩꯅꯣ ꯖꯥꯎ ꯁꯦꯟꯕ ꯃꯥꯜꯂꯤ ꯖꯥꯎ ꯑꯗꯨꯅꯤ ꯁꯦꯟꯕ ꯁꯗꯥꯟꯕ ꯅꯣꯡꯃꯩ ꯑꯃꯒ ꯄꯩꯔ ꯖꯥꯠꯂꯗꯤ ꯑꯣ ꯃꯥꯜꯂꯦ ꯀꯨꯀꯤ ꯃꯥꯜꯂꯤ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯐꯨꯜ ꯍꯥꯏꯕ ꯕꯖꯔꯤ ꯆꯦ ꯑꯅꯨꯒꯤ ꯁꯝꯕꯨꯟꯗꯣ ꯌꯦꯟꯒꯤ ꯃꯇꯨ ꯃꯥꯜꯂꯦ ꯑꯣ ꯑꯩ ꯁꯝꯁꯤꯔꯣ ꯃꯥꯅꯤꯡꯕ ꯃꯥꯟꯖꯔꯣꯗ ꯇꯜꯂꯦꯗ ꯈꯨꯃꯟ ꯐꯖꯕꯒ ꯅꯪꯒꯤ ꯐꯖꯅꯤꯡꯗ꯭ꯔꯦꯗ ꯂꯨꯃꯥꯡꯗꯨꯅ ꯀ꯭ꯋꯥꯛ ꯃꯍꯨꯝ ꯃꯥꯜꯂꯤ ꯑꯩ ꯐꯖꯕꯒ ꯑꯃꯠꯇ ꯍꯦꯛ ꯐꯖꯅꯤꯡꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯤꯌꯨ ꯑꯗꯨ ꯈꯛꯇꯪ ꯄꯥꯝꯖꯔꯦ ꯑꯩ ꯀꯔꯤꯝ ꯄꯥꯝꯖꯗ꯭ꯔꯦ ସଂꯁꯥꯔꯁꯤꯗ ꯔꯣꯁꯅ ꯀꯩꯕ ꯏꯕꯦꯝꯃ ꯀꯩꯕ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯏꯖꯥꯎ ꯆꯥꯎꯉꯩ ꯏꯆꯥꯎ ꯆꯥꯎꯉꯩ ꯀꯩꯕ ꯏꯀꯦ ꯀꯦꯊꯔ ꯀꯦꯊꯔꯗꯅ ꯄꯛꯇꯦꯍꯦ ꯍꯥꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯁꯦ ꯀꯔꯝꯕ ꯀꯥꯟꯗ ꯀꯩꯅꯣ ꯇꯧꯈ꯭ꯔꯒꯦ ꯀꯦꯊꯈ꯭ꯔꯒꯦ ꯀꯦꯔꯁꯨ ꯀꯩꯗꯧꯔꯒꯦꯅꯦ ꯍꯥ ꯑꯄꯛꯄ ꯃꯤꯅ ꯑꯗꯨꯝ ꯌꯦꯡꯖꯔꯤ ꯄꯛꯇꯕ ꯅꯪꯅ ꯑꯗꯨꯝ ꯌꯦꯡꯕꯤꯔꯨꯔꯅꯣ ꯑꯗꯩꯗꯨꯗ ꯑꯗꯨꯛ ꯅꯈꯣꯏꯗꯧꯗ ꯊꯤꯠꯅ ꯉꯥꯡꯉꯩꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏꯗ ꯀꯥꯏꯅ ꯀꯁꯥꯗꯗꯤꯗ ꯀꯧꯅꯗꯦꯗ ꯀꯧꯅꯤ ꯅꯪꯒꯤ ꯅꯊꯧ ꯀꯔꯤ ꯇꯥꯒꯦ ꯔꯣꯁ ꯅꯪꯗꯤ ꯔꯣꯁꯀ ꯊꯣꯜꯂꯗꯅ ꯔꯣꯁ ꯀꯥꯏꯅ ꯏꯪꯂꯤꯁꯀꯤ ꯃꯃꯤꯡꯒ ꯊꯣꯟꯖꯜꯂꯗꯅ ꯑꯩꯈꯣꯏ ꯁꯤꯗ ꯏꯪꯂꯤꯁꯀꯤ ꯃꯤꯡ ꯏꯝꯐꯥꯜ ꯃꯤꯒꯤ ꯊꯣꯟꯅꯗꯕꯅꯦ ꯃꯇꯧ ꯇꯝꯕꯤꯔꯣ ꯀꯩꯅꯣ ꯑꯩꯈꯣꯏꯗꯤ ꯇꯝꯅꯤꯡꯕ ꯃꯇꯧ ꯇꯝꯅꯤ ꯅꯪꯅ ꯔꯣꯁ ꯍꯥꯏꯅ ꯊꯣꯜꯂꯤ ꯅꯃꯤꯡ ꯊꯣꯜꯂꯤꯁꯤꯅ ꯀꯩꯒꯤ ꯅꯪꯁꯨ ꯐꯣꯔꯦꯟꯅꯔꯅꯤ ꯐꯣꯔꯦꯟꯅꯔꯒꯤ ꯃꯇꯧ ꯇꯝꯖꯩꯔꯣ ꯑꯩꯈꯣꯏꯗꯤ ꯃꯩꯇꯩ ꯃꯆꯥꯒꯤ ꯃꯇꯧ ꯇꯝꯕꯅꯦ ꯏ ꯃꯁꯦꯟꯒꯤ ꯃꯇꯧ ꯇꯝꯕꯅꯦ ꯕꯥꯕꯨ ꯈꯪꯉꯦꯗꯅ ꯋꯥꯏꯠ ꯀꯂꯔ ꯁꯥꯔꯠꯀꯤ ꯂꯤꯠꯂꯅ ꯋꯥꯎ ꯏꯕꯨꯡ ꯁꯦ ꯀꯩ ꯇꯥꯔꯦ ꯕ꯭ꯂꯦꯛ ꯑꯦꯟ ꯍ꯭ꯋꯥꯏꯠ ꯇꯥꯔꯦ ꯑꯩꯅ ꯑꯩꯈꯣꯏ ꯗꯥꯒ ꯃꯥ ꯉꯁꯤꯇ ꯈꯪꯖꯔꯤ ꯃꯥꯜꯂꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯊꯦꯡꯅꯔꯛꯄꯗꯤ ꯗꯥ ꯀꯧꯔ ꯂꯥꯛꯑꯦ ꯑꯥꯔꯀꯦꯅ ꯀꯔꯥꯏꯕ ꯚꯦꯔꯤ ꯅꯥꯏꯁ ꯂꯨꯀꯤꯡ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯇꯕꯤꯆꯅꯥꯅ ꯀꯔꯥꯏꯕ ꯈꯨꯐꯖ ꯑꯃ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗꯔꯣ ꯅꯉꯣꯟꯗ ꯏꯃꯥ ꯑꯩ ꯀꯩꯗꯧꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯗ ꯆꯥꯛꯆꯥ ꯆꯥꯔꯔꯣꯏ ꯀꯣ ꯇꯧꯔꯤꯁꯦ ꯅꯣꯏ ꯈꯪꯉꯨ ꯅꯣꯏ ꯏꯆꯦ ꯗꯗꯥ ꯂꯞ ꯐꯖꯕ ꯌꯨꯇꯨꯕꯔ ꯍꯥꯏꯕꯁꯤꯗ ꯌꯦꯡꯕ ꯃꯤꯗꯣ ꯊꯤꯔꯕ ꯀꯥꯟꯗ ꯌꯦꯡꯂꯣꯏ ꯃꯔꯨꯗꯤ ꯏꯆꯦ ꯗꯗꯥꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯑꯃꯗꯤ ꯏꯆꯦ ꯗꯗꯥꯒꯤ ꯒꯨꯟꯅ ꯃꯌꯥꯝꯒꯤ ꯃꯇꯦꯡꯗꯨꯗ ꯃꯇꯦꯡꯗꯨꯗ ꯅꯨꯡꯁꯤꯔꯛꯄ ꯑꯗꯨꯅꯤ ꯇꯨꯡ ꯀꯣꯏꯅ ꯏꯆꯦ ꯗꯗꯥꯒꯤ ꯁꯞꯄꯣꯔꯠꯇ ꯂꯩꯗꯣꯏꯁꯦ ꯍꯥꯏ ꯌꯥꯝ ꯆꯨꯝꯃꯦ ꯒꯦꯃꯤꯡ ꯌꯥꯝ ꯆꯨꯝꯃꯦꯀꯣ ꯑꯗꯒꯤ ꯄꯨꯁꯄꯥꯅ ꯆꯦꯅꯨ ꯍꯨꯃꯥꯡ ꯌꯥꯝ ꯁꯧꯕ꯭ꯔꯥ ꯍꯥꯏ ꯈꯪꯗꯦꯗ ꯍꯨꯃꯥꯡꯒꯁꯦ ꯁꯧꯔꯤꯔ ꯀꯔꯤꯝ ꯍꯦꯛ ꯈꯪꯗ꯭ꯔꯦ ꯄꯣꯠꯁꯝꯕꯝ ꯂꯥꯛꯑꯦ ꯑꯣꯏꯃ ꯀꯩꯅꯣ ꯀꯩꯅꯣ ꯀꯩꯕ ꯗꯗꯥ ꯀꯩꯅꯣ ꯆꯤꯡꯅ ꯂꯩꯔꯝꯃꯤꯁꯦ ꯍꯥꯏ ꯀꯩꯅꯣ ꯆꯤꯡꯅ ꯍꯥꯏꯁꯦ
ꯀꯩ ꯍꯥꯏꯅꯣ ꯄꯣꯁꯝꯕ ꯑꯣ ꯗꯗꯥ ꯑꯩꯅ ꯆꯤꯡꯅꯔ ꯀꯩꯅꯣꯅ ꯔꯣꯁꯅ ꯀꯩꯅꯣ ꯑꯣ ꯇꯧ ꯑꯣ ꯁꯤꯒꯅꯦ ꯔꯣꯁ ꯑꯅ ꯑꯃ ꯂꯥꯛꯏꯁꯦ ꯑꯩꯅ ꯑꯩꯈꯣꯏ ꯗꯥꯗꯅꯦ ꯗꯗꯥ ꯑꯩꯈꯣꯏ ꯗꯥꯗ ꯑꯗꯨꯝ ꯗꯥ ꯍꯥꯏꯅ ꯀꯧꯕꯁꯦ ꯃꯥꯕꯤ ꯏꯝꯐꯥꯜꯒꯤ ꯃꯇꯧ ꯇꯝꯃꯤꯔ ꯍꯥꯏ ꯑꯩꯁꯦ ꯀꯦꯊ ꯀꯦꯊꯔꯒ ꯋꯥ ꯉꯥꯡꯉꯦ ꯑꯩ ꯅꯪꯒꯤ ꯈꯪꯉꯕ ꯃꯤꯡ ꯑꯗꯨꯗꯨꯒꯤꯅꯦ ꯄꯟꯈꯤꯕꯅꯤ ꯗꯥ ꯀꯧꯕꯁꯦ ꯀꯩ ꯀꯥꯏꯒꯦꯕ ꯏꯝꯐꯥꯜꯒꯤ ꯃꯇꯧ ꯇꯝꯃꯤꯔ ꯍꯥꯏ ꯑꯗꯣ ꯑꯩꯅ ꯍꯥꯏꯕ ꯃꯥꯒꯤ ꯃꯤꯡꯁꯤ ꯔꯣꯁ ꯊꯣꯜꯂꯤꯁꯦ ꯃꯥ ꯐꯣꯔꯦꯟꯅꯔꯒꯤ ꯃꯇꯧ ꯇꯝꯃꯤꯔ ꯍꯥꯏꯕ ꯑꯩꯈꯣꯏꯕꯨꯗꯤ ꯀꯩꯕ ꯑꯩ ꯅꯪꯒꯤ ꯃꯤꯡ ꯄꯟꯈꯤꯗꯦꯗ ꯑꯅꯨꯁꯤꯕꯨ ꯃꯩꯇꯩ ꯃꯤꯡꯂꯣ ꯅꯠꯇꯦ ꯃꯤꯡꯒ ꯋꯥꯔꯤ ꯅꯠꯇꯦꯗ ꯅꯪꯅ ꯀꯩꯅꯣ ꯇꯧꯕꯩ ꯋꯥꯔꯤꯗꯨꯅꯤꯗ ꯅꯪꯅ ꯍꯧꯔꯛꯄꯁꯦ ꯔꯣꯁ ꯏꯕꯦꯝꯃ ꯅꯪꯅ ꯍꯥꯟꯅ ꯍꯧꯔꯛꯄꯅꯦ ꯈꯪꯉꯦꯗꯅ ꯑꯩꯅ ꯑꯩꯈꯣꯏ ꯗꯥꯗ ꯗꯥ ꯀꯧꯒꯦꯔꯥ ꯇꯥꯃꯣ ꯀꯧꯒꯦꯔꯥ ꯑꯩꯅ ꯀꯧꯅꯤ ꯅꯪ ꯑꯊꯣꯛ ꯀꯩ ꯇꯥꯒꯦ ꯁꯤꯗꯩꯁꯤꯗ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯍꯥ ꯅꯪ ꯑꯊꯣꯛ ꯀꯩ ꯇꯥꯒꯦꯕ ꯋꯥꯊꯤ ꯉꯥꯡꯒꯗꯣꯏꯗꯤ ꯋꯥꯊꯤ ꯆꯪꯕꯤꯔꯛꯀꯅꯣ ꯉꯥꯡꯕ ꯁ꯭ꯋꯥꯏꯗ ꯆꯪꯉꯛꯀꯅꯨ ꯋꯥꯊꯤ ꯉꯥꯡꯕ ꯃꯤꯒꯤ ꯃꯐꯝ ꯂꯩꯇꯦ ꯑꯩꯒꯤ ꯁꯤꯗꯩꯁꯤꯗ ꯑꯥꯎꯠ ꯊꯣꯛꯈ꯭ꯔꯣ ꯊꯣꯏꯕꯤꯁꯅꯥ ꯀꯠꯊꯠꯂꯣ ꯔꯣꯁ ꯍꯥꯏꯁꯦ ꯑꯝꯇ ꯀꯠꯊꯠꯂꯣ ꯐꯥꯠ ꯃꯌꯥꯝ ꯂꯥꯎ ꯂꯥꯏꯛ ꯀꯠꯊꯠꯀꯣ ꯄ꯭ꯂꯤꯖ ꯊꯦꯡꯛ ꯌꯨ ꯁꯣ ꯑꯁꯤꯒꯨꯝꯕ ꯃꯤꯁꯦ ꯑꯩ ꯇꯜꯂꯦ ꯍꯩꯅꯗꯦꯕ ꯀꯇꯔ ꯐꯇꯔ ꯇꯧꯕ ꯃꯤ ꯀꯗꯔ ꯕꯗꯔ ꯇꯧꯕ ꯆꯪꯉꯛꯏꯌꯦ ꯃꯌꯥꯝ ꯂꯥꯏꯛ ꯄ꯭ꯂꯤꯖ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯄꯣꯠꯁꯝꯕꯝ ꯊꯣꯏꯕꯤꯁꯅꯥ ꯗꯥꯕꯨꯡ ꯆꯥꯛ ꯆꯥꯗꯕꯗꯤ ꯇꯧꯅꯨ ꯐꯖꯩ ꯍꯥꯏꯔꯒ ꯆꯔꯥ ꯍꯦꯜꯂꯗꯤ ꯀꯩꯕ ꯖꯤꯞ ꯖꯥꯟꯕ ꯁꯣꯏꯔꯔꯣꯏ ꯑꯗꯨꯅꯦ ꯅꯆꯦ ꯅꯅꯝꯃꯅ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯇꯧꯔꯦ ꯆꯥꯛ ꯄꯤꯖꯗ꯭ꯔꯦ ꯌꯥꯝꯅ ꯀꯩꯔꯣꯁꯤꯅ ꯀꯩ ꯍꯥꯏꯕ ꯅꯪꯒꯤ ꯏꯀꯥꯏ ꯈꯪꯗꯕꯗꯣ ꯄꯛꯇꯦ ꯍꯥꯏꯕꯅꯤ ꯁꯤꯕꯨ ꯅꯪꯅꯤꯅꯦ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯗꯣ ꯅꯪꯅꯤꯅꯦ ꯑꯩꯈꯣꯏꯗꯤ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗ ꯊꯣꯛꯇꯅ ꯏꯆꯤꯜ ꯏꯅꯥꯎ ꯅꯨꯡꯁꯤꯕ ꯃꯌꯥꯝꯒ ꯐꯪꯅꯗꯅ ꯑꯩꯈꯣꯏꯗꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅꯤ ꯑꯩꯉꯣꯟꯗ ꯌꯦꯡꯅꯤꯡꯗꯕ ꯅꯨꯡꯁꯤꯗꯕ ꯑꯩꯉꯣꯟꯗ ꯅꯪꯅ ꯏꯀꯥꯏ ꯈꯪꯗꯅ ꯀꯣꯃꯦꯟ ꯁꯤꯔꯛꯏꯁꯤꯕꯨ ꯅꯪꯂ ꯑꯩꯔꯥ ꯍꯥꯏꯕ ꯍꯥ ꯏꯀꯥꯏ ꯏꯇꯩꯁꯦ ꯈꯪꯗ꯭ꯔꯤꯁꯦ ꯅꯪꯅꯤꯅꯦ ꯅꯪ ꯏꯇꯩꯁꯦ ꯉꯁꯤꯗꯤ ꯑꯣꯂꯦꯟ ꯃꯥꯜꯂꯦ ꯍꯥꯏꯔ ꯏꯇꯩꯁꯦ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯑꯣꯂꯦꯟ ꯃꯥꯜꯂꯦ ꯍꯥꯏꯕ ꯑꯣꯂꯦꯟ ꯑꯣꯂꯦꯟ ꯅꯠꯇꯦꯍꯦ ꯀꯩꯅꯣ ꯃꯥꯟꯕꯅꯤ ꯀꯩꯕ ꯄ꯭ꯔꯤꯇꯝ ꯃꯥꯟꯕꯅꯤ ꯄ꯭ꯔꯤꯇꯝ ꯉꯥꯜꯂꯦ ꯑꯣꯂꯦꯟ ꯃꯥꯜꯂꯦ ꯉꯥꯜꯂꯦ ꯄ꯭ꯔꯤꯇꯝ ꯃꯥꯜꯂꯦ ꯉꯥꯜꯂꯦ ꯒꯣꯀꯨꯜ ꯃꯥꯜꯂꯦ ꯑꯩꯕꯨ ꯃꯜꯇꯤ ꯄ꯭ꯔꯤꯇꯝ ꯀꯂꯔ ꯇꯧꯔꯦ ꯃꯥꯟꯕꯅꯦ ꯄ꯭ꯔꯤꯇꯝ ꯕꯤꯖꯦꯇꯥꯅ ꯀꯔꯤ ꯍꯥꯏꯕ ꯆꯥꯛ ꯆꯥꯔꯕ ꯆꯥꯔꯦ ꯑꯌꯤꯡꯕꯤ ꯑꯌꯤꯡꯕꯅ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯆꯦ ꯑꯌꯤꯡꯕꯤ ꯑꯌꯤꯡꯕꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯃꯥꯏ ꯁꯤ ꯊꯥꯡꯉꯛꯈ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯏꯃꯥꯒꯤ ꯃꯤꯡꯅ ꯀꯩꯕ ꯁꯧꯒꯠꯀꯅꯨ ꯀꯥꯏꯕꯅꯦ ꯏꯃꯥꯒꯤ ꯃꯤꯡꯅ ꯀꯩ ꯍꯥꯏꯕ ꯏꯆꯦ ꯅꯨꯡꯇꯤꯒꯤ ꯁꯇꯔꯗꯦ ꯈꯨꯗꯤꯡ ꯂꯥꯏꯐ ꯑꯗꯨꯝ ꯊꯥꯕ꯭ꯔꯣ ꯊꯥꯔꯗꯤ ꯅꯨꯡꯇꯤꯒꯤ ꯀꯩ ꯍꯥꯏꯕ ꯂꯥꯛꯇꯣꯏꯅꯦ ꯍꯥꯏꯌꯦ ꯅꯨꯡꯇꯤꯒꯤ ꯊꯥꯗꯦ ꯀꯩꯅꯣ ꯇꯧꯋꯤ ꯁꯇꯔꯗꯦ ꯈꯨꯗꯤꯡꯒꯤ ꯊꯥꯏꯑꯕꯀꯣ ꯅꯨꯡꯇꯤꯒꯤꯗꯤ ꯊꯥꯗꯦ ꯑꯩꯁꯨ ꯁꯪꯗꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯅꯨꯡꯇꯤꯒꯤꯗꯤ ꯊꯥꯗ꯭ꯔꯦ ꯑꯗꯣ ꯁꯇꯔꯗꯦ ꯈꯨꯗꯤꯡꯒꯤ ꯄꯨꯡ 8ꯗꯒꯤꯗꯤ ꯑꯗꯨꯝ ꯊꯥꯏꯑꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯁꯪꯉꯒꯗꯤ ꯂꯥꯛꯑꯣ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯁꯤ ꯑꯩ ꯀꯌꯥꯝ ꯀꯥꯏꯕ ꯋꯥ ꯉꯥꯡꯈ꯭ꯔꯒꯦ ꯄꯛꯇꯦꯇꯅꯤ ꯍꯥꯏꯕ ꯄꯛꯂꯁꯨ ꯄꯛꯏ ꯄꯛꯏ ꯍꯥꯏꯒꯗ꯭ꯔꯣ ꯄꯛꯇ꯭ꯔꯁꯨ ꯄꯛꯏ ꯄꯛꯏ ꯍꯥꯏꯒꯗ꯭ꯔꯣ ꯐꯖꯩ ꯐꯖꯩ ꯍꯣꯏ ꯍꯥꯏꯒꯗ꯭ꯔꯣ ꯍꯣꯏ ꯏꯀꯥꯏ ꯈꯪꯗꯕꯤ ꯔꯣꯁ ꯏꯀꯥꯏ ꯈꯪꯗꯕꯤ ꯅꯪ ꯑꯗꯨꯝ ꯂꯩꯕꯤꯌꯣ ꯀꯩꯝ ꯀꯥꯏꯗꯦ ꯄꯨꯁꯄꯥꯅ ꯀꯩꯕ ꯏꯇꯩꯒꯤ ꯍꯧꯒꯔꯦ ꯁꯨꯒꯠꯄ ꯅꯣꯏ ꯏꯇꯩꯗꯨꯁꯨꯅꯦ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯨ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧ ꯃꯤꯗꯤ 33 ꯂꯩ ꯑꯗꯨꯒ ꯂꯥꯏꯛ ꯇꯧꯕꯗꯤ ꯋꯥꯠꯂꯦ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯔꯣꯀꯣ ꯑꯌꯤꯡꯕꯤ ꯑꯌꯤꯡꯕꯤꯅ ꯀꯩ ꯍꯥꯏꯕ ꯅꯨꯡꯉꯥꯏꯔꯤꯌꯦ ꯆꯦꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯌꯤꯡꯕꯤ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯇꯥꯔꯦ ꯋꯥꯏ ꯍꯥꯏꯕꯁꯦ ꯌꯥꯗꯦꯅꯦ ꯋꯥꯏ ꯍꯥꯏꯕꯁꯦ ꯍꯥꯏꯒꯅꯨ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯃꯥꯅ ꯑꯗꯨꯅ ꯋꯥꯏ ꯍꯥꯏꯕ ꯌꯥꯗꯦ ꯅꯨꯡꯉꯥꯏꯇꯪ ꯑꯩꯁꯦ ꯍꯥꯏꯗꯣꯏ ꯃꯁꯤꯅ ꯅꯍꯥꯟ ꯌꯥꯗꯅ ꯔꯤꯜ ꯑꯃꯈꯛ ꯁꯦꯝꯃꯦꯕ ꯑꯩꯗꯤꯅꯦ ꯔꯤꯜꯁꯦ ꯁꯦꯝꯒꯠꯂꯒꯅꯦ ꯄꯪꯅꯣꯛꯇ ꯅꯣꯛꯅꯤꯡꯉꯦꯕ ꯍꯦꯛꯇ ꯑꯃꯥꯟꯕ ꯌꯥꯝ ꯂꯩꯔꯛꯇꯅꯀꯣ ꯑꯩꯈꯣꯏ ꯗꯥꯗꯤ ꯔꯤꯜꯁ ꯁꯦꯝꯁꯤ ꯌꯥꯗꯦꯕꯀꯣ ꯑꯗꯣ ꯑꯩꯗꯤ ꯔꯤꯜꯁꯁꯦ ꯌꯥꯝꯅ ꯁꯦꯝꯕꯁꯦ ꯄꯥꯝꯖꯩ ꯑꯩꯈꯣꯏ ꯗꯥꯗꯤ ꯄꯥꯝꯗꯦꯕ ꯃꯥꯗꯤ ꯑꯗꯣ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯨꯒ ꯅꯍꯥꯟ ꯔꯤꯜꯁ ꯁꯦꯝꯃꯨꯔꯒꯅꯦ ꯑꯩꯈꯣꯏꯗꯥꯅ ꯍꯥꯏꯕ ꯑꯁ ꯇꯜꯂꯦꯗ ꯏꯀꯥꯏꯖꯩ ꯍꯥꯏꯌꯦ ꯑꯩꯅ ꯄꯨꯟꯁꯤꯔꯣꯜꯅꯤ ꯇꯧꯁꯤ ꯍꯥꯏꯕ ꯑꯩꯈꯣꯏꯗꯥꯗ ꯔꯤꯜꯁꯁꯦ ꯁꯦꯝꯁꯦ ꯍꯥꯏꯕ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯑꯍꯟ ꯑꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯌꯦꯡꯗꯣꯏꯃꯤꯅꯀꯣ ꯔꯣꯖꯁꯦ ꯆꯔꯝ ꯃꯦꯠꯄꯤꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯍꯥꯏ ꯃꯦꯠꯀꯗꯅꯤ ꯇꯧꯈ꯭ꯔꯦ ꯆꯦ ꯔꯣꯁꯇꯣ ꯔꯣꯁ ꯃꯉꯛ ꯊꯥꯗꯠꯈ꯭ꯔꯕ ꯋꯥꯏ ꯂꯩꯈꯣꯛꯇꯒꯤ ꯁꯪꯉꯝꯃꯅꯤ ꯃꯊꯧ ꯃꯋꯥ ꯂꯩꯇꯦ ꯑꯩꯒꯤ ꯍꯁꯕꯦꯟꯗ ꯑꯩꯅ ꯀꯧꯅꯤꯡꯕ ꯃꯤꯡ ꯀꯧꯕꯗ ꯀꯩ ꯀꯥꯏꯒꯦꯕ ꯁꯤꯒ ꯃꯥꯒ ꯆꯪꯉꯒ ꯗꯥ ꯀꯧꯏꯗꯣ ꯄꯛꯆꯗꯦ ꯏꯝꯐꯥꯜꯒꯤ ꯃꯇꯧ ꯇꯝꯃꯤꯔꯥ ꯀꯥꯏꯅ ꯇꯧꯔꯒ ꯃꯅꯤꯄꯨꯔꯁꯨ ꯍꯧꯖꯤꯛꯀꯥꯟꯗꯤ ꯁꯥꯔꯦ ꯀꯨꯀꯤꯅ ꯄꯣꯄꯤ ꯌꯥꯝ ꯊꯥꯕꯗꯩ ꯍꯥꯏꯗꯨꯅꯤ ꯄꯣꯠꯁꯝꯕ ꯃꯤ ꯍꯥꯏꯁꯦ ꯑꯃꯅ ꯑꯃꯒꯤ ꯃꯇꯧ ꯇꯝꯅꯩ ꯅꯠꯇ꯭ꯔꯥ ꯁꯥꯕꯁꯤꯗꯤ ꯃꯅꯤꯄꯨꯔꯁꯤꯁꯦ ꯍꯥꯟꯅꯒ ꯑꯃꯅ ꯃꯥꯟꯅꯗꯕꯅꯤꯗ ꯑꯃꯒꯤ ꯃꯇꯧ ꯇꯝꯅꯔꯒ ꯍꯤꯡꯅꯔꯤ ꯉꯥꯛꯇꯅꯤ ꯅꯠꯇ꯭ꯔꯅꯦ
ꯁꯤꯒꯩꯁꯤꯗ ꯍꯥꯏꯗꯤ ꯗꯗꯥ ꯍꯥꯏꯕ ꯋꯥꯔꯗꯁꯦ ꯃꯩꯇꯩꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯁꯨ ꯁꯨꯝ ꯃꯤꯡꯒꯧ ꯑꯗꯨꯝ ꯑꯗꯨꯝ ꯀꯧꯅꯈ꯭ꯔꯕꯅꯤꯅ ꯍꯣꯏ ꯑꯩ ꯑꯩꯈꯣꯏ ꯗꯥꯗꯅꯦ ꯑꯍꯥꯟꯕ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯛꯄ ꯃꯇꯝꯗ ꯃꯣꯏꯒꯤ ꯃꯆꯟꯅꯨꯄꯤ ꯍꯣꯏꯅ ꯃꯅꯥꯎꯅꯨꯄꯥ ꯍꯣꯏꯅ ꯇꯌꯥꯏ ꯀꯧꯋꯦꯕꯀꯣ ꯃꯉꯣꯟꯗ ꯑꯗꯣ ꯑꯩꯁꯨ ꯇꯌꯥꯏ ꯀꯧꯔꯝꯃꯦ ꯑꯍꯥꯟꯕꯗ ꯀꯧꯐꯝ ꯈꯪꯗꯦꯕ ꯇꯌꯥꯏ ꯀꯧꯔꯝꯃꯦ ꯇꯌꯥꯏ ꯀꯧꯕꯗ ꯑꯩꯈꯣꯏ ꯏꯅꯦꯕꯣꯛ ꯍꯣꯏꯅ ꯉꯥꯡꯉꯦ ꯑꯩꯉꯣꯟꯗ ꯇꯌꯥꯏ ꯀꯧꯒꯅꯨ ꯍꯥꯏꯅꯀꯣ ꯅꯆꯟꯅ ꯀꯩꯅꯣꯅ ꯀꯧꯕꯗꯣ ꯀꯧꯒꯅꯨ ꯍꯥꯏꯅ ꯀꯧꯗ꯭ꯔꯦ ꯇꯌꯥꯏꯁꯨ ꯑꯃꯨꯛ ꯀꯧꯗ꯭ꯔꯦ ꯑꯗꯒꯤ ꯅꯝꯍꯥꯏꯗ ꯑꯣꯌꯥ ꯍꯥꯏꯅ ꯑꯃꯨꯛ ꯀꯧꯔꯦ ꯑꯗꯨꯗꯒꯤꯗꯤ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦꯕ ꯀꯩꯅꯣꯝ ꯀꯧꯗ꯭ꯔꯒꯗꯤ ꯆꯅꯨꯅ ꯀꯩ ꯃꯤ ꯈꯠꯅꯕ ꯍꯧꯔꯤꯅꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯍꯣꯏ ꯑꯗꯨꯅꯦꯕ ꯀꯩꯁꯨ ꯈꯟꯗꯦꯕꯀꯣ ꯄꯣꯠꯁꯝ ꯍꯥꯏꯗꯤ ꯑꯃꯅ ꯑꯩꯁꯨ ꯗꯥ ꯀꯧꯏ ꯆꯦꯅꯨ ꯑꯗꯨꯅꯦꯕ ꯑꯗꯨꯒꯩꯒꯤꯗꯤꯅꯦ ꯑꯩꯅꯅꯦ ꯑꯩꯈꯣꯏ ꯏꯅꯦ ꯃꯣꯏꯅ ꯌꯥꯗꯕꯗꯒꯤ ꯑꯃꯨꯛ ꯈꯣꯏꯗꯥꯁꯦ ꯑꯩꯅꯅꯦ ꯀꯩꯅꯣ ꯀꯧꯕꯗꯣ ꯕꯥ ꯍꯥꯏꯅ ꯑꯃꯨꯛ ꯀꯧꯔꯦ ꯈꯪꯉꯕ ꯕꯥꯕꯨ ꯕꯤ ꯍꯥꯏꯅ ꯁꯤ ꯀꯧꯔꯕꯅꯤ ꯑꯗꯩ ꯀꯣꯟꯊꯪꯗꯩꯅꯦ ꯍꯩꯅꯗꯦꯕ ꯈꯪꯉꯕ ꯑꯗꯩ ꯇꯥꯔꯕꯣ ꯍꯥꯏꯅ ꯀꯧꯕꯁꯨ ꯍꯩꯅꯗꯦꯕ ꯑꯗꯩ ꯀꯣꯟꯊꯪꯗꯩ ꯑꯗꯨꯝ ꯗꯥ ꯍꯥꯏꯅ ꯀꯧꯈ꯭ꯔꯤꯅꯦꯕꯀꯣ ꯃꯤꯒꯤ ꯍꯩꯅꯕꯤꯅꯦꯕ ꯁꯤꯕꯨ ꯀꯩꯅꯣꯅꯦ ꯌꯦꯡꯁꯟꯕꯁꯤꯅ ꯕꯤꯕꯤꯁꯅꯥꯅ ꯌꯦꯡꯁꯟꯕꯁꯤꯅ ꯋꯥꯏ ꯍꯥꯏꯕ ꯕꯨꯗꯤ ꯅꯨꯡꯉꯥꯏ ꯍꯥꯏꯕꯅ ꯐꯠꯇ꯭ꯔꯣ ꯑꯩ ꯐꯃꯨꯡꯗꯩ ꯍꯧꯒꯠꯇꯉꯩ ꯋꯥꯔꯤ ꯅꯥꯔꯤꯁꯦ ꯅꯨꯡꯉꯥꯏꯕꯅ ꯑꯗꯨꯅ ꯐꯔꯣ ꯊꯣꯏꯕꯤꯁꯅꯥ ꯄꯣꯠꯁꯝꯅ ꯅꯥꯕ ꯌꯥꯗꯦ ꯑꯩꯗꯤ ꯀꯩꯕ ꯅꯨꯡꯁꯤꯅꯔꯤꯉꯩꯗ ꯏꯆꯦ ꯍꯥꯏ ꯑꯣ ꯃꯥꯁꯨ ꯗꯥꯒꯨꯕꯗꯣ ꯑꯣ ꯅꯨꯡꯁꯤꯅꯔꯤꯉꯩꯗꯤ ꯀꯧꯈ꯭ꯔꯦ ꯍꯥꯏꯕ ꯕꯤꯖꯦꯇꯥꯅ ꯑꯗꯨꯅꯦꯕ ꯀꯩꯕ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯌꯦ ꯚꯤꯗꯤꯑꯣ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯦ ꯑꯃꯨꯛ ꯌꯦꯡꯕ ꯅꯨꯡꯉꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯄꯨꯁꯄꯥꯅ ꯀꯩꯕ ꯑꯩꯁꯨ ꯗꯥ ꯀꯧꯏ ꯅꯠꯇ꯭ꯔ ꯆꯦ ꯅꯨ ꯆꯦ ꯄꯣꯠꯁꯝꯕꯝ ꯑꯗꯨꯅꯤꯕ ꯑꯩ ꯅꯪꯁꯨ ꯗꯥ ꯊꯣꯛꯂꯛꯑꯕ ꯅꯪ ꯀꯅꯥꯅ ꯗꯥ ꯀꯧꯏꯕ ꯍꯥ ꯀꯅꯥꯅ ꯗꯥ ꯀꯧꯏꯅꯣ ꯅꯪꯅ ꯅꯪ ꯀꯅꯥ ꯗꯥ ꯑꯃ ꯊꯣꯛꯂꯛꯑꯕ ꯅꯪꯒꯤ ꯑꯆꯧꯕ ꯑꯆꯧꯕ ꯀꯩꯅꯣꯅ ꯂꯤꯔꯤꯛꯁꯅ ꯂꯤꯔꯤꯛꯁꯅ ꯀꯩꯕ ꯃꯅꯤꯄꯨꯔꯗꯒꯤ ꯃꯣꯏꯔꯥꯡ ꯈꯨꯜꯗꯒꯤ ꯉꯁꯤ ꯀꯩꯕ ꯅꯨꯡꯊꯤꯜ ꯕ꯭ꯔꯖ ꯇꯥꯁꯟꯗꯅ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯁꯤꯈ꯭ꯔꯦ ꯑꯌꯥ ꯆꯍꯤ ꯀꯨꯟꯃꯔꯤꯃꯨꯛꯇ ꯉꯥꯏꯕꯅꯦ ꯑꯌꯥ ꯀꯩ ꯋꯥꯅꯣꯅꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯗꯨꯕꯣ ꯕꯦꯔꯥꯅꯤ ꯀꯃꯥꯏꯅ ꯇꯧ ꯂꯝꯕꯤꯗ ꯍꯥꯏꯕꯅꯣ ꯂꯝꯕꯤꯗ ꯆꯠꯄꯗ ꯇꯧꯋꯤꯔ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯁ ꯌꯥꯝ ꯂꯧꯕꯨꯛꯀꯨꯝꯕꯗ ꯅꯨꯡꯉꯥꯏꯇꯦ ꯅꯣꯡ ꯌꯥꯝ ꯀꯟꯅ ꯇꯜꯂꯦꯕꯣ ꯆꯨꯈꯤ ꯖꯥꯠꯂꯥ ꯉꯁꯤꯁꯤꯕꯨ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯅꯣꯡ ꯆꯨꯗꯦꯅꯦ ꯅꯨꯡꯁꯥ ꯁꯥꯏ ꯉꯁꯤꯗꯤ ꯄꯣꯠꯁꯝꯕꯝꯅ ꯃꯅꯤ ꯄꯨꯁꯄꯥꯁꯨ ꯗꯥ ꯀꯧꯕꯅꯦ ꯆꯅꯨꯅ ꯀꯩꯕ ꯀꯧꯅꯤꯡꯕ ꯀꯧꯅꯤ ꯅꯊꯧ ꯂꯩꯕ꯭ꯔꯣ ꯆꯦ ꯑꯕꯨꯡꯉꯣ ꯃꯄꯥ ꯑꯣꯏꯅ ꯀꯧꯔꯛꯑꯣ ꯍꯥꯏ ꯑꯗꯨꯅꯦ ꯑꯕꯨꯡꯉꯣ ꯃꯄꯥ ꯀꯥꯏꯅ ꯀꯧꯔꯁꯤꯔ ꯈꯪꯗꯦꯕ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯥꯡꯕꯁꯤꯁꯨ ꯀꯧꯅꯤꯡꯗꯦꯕ ꯁꯣꯔꯠ ꯀꯥꯠꯇ ꯀꯧꯕꯗꯣ ꯉꯥꯏꯍꯥꯛꯇ ꯀꯧꯅꯕꯅꯤꯅꯅꯦ ꯑꯗꯨꯅꯦ ꯏꯅꯦꯝꯕꯣꯛꯀꯤ ꯃꯆꯥꯅꯨꯄꯥ ꯆꯥꯏꯃ ꯀꯧꯔꯕ ꯏꯅꯦꯝꯕꯣꯛꯀꯤ ꯃꯆꯥꯅꯨꯄꯥ ꯆꯥꯏꯃ ꯇꯥꯔꯤꯕꯣ ꯑꯗꯨꯃꯥꯏꯅ ꯀꯧꯗꯣꯏꯔꯥ ꯕꯦꯕꯥꯔꯗ ꯕꯦꯕꯥꯔꯗ ꯅꯠꯇꯦ ꯏꯅꯦꯝꯕꯣꯛꯀꯤ ꯏꯅꯦꯝꯕꯣꯛꯀꯤ ꯃꯆꯥ ꯌꯥꯏꯃ ꯑꯩꯒꯤꯅ ꯏꯆꯥꯅꯤꯄꯥ ꯑꯍꯟꯒꯤ ꯃꯄꯥ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯃꯄꯥ ꯍꯥꯏꯇꯥꯏꯅꯦ ꯑꯗꯨꯃꯥꯏꯅ ꯏꯅꯦꯝꯕꯣꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟꯒꯤ ꯃꯅꯥꯎꯅꯨꯄꯥ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯏꯅꯦꯝꯕꯣꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟꯒꯤ ꯃꯅꯥꯎꯅꯨꯄꯥ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯃꯌꯥꯝꯕ ꯑꯩꯒꯤ ꯏꯆꯥ ꯇꯥꯔꯤꯕꯣ ꯑꯗꯨꯅ ꯑꯩꯒꯤꯅ ꯏꯆꯥꯅꯨꯄꯥꯒ ꯏꯆꯥꯅꯨꯄꯤꯒꯤ ꯃꯄꯥ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤꯅ ꯀꯧꯗꯥꯏꯅꯦ ꯏꯋꯥ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯀꯧꯔꯁꯤꯔꯥ ꯁꯤꯅ ꯐꯔꯗ꯭ꯔꯥ ꯂꯥꯁꯇ ꯏꯋꯥꯏ ꯀꯧꯕꯅ ꯐꯔꯦꯅꯦ ꯏꯋꯥꯏ ꯁꯤꯅ ꯄꯦꯟꯖꯔꯅꯤꯅꯦ ꯁꯤꯗꯕ ꯍꯥꯏꯁꯦ ꯂꯥꯛꯀꯦꯅ ꯑꯩꯗꯤ ꯑꯩ ꯅꯨꯄꯥꯗ ꯕꯣꯕꯣꯛ ꯀꯧꯏ ꯒꯨꯠ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯐꯔꯝꯅꯤ ꯐꯔꯕꯅꯤ ꯑꯃꯈꯛ ꯀꯧꯒꯗꯕꯅꯤ ꯀꯧꯔ ꯂꯣꯏꯔꯦ ꯈꯨꯝꯃ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯅꯤ ꯃꯥꯗꯤꯅꯦ ꯏꯃꯥ ꯍꯥꯏꯕꯨꯗꯤ ꯁꯤꯒ ꯍꯥꯏꯔꯔꯣꯏꯁꯦ ꯃꯥ ꯑꯩꯉꯣꯟꯗ ꯀꯧꯔꯤꯁꯦ ꯃꯑꯣꯡ ꯃꯑꯣꯡꯒꯤ ꯃꯤꯡꯅꯤ ꯀꯧꯔꯤꯁꯦ ꯄꯪꯀꯧꯇ ꯀꯧꯁꯜꯂꯦ ꯗꯥꯅꯗꯤ ꯈꯔ ꯅꯝꯅꯗꯤ ꯀꯧꯔꯦ ꯑꯗꯨꯒ ꯑꯇꯩꯗꯤ ꯄꯪꯀꯧꯇ ꯑꯆꯧꯕꯗ ꯀꯧꯁꯜꯂꯦ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯔꯤꯉꯩꯗ ꯁꯨꯔꯤꯉꯩꯗ ꯅꯣꯡ ꯅꯨꯡꯉꯥꯏꯇꯦꯕꯣ ꯑꯁꯦꯡꯕ ꯅꯣꯡ ꯅꯣꯡ ꯊꯨꯞꯄꯗ ꯆꯨꯕꯗ ꯁꯪꯗ ꯐꯣꯟ ꯄꯥꯏꯔꯤꯉꯩꯗ ꯑꯗꯨꯅꯦ ꯐꯣꯟ ꯄꯥꯏꯕ ꯌꯥꯝ ꯐꯠꯇꯦ ꯍꯥꯏꯔꯤꯑꯕ ꯅꯣꯡ ꯈꯥꯛꯄꯗ ꯍꯥꯏꯗꯤ ꯅꯣꯡ ꯀꯥꯛꯄ ꯃꯇꯝꯗ ꯅꯦꯠ ꯑꯣꯟ ꯇꯧꯅꯣ ꯍꯥꯏꯅ ꯁꯥꯊꯤꯅ ꯅꯦꯠꯇꯅ ꯌꯥꯔꯤꯈꯩꯗꯤ ꯃꯣꯕꯥꯏꯜꯁꯦ ꯑꯣꯐ ꯇꯧꯕꯅ ꯐꯩ ꯑꯩ ꯉꯝꯖꯔꯔꯣꯏꯗ ꯏꯇꯩꯁꯦ ꯑꯩꯁꯨ ꯗꯥ ꯂꯩꯖꯩ ꯏꯇꯩ ꯀꯥꯏ ꯁꯨꯁꯤꯂꯥꯅ ꯏꯅꯦꯝꯕꯣꯛꯀꯤ ꯃꯆꯥ ꯇꯣꯝꯕ ꯑꯣꯏꯃꯥꯆꯦꯅ ꯏꯆꯦꯅꯨꯒꯤꯅꯦ ꯎꯋꯥ ꯂꯣꯏꯔꯦ ꯑꯗꯨꯅꯦꯃꯤ ꯃꯤꯅ ꯑꯩꯅ ꯑꯩꯈꯣꯏ ꯗꯥꯁꯤꯒ ꯗꯥ ꯀꯧꯕꯁꯤꯒ ꯃꯤꯅ ꯗꯥ ꯀꯧꯏ ꯄꯛꯇꯦꯒ ꯃꯅꯤꯄꯨꯔꯒꯤ ꯃꯇꯧ ꯇꯝꯃꯤꯔꯒ ꯀꯔꯤꯅꯣ ꯃꯤ ꯇꯧꯔꯤꯁꯤꯕꯣ ꯄꯣꯠꯁꯝꯕꯝꯅ ꯑꯩꯒꯤ ꯋꯥ ꯑꯗꯨꯅ ꯄꯣꯠꯁꯝꯕꯝꯗꯨꯅ ꯐꯠꯇ꯭ꯔꯣ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯁꯝꯃꯦꯅ ꯀꯅꯥꯝ ꯕ꯭ꯂꯦꯝ ꯍꯥꯏꯔꯛꯑꯔꯣꯏꯅ ꯑꯩꯒꯤ ꯏꯋꯥ ꯍꯥꯏꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯍꯥꯏꯅ ꯀꯧ ꯇꯥꯔꯤꯅꯦ ꯏꯄꯨꯔꯣꯏꯕꯩꯗ ꯆꯤꯟꯁꯦ ꯀꯣꯏꯗꯅ ꯑꯩꯒꯤ ꯏꯋꯥ ꯑꯩꯒꯤ ꯋꯥ ꯁꯨꯝ ꯁꯝꯊꯁꯨ ꯌꯥꯅꯤ ꯑꯩꯒꯤ ꯋꯥ ꯑꯩꯒꯤ ꯋꯥ ꯑꯩꯒꯤ ꯋꯥ ꯑꯗꯨꯅꯦ ꯑꯩꯒꯤ ꯏꯋꯥ ꯀꯧꯔꯛꯄꯗ ꯏꯋꯥ ꯋꯥ ꯅꯠꯇꯦ ꯑꯩꯒꯤ ꯋꯥ ꯍꯥꯏ ꯀꯧꯔꯛ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩꯒꯤ ꯅꯨꯄꯥꯗ ꯗꯥ ꯍꯥꯏꯅ ꯀꯧꯕꯁꯤꯕꯨ ꯄꯩꯁꯥ ꯇꯤꯡꯕ꯭ꯔꯣ ꯍꯥꯏꯕꯁꯤ ꯀꯧꯕ ꯀꯩꯗꯧꯕꯣ ꯖꯥꯠꯅꯣ ꯏꯅꯝꯃ ꯅꯠꯇ꯭ꯔꯣ ꯑꯗꯨꯅꯦ ꯆꯅꯨꯅ ꯃꯤ
ꯀꯧꯔꯤꯉꯩꯗ ꯀꯩꯕ ꯁꯤꯕꯅ ꯁꯤꯕꯅ ꯍꯥꯜꯂꯅꯤ ꯍꯥꯜꯂꯅꯤ ꯁꯤꯔꯦ ꯅꯣꯛꯄꯗ ꯀꯩꯅꯣ ꯇꯧꯔꯝꯃꯤꯁꯤꯕꯨ ꯆꯦꯅꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯦ ꯁꯨꯁꯤꯂꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯃꯥ ꯁꯨꯁꯤꯂꯥ ꯑꯩꯗꯤ ꯑꯗꯨꯅꯦ ꯀꯩꯅꯣ ꯉꯁꯥꯏꯗꯒꯤꯅꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯔꯣꯁꯇ ꯉꯥꯏꯅꯒ ꯆꯪꯉꯝ ꯌꯥꯕ ꯈꯪꯕ꯭ꯔꯥ ꯃꯥꯅꯅꯦ ꯑꯩꯅꯅꯦ ꯑꯩꯈꯣꯏ ꯗꯥ ꯗꯗꯥ ꯀꯧꯕꯁꯦ ꯉꯥꯡꯉꯝꯃꯤꯕꯀꯣ ꯃꯅꯤꯄꯨꯔꯒꯤ ꯃꯇꯧ ꯇꯝꯃꯤꯗ ꯀꯥꯏꯅ ꯇꯧꯔꯒ ꯑꯗꯩꯗꯤ ꯑꯩꯁꯦ ꯀꯦꯊꯅ ꯏꯆꯥꯎ ꯆꯥꯎꯉꯩ ꯀꯦꯊꯔꯒ ꯋꯥ ꯉꯥꯡꯉꯦ ꯑꯩꯁꯦ ꯈꯔ ꯋꯥ ꯉꯥꯡꯕꯗꯗꯤ ꯈꯔ ꯀꯦꯊꯕꯅꯤ ꯑꯁꯤ ꯑꯩꯒꯤ ꯍꯦꯕꯤꯠꯅꯦ ꯍꯥꯏꯕ ꯑꯩ ꯄꯤꯉꯩꯗꯤ ꯇꯧꯔꯦ ꯌꯥꯗ꯭ꯔꯦꯕ ꯁꯤꯁꯦ ꯈꯪꯕ꯭ꯔꯥ ꯑꯁꯤꯁꯦ ꯐꯨꯅ ꯆꯨꯝꯊꯣꯛꯄꯗ ꯃꯌꯥꯝ ꯑꯗꯣ ꯐꯨꯔꯁꯨ ꯆꯨꯝꯊꯣꯔꯛꯑꯕꯅꯤ ꯑꯩ ꯌꯥꯝ ꯀꯦꯖꯔꯛꯏꯑꯕ ꯀꯦꯅ ꯋꯥ ꯉꯥꯡꯕꯗꯨꯅꯅꯦ ꯈꯪꯗꯦ ꯑꯩꯗꯤ ꯀꯦꯕ ꯍꯩꯅꯗꯦꯕ ꯅꯠꯇꯦꯕ ꯑꯩꯒꯤ ꯍꯩꯅꯕꯤꯅꯦꯕ ꯁꯤꯁꯦ ꯈꯔ ꯀꯣꯊꯔꯒ ꯋꯥꯁꯦ ꯉꯥꯡꯕꯗ ꯈꯔ ꯀꯣꯊꯔꯞ ꯉꯥꯡꯕ ꯑꯩ ꯏꯁꯥꯅꯁꯨ ꯈꯪꯖꯩꯑꯕ ꯁꯤꯁꯦ ꯑꯥꯔꯦꯁꯅ ꯀꯔꯦꯕ ꯍꯥꯏꯕ꯭ꯔꯣ ꯍꯜꯂꯣ ꯁꯅꯥꯊꯣꯏ ꯂꯛꯀꯤꯅ ꯑꯩꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯅꯣꯏꯗꯤ ꯆꯥꯔꯕꯣ ꯆꯥꯔꯦ ꯁꯨꯁꯤꯂꯥꯅ ꯀꯩꯕ ꯆꯦ ꯑꯩꯗꯤ ꯗꯒꯤ ꯍꯦꯟꯕ ꯀꯧꯅꯤꯡꯉꯥꯏ ꯂꯩꯖꯗ꯭ꯔꯦ ꯀꯩ ꯍꯥꯏꯅꯤꯡꯉꯥꯏꯖꯁꯅꯨ ꯆꯦ ꯗꯥꯗꯒꯤ ꯅꯨꯡꯁꯤꯕ ꯃꯤꯡꯁꯨ ꯑꯇꯩ ꯂꯩꯖꯗ꯭ꯔꯦ ꯑꯗꯨꯅꯤ ꯅꯥꯎꯆꯥꯅ ꯀꯩꯕ ꯑꯩ ꯗꯥ ꯀꯧꯔꯔꯣꯏ ꯏꯋꯥ ꯅꯥꯕ ꯀꯧꯔꯅꯤ ꯐꯔꯕꯣ ꯊꯣꯏꯕꯤ ꯍꯥꯏ ꯑꯣ ꯊꯣꯏꯕꯤꯗ ꯅꯥꯕ ꯐꯔ ꯊꯣꯏꯕꯤꯁꯤꯅ ꯁꯨꯁꯤꯂꯥ ꯑꯩ ꯗꯥꯒ ꯀꯧꯔꯦ ꯏꯋꯥ ꯍꯥꯏꯅ ꯀꯧꯔꯅꯤ ꯁꯅꯥꯊꯣꯏ ꯂꯥꯛꯀꯤꯅ ꯑꯉꯥꯡ ꯀꯥꯏꯗ ꯏꯆꯦ ꯑꯉꯥꯡ ꯑꯅꯤ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯂꯥꯏꯔꯤꯛ ꯄꯥꯔꯤꯌꯦ ꯕꯤꯖꯤꯇꯥꯅ ꯗꯥ ꯀꯧꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯤ ꯑꯄꯥꯝꯕꯅꯤ ꯅꯠꯇ꯭ꯔꯣ ꯊꯣꯏꯕꯤꯁꯅꯥꯅ ꯏꯆꯦ ꯁꯨꯆꯤ ꯗꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯀꯧꯕ ꯈꯔ ꯍꯥꯏꯅꯤꯡꯉꯥꯏꯖꯁꯅꯨ ꯁꯣꯔꯠꯀꯥꯠ ꯑꯣꯏꯅ ꯗꯥꯁꯤ ꯅꯨꯡꯉꯥꯏꯌꯦꯕ ꯃꯁꯤꯒꯤ ꯑꯦꯜꯕꯤꯁꯤ ꯗꯥꯗꯒꯤ ꯍꯧꯔꯒ ꯗꯥꯗꯒꯤ ꯍꯧꯔꯒ ꯌꯨꯋꯥꯗ ꯂꯣꯏꯁꯟꯗꯣꯔꯤ ꯃꯌꯥꯝ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯗ ꯁꯤꯒꯤ ꯇꯣꯛꯑꯁꯤ ꯇꯣꯄꯤꯛꯁꯦ ꯂꯣꯏꯁꯤꯟꯕꯤꯔꯒ ꯑꯇꯣꯞꯄ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯇꯣꯄꯤꯛ ꯑꯃ ꯍꯧꯖꯤꯛ ꯗꯥ ꯍꯥꯏꯗꯤ ꯊꯥꯡ ꯅꯠꯇ꯭ꯔꯣ ꯑꯥ ꯋꯥ ꯍꯥꯏꯗꯤ ꯋꯥ ꯅꯠꯇ꯭ꯔꯣ ꯍꯩ ꯋꯥꯒ ꯊꯥꯡ ꯏꯃꯥ ꯀꯩꯅꯣ ꯇꯧꯁꯤꯅ ꯅꯧꯆꯥ ꯈꯔ ꯐꯔꯦ ꯑꯩꯒꯤ ꯋꯥꯒ ꯀꯧꯔꯗꯤ ꯃꯤꯅ ꯇꯥꯔꯒ ꯈꯔ ꯆꯠꯄ ꯃꯥꯜꯂꯤ ꯑꯁꯤ ꯅꯨꯄꯥꯁꯦ ꯍꯥꯏꯅꯤ ꯄꯥꯈꯣꯡ ꯈꯪꯉꯛꯇ꯭ꯔꯦ ꯏꯕꯦꯝꯃ ꯑꯩꯁꯦ ꯁꯨꯁꯤꯂꯥꯅꯒ ꯄꯥꯈꯣꯡ ꯆꯦ ꯈꯪꯖꯗ꯭ꯔꯦ ꯑꯅꯨꯗꯒꯤ ꯍꯦꯟꯕ ꯀꯁꯥꯔꯒꯤ ꯌꯨꯇꯨꯕꯔ ꯅꯨꯡꯁꯤꯕ ꯑꯇꯩ ꯂꯩꯖꯗꯦ ꯆꯦ ꯅꯨꯡꯁꯤꯕꯤꯗ ꯀꯧꯋꯣ ꯁꯨꯁꯤꯂꯥ ꯊꯦꯡꯛ ꯌꯨ ꯁꯨꯁꯤꯂꯥ ꯁꯣ ꯃꯆ ꯊꯦꯡꯛ ꯌꯨ ꯗꯩꯗꯤ ꯆꯅꯨꯅ ꯀꯩꯕ ꯃꯅꯤꯄꯨꯔ ꯃꯇꯧ ꯇꯝꯕ ꯍꯥꯏꯗꯣ ꯀꯩꯅꯣ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩꯁꯨ ꯃꯩꯇꯩ ꯑꯁꯥꯝꯒꯤ ꯃꯩꯇꯩꯁꯨ ꯃꯩꯇꯩ ꯆꯞ ꯃꯥꯟꯅꯕ ꯅꯠꯇ꯭ꯔꯣ ꯃꯇꯧ ꯇꯝꯕ ꯇꯝꯗꯕ ꯍꯥꯏꯕꯨ ꯀꯩꯅꯣ ꯃꯥꯏ ꯃꯀꯣꯛ ꯑꯩꯗꯤ ꯇꯁꯦꯡꯅꯃꯛꯀꯤꯀꯣ ꯑꯩꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯇꯧ ꯇꯝꯖꯩ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤꯅꯦ ꯍꯥꯏꯗꯤ ꯌꯥꯝ ꯆꯥꯎꯊꯣꯛꯆꯩꯕꯀꯣ ꯃꯅꯤꯄꯨꯔꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯒꯤꯁꯦ ꯋꯥ ꯉꯥꯡꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤꯀꯣ ꯃꯅꯤꯄꯨꯔꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏ ꯉꯥꯡꯕꯁꯦ ꯀꯁꯥꯔꯒꯤ ꯅꯨꯡꯁꯤꯗ꯭ꯔꯥ ꯃꯔꯣꯟꯁꯦ ꯌꯥꯝ ꯍꯥꯔꯠ ꯑꯣꯏꯕꯅꯦ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯗ ꯉꯥꯡꯕꯒꯤ ꯂꯣꯟꯁꯤꯅꯅꯦ ꯈꯔ ꯀꯂꯞ ꯆꯠꯄꯅꯦꯕ ꯁꯨꯔꯁꯦꯀꯣ ꯇꯣꯟꯁꯦ ꯈꯔ ꯀꯂꯞ ꯆꯠꯄꯅꯦꯕ ꯑꯗ ꯃꯅꯤꯄꯨꯔꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯉꯥꯡꯕꯁꯦ ꯇꯣꯟꯁꯦ ꯅꯨꯡꯁꯤꯅ ꯉꯥꯡꯗ꯭ꯔꯥ ꯑꯩꯗꯤ ꯄꯥꯝꯖꯩꯌꯦꯕ ꯌꯥꯝꯅ ꯑꯗꯨꯃꯛꯄꯨ ꯃꯇꯧ ꯇꯝꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯉꯝꯖꯗ꯭ꯔꯤꯕ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥ ꯍꯩꯖꯗ꯭ꯔꯤꯑꯕ ꯍꯧꯖꯤꯛ ꯀꯧꯕ ꯐꯥꯎꯕꯗꯤ ꯌꯥꯏ ꯌꯥꯗꯦꯒꯤ ꯇꯣꯄꯤꯛ ꯑꯣꯏꯗꯣꯔꯤꯗꯣꯅꯦꯕ ꯁꯅꯥꯇꯣꯟꯅꯦ ꯑꯩꯁꯨ ꯏꯆꯦ ꯍꯣꯏ ꯁꯥꯔꯚꯦꯟ ꯑꯣꯏꯕ ꯂꯥꯛꯆꯔꯒꯦ ꯁꯔꯃ ꯁꯤꯁꯇꯔꯅ ꯀꯩꯕ ꯀꯨꯏꯔꯦ ꯎꯈꯤꯗꯕ ꯅꯨꯡꯁꯤ ꯃꯥꯏꯊꯣꯡ ꯑꯅꯤꯗꯨ ꯊꯦꯡꯀ꯭ꯌꯨ ꯁꯔꯃꯥ ꯉꯁꯤ ꯌꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯑꯩꯒꯤ ꯕ꯭ꯂꯨꯗꯤ ꯕ꯭ꯂꯨ ꯄꯤꯔꯛꯀꯦ ꯑꯗꯨꯒ ꯁꯨꯁꯤꯂꯥꯅ ꯍꯥꯏꯕ ꯕꯥꯏꯕꯨꯡ ꯑꯩ ꯁꯤꯔꯦꯍꯦ ꯍꯧꯖꯤꯛꯀꯤ ꯑꯦꯛꯇꯤꯡꯗꯣ ꯍꯥꯏ ꯄꯂꯦꯝ ꯏꯃꯥ ꯃꯅꯤꯄꯨꯔ ꯏꯕꯥꯏ ꯄ꯭ꯔꯦꯡ ꯇꯧꯕ ꯁꯥꯔꯒ ꯏꯆꯦꯁꯦ ꯑꯃꯨꯛꯇ ꯐꯨꯔꯛꯑꯣ ꯏꯃꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ हे प्रभु हे हरिनाम कृष्ण जगन्नाथ प्रेमानंद ये क्या हुआ ये क्या बोला मुंह में पानी आ गया नंगीदी मुंह में फुनिंग लेबनीने मुंह में पानी आ गया आई ताईने हाथ में खुजली आ गई हाथ में खुजली आ गई चुमरा मा चुमी गाइने ओइ फुनिंग लेरनी मा चुमी गाय फुनिंग गायो खंबा एक बम लाबा अमोम लाबा खंबा दो हेलो मुंह में कुछ जरूर है भाई लाबा नबाई जरा लाबा को बिने नबाई अमोम हाइजे Thank you, same to you. I didn't like them. Thank you so much. It's a the Sarmana Chis
सी 12 थारो लाइव सुशीलागी 12 13 लाक्तोइसे खंबा विजेताना मथंगी वीडियोददी थरोई चाबिरओ थरोई फंगदे फंगमक्पा तारगदी विजेता खंबा चारगेको एकबमना पोट मरफु मंगा लई नईरे ngहा lega swai lau mangidoi khamba मोजे कैनोनी kuidabane खंबा एकबमना kuiraga शर्मा leidoi nate नंग सीगा अरे सुशीला ओइना 12 लाइक चे थैंक यू सो thank you मच thank बिबी you रोजन इटिंग चारे चारे चनुना कैबा अफट तंबसु नत्त कैफट natte फट तंबसु नत्ते अफोबा तंबबु कैसु काइदे फजबदी tamgadabani तमजगदबनी wahai वही अथीबा तंबसु नत्ते अदोनेबा adune खंबना कैबा इचे लाब सब खरा पिरो है नंगोदरा इसे तौरमने है khambana 4K amta yaujarage mayam ai khamba ekba minus da laise magi channel laibane bako ado mase nauna masu YT da sangak bane ba फोर के उधरबने ado mase 4K याम yaudore एक्टिव होय bako बने 4K yaudore aduna mayamna please support sunbiu akogi kasargi ni bako khamba ekba jam nushibani jam nushibai wani याम नुंगाय बने जेंबा magi prank jam nungai bane bako aingonda ka prank thorok pai ka yaw bane magi video sing de ko adu mayam chalaga jengu खंबा aduga support sunbiu ko mayam दे टॉय प्लस नका आई एम योर न्यू सब्सक्राइबर थैंक यू सो मच पचंबम नचे नु लई लई हिंजांग कई हिंजांग चागे रो ngasi nga thonge nga तोंगे दैदी खंबा न के शर्मा नंग यामना कोई नु को है kai kai da koi जोइसे rijano ब्रह्मचर्य में हाय hello खंबा पचंबम जॉइन तवरो ओ खंबा एकबम न अमोम लाबा दोने शर्मा सिस्टर न कोई दे खंबा याम panaganu काय kaina ai दई खंबा न के शर्मा इंस्टा टेक्स्ट तवरो ओ खंबा एकबम थरोई पिजरो अपी पिरो है tharoi pidauro ओ hai खंबा खंबा थरोई मरा काय दिखत दिलौने khara thilo kai na bai sina jengune 그래 이 쪽쪽지리 이런 옴리 그 खंबा तेब नंगबाने खंजू tuna tharoi thilak ta yade nongbani khanbiraga खंबादी नंगबाने कीबनी थाइनेगी मतमदा खंबा नंगबान उनजनरमदा कोदी नुक्सिन कली जुकी खंबा नंगबान नुसिनगदा khambana haba चे che वही hoigi नंबर number फंगद्रो phangadro kanaduna haise nangi aigi number di nongonda lei jaina khamba se mong hai खंबा कई दौरे sarmana कई वारी khamba लेगे kaidawre oh लाबा sarma da खंबा haira आइना अमता कौरो सुरदा laba khamba na खंबा तभी सना न कब आई लई को हेरो हीरोइन अनी है hoi hoi leyu leyu Raisona sabisna couple से याम सनये thank you so much कंबन के शर्मा नंग खरा आईना है sarmana हालुरा halura khamba खंबा एक पम शर्मा सीगेरा कइनो नबानी हातो का अमन सीगेरा मन हालुरा कनानो हातो से कनानो सीधे से नबानी फजन पोपोना गन पोतरो आई होरे नुंदang bisa toro gana आई bisa toke sanuna aidi che hoigi laikai do yengba yam nungai laikai do yam nungsi turen mapan imphal gi turen uraga che hoigi turen do yam chawe hai सिंग चाव तम hoi छाती hoi जाने ising chaw matam da jenghalak toine handakti hojikti ising do aidi chaw da bani na pi da na ko heng chaw matam yam chaw खंबा hoigi एक ko पम turen लाबा अमुम अहेम शर्मा सिस्टर न सीगेरा नंग ओइना खंबा न के शर्मा ज्ञानताओ देवश्री hi hello devasri खंबा एक पम न के pirake bai देवरी है में ले khambana खंबना के नोंगमा लाकनी lakani ओके ओके नंग लाकना जे कुइरे lao lao nak sangma थोइ matam बेसना lao बाय बम कइनो नेट सिबु आइगी तरो बाय बुंग होइगी रो के तो नेट चपबो ne chapro khangdene khamba ibai mubang tausi hai tausi lao ibai ga nanga phamaga mubang tau han tauro lao ko khambana thoibisana sa hai comment tawbidomo hai thoibisana khamba ekbam da su nang support sun du ko thoibisana na khamba nangi taurabane hana dagi hai
ꯑꯣ ꯈꯝꯕ ꯑꯣꯜꯔꯦꯗꯤ ꯍꯥꯟꯅꯗꯒꯤ ꯇꯧꯔꯦ ꯍꯥꯏꯌꯦ ꯊꯣꯏꯕꯤꯁꯅꯥꯅ ꯈꯝꯕꯅ ꯂꯥꯕ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯈꯨꯃꯟꯅ ꯆꯦꯅꯨ ꯀꯩꯅꯣ ꯃꯤ ꯀꯨꯟꯇꯔꯦꯠꯇ ꯉꯥꯏꯔꯦ ꯃꯤ ꯆꯥꯝꯃꯅꯦ ꯉꯥꯏꯍꯥꯛꯇꯪ ꯀꯩꯅꯣ ꯇꯧꯕ ꯃꯤ ꯆꯦꯟꯈ꯭ꯔꯦ ꯃꯥꯏ ꯊꯣꯛꯄ ꯃꯤ ꯆꯠꯄꯤꯔ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯅꯦꯠꯁꯤꯁꯨ ꯅꯨꯡꯉꯥꯏꯇꯦꯕ ꯁꯔꯃ ꯑꯦꯌꯥꯔꯇꯦꯜꯁꯦ ꯅꯪ ꯐꯣꯂꯣ ꯇꯧꯔꯣ ꯆꯅꯨꯅ ꯑꯁꯥꯝꯒꯤ ꯃꯩꯇꯩ ꯃꯌꯥꯝꯒꯤ ꯆꯦꯅꯦꯜꯁꯦ ꯑꯁꯥꯝꯒꯤ ꯃꯩꯇꯩ ꯃꯌꯥꯝꯒꯤ ꯆꯦꯅꯦꯜꯁꯦ ꯆꯦ ꯍꯣꯏꯒꯤ ꯚꯤꯗꯤꯑꯣꯗꯤ ꯑꯗꯨꯝ ꯌꯦꯡꯉꯦ ꯃꯌꯥꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯆꯅꯨ ꯅꯣꯏꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯤ ꯅꯆꯦꯗ ꯕꯥꯏꯗ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯤꯀꯣ ꯁꯔꯃꯥꯅ ꯈꯝꯕꯀꯦ ꯍꯥꯏ ꯑꯗꯨꯒ ꯅꯥꯎꯆꯥꯅ ꯅꯦꯠ ꯌꯥꯗ꯭ꯔꯦ ꯍꯥꯏ ꯑꯗꯨꯅꯤ ꯅꯦꯠ ꯆꯠꯄꯦ ꯅꯥꯎꯆꯥ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯈꯝꯕꯅ ꯀꯩ ꯃꯤꯡꯗ ꯁꯔꯃ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯑꯣ ꯏꯃꯥ ꯅꯦꯠꯁꯤꯗꯤꯀꯣ ꯀꯞꯅꯤꯡꯉꯦ ꯑꯩ ꯍꯥꯏ ꯑꯩꯈꯣꯏ ꯅꯦꯠꯁꯦ ꯈꯔ ꯃꯑꯣꯡ ꯆꯥꯗꯦꯕ ꯑꯩꯈꯣꯏ ꯁꯤꯗ ꯁꯔꯃꯥꯅ ꯁꯨꯁꯥꯟ ꯁꯔꯃ ꯍꯥꯏ ꯑꯗꯒꯤꯗꯤ ꯈꯝꯕꯅ ꯏꯕꯥꯏ ꯅꯦꯠꯁꯦ ꯃꯦꯡ ꯃꯦꯡ ꯇꯧꯔꯤ ꯍꯥꯏ ꯑꯗꯩ ꯆꯅꯨꯅ ꯈꯔ ꯂꯩꯔꯒ ꯆꯠꯄꯤꯕꯗ ꯆꯠꯇ꯭ꯔꯦ ꯆꯠꯇ꯭ꯔꯕ ꯈꯔ ꯂꯩꯔꯒ ꯀꯦꯃꯦꯔꯥ ꯈꯤꯇꯪ ꯁꯦꯡꯕ ꯃꯥꯙ ꯚꯤꯗꯤꯑꯣ ꯅꯝꯃꯛꯑꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤ ꯀꯦꯃꯦꯔꯥ ꯀ꯭ꯋꯥꯂꯤꯇꯤ ꯈꯤꯇꯪ ꯋꯥꯠꯂꯤ ꯑꯗꯨꯅꯦ ꯆꯅꯨ ꯀꯦꯃꯦꯔꯥꯁꯦ ꯂꯧꯅꯤꯡꯉꯦ ꯑꯇꯥꯡꯕꯗꯤ ꯂꯧꯅꯤꯡꯉꯦ ꯈꯪꯉꯦꯕꯀꯣ ꯈꯔ ꯁꯦꯡꯕ ꯋꯥꯠꯂꯁꯦ ꯑꯁꯤꯁꯨ ꯍꯥꯟꯅꯗꯒꯤꯗꯤꯀꯣ ꯍꯧꯖꯤꯛꯀꯤ ꯃꯣꯕꯥꯏꯜꯁꯤꯅ ꯈꯔ ꯁꯦꯡꯉꯕꯅꯦꯕ ꯍꯥꯟꯅ ꯑꯗꯣ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯑꯇꯥꯡꯕ ꯑꯃ ꯂꯧꯒꯗꯕꯗꯣ ꯍꯧꯖꯤꯛꯇꯤ ꯉꯝꯗ꯭ꯔꯤ ꯑꯗꯣ ꯉꯝꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯂꯧꯔꯛꯇꯣꯏꯅꯤꯀꯣ ꯂꯧꯔꯒ ꯀꯤꯗꯅꯤ ꯑꯃ ꯂꯤꯀꯟ ꯃꯦꯜꯂꯤ ꯂꯩꯇꯕꯒꯤꯅꯦ ꯉꯝꯗꯅ ꯇꯧꯔꯤꯅꯦꯕ ꯑꯗꯨꯒ ꯈꯝꯕꯅ ꯁꯔꯃ ꯅꯪꯒꯤꯔꯣ ꯍꯥꯏꯌꯦ ꯑꯗꯨꯒ ꯁꯔꯃꯥꯅ ꯍꯥꯏꯌꯦ ꯄꯣꯠꯁꯝꯕꯝꯅ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯆꯦꯅꯨ ꯍꯥꯏꯌꯦ ꯅꯦꯠ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯅꯣꯏ ꯂꯩꯕ ꯆꯠꯈꯤꯅꯨꯀꯣ ꯈꯝꯕꯅ ꯏꯆꯦ ꯏꯕꯥꯏꯒ ꯅꯨꯡꯁꯤꯍꯦ ꯏꯆꯦ ꯏꯕꯥꯏꯁꯦ ꯅꯨꯡꯁꯤꯍꯦ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯊꯦꯡꯀ꯭ꯌꯨ ꯑꯗꯒꯤꯗꯤ ꯁꯔꯃꯥꯅ ꯀꯩ ꯃꯥꯜꯂꯨꯔꯒꯦ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯈꯝꯕꯅ ꯁꯔꯃ ꯃꯤꯒ ꯃꯥꯜꯂꯨꯗ꯭ꯔꯦ ꯍꯥꯏ ꯑꯗꯨꯗꯒꯤꯗꯤ ꯕꯤꯖꯦꯇꯥꯅ ꯁꯅꯥ ꯇꯥꯍꯧꯕ ꯁꯥꯕꯒꯤ ꯚꯤꯗꯤꯑꯣꯗꯣ ꯏꯇꯩꯒꯤ ꯑꯦꯛꯇꯤꯡꯗꯣ ꯌꯦꯡꯕꯗ ꯅꯣꯛꯄꯅ ꯍꯥꯏ ꯈꯝꯕꯅ ꯄꯣꯠꯁꯝꯕꯝ ꯁꯕ ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏ ꯑꯗꯩꯗꯤ ꯁꯔꯃꯥꯅ ꯍꯥ ꯏꯇꯩ ꯀꯩꯕ ꯑꯦꯗꯤꯠꯅꯤ ꯍꯥꯏ ꯑꯗꯨꯒ ꯈꯝꯕꯅ ꯏꯕꯥꯏ ꯏꯆꯦ ꯆꯥꯛ ꯑꯝꯇ ꯆꯥꯔꯨꯒꯦ ꯑꯣꯀꯦ ꯈꯝꯕ ꯆꯥꯔꯨꯔꯣ ꯑꯗꯨꯒ ꯁꯔꯃꯥꯅ ꯑꯉꯥꯡꯁꯤꯡꯅ ꯁꯦꯝꯕꯤꯔꯤꯅꯤ ꯈꯝꯕ ꯍꯥꯏꯅ ꯍꯥꯏꯌꯦ ꯑꯗꯨꯒ ꯈꯝꯕꯅ ꯁꯔꯃ ꯆꯥꯛ ꯆꯥꯔꯨꯒꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯖꯣꯁꯤꯅ ꯏꯅꯥꯎ ꯑꯅꯤꯁꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯏꯆꯦ ꯑꯗꯨꯒ ꯁꯔꯃꯥꯅ ꯕꯥꯏ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯩꯗꯤ ꯖꯣꯁꯤꯌꯥꯅ ꯑꯅꯨꯁꯦ ꯑꯩꯅ ꯀꯧꯕ ꯈꯨꯝꯗꯦ ꯍꯥꯏꯌꯦ ꯑꯌꯥ ꯀꯗꯥꯏꯗ ꯀꯧꯔꯛꯏꯅꯣ ꯖꯣꯁꯤꯌꯥ ꯑꯩ ꯈꯪꯗ꯭ꯔꯦ ꯅꯪ ꯀꯗꯥꯏꯗ ꯀꯧꯔꯛꯀꯦ ꯈꯪꯍꯧꯗ꯭ꯔꯦ ꯁꯤꯗ ꯀꯧꯕ ꯁꯤꯗ ꯑꯣꯏꯔꯝꯅꯤ ꯀꯧꯔꯛꯄ꯭ꯔꯣ ꯑꯁꯤ ꯀꯣꯃꯦꯟꯇ ꯑꯣ ꯍꯦ ꯀꯧꯔꯛꯄꯩꯔꯥ ꯅꯦꯠꯀꯤ ꯃꯇꯥꯡꯗ ꯐꯔꯛ ꯑꯣ ꯑꯩ ꯇꯥꯔꯦꯗꯅ ꯈꯪꯍꯧꯗꯅ ꯇꯧꯔꯤꯅꯦ ꯑꯗꯨꯒ ꯄꯣꯠꯁꯝꯕꯝꯅ ꯍꯣꯏ ꯈꯝꯕ ꯇꯧꯖꯒꯦ ꯇꯧꯖꯒꯦ ꯑꯗꯣ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯤ ꯑꯩ ꯑꯃꯨꯛꯐꯥꯎ ꯌꯦꯡꯗ꯭ꯔꯤ ꯑꯗꯣ ꯑꯩ ꯁꯣꯏꯗꯅ ꯌꯦꯡꯉꯅꯤ ꯄꯣꯠꯁꯝꯕꯝ ꯑꯝꯇꯪ ꯌꯦꯡꯉꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯈꯪꯕ꯭ꯔꯥ ꯈꯝꯕꯒꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯑꯝꯇꯪ ꯌꯦꯡꯉꯨ ꯑꯩꯉꯣꯟꯗꯒ ꯀꯣꯟꯐ꯭ꯔꯦꯟꯁ ꯇꯧꯔꯛꯄꯩꯒ ꯌꯥꯎꯕꯅꯦꯕ ꯌꯦꯡꯉꯨ ꯑꯝꯇ ꯈꯝꯕ ꯌꯦꯛꯄꯝꯅ ꯄꯣꯠꯁꯝꯕꯝ ꯇꯧꯕꯤꯔꯝꯃꯣ ꯀꯣꯃꯦꯟꯇ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯌꯦ ꯑꯗꯨꯒ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥꯕꯨꯡ ꯅꯥꯀꯟꯗ ꯀꯩ ꯇꯧꯔꯤꯅꯣ ꯂꯩꯊꯣꯛꯏꯗꯣ ꯑꯃ ꯅꯦꯠꯁꯦ ꯐꯣꯠꯂꯤꯕ ꯅꯦꯠ ꯁꯦꯒꯥꯏꯔꯦ ꯐꯣꯠꯂꯤꯅꯤ ꯏꯕꯦꯝꯃ ꯐꯣꯠꯂꯤꯕ ꯂꯩꯕ ꯃꯆꯥꯅꯤꯅꯅꯦ ꯕꯤꯁꯣꯅꯥꯊ ꯁꯔꯃ 1 2 3 ꯀꯔꯤ ꯍꯦꯟꯖꯥꯡꯅ ꯍꯥꯎꯔꯒꯦ ꯉꯁꯤꯁꯦ ꯍꯥꯏꯌꯦ ꯕꯤꯁꯣꯅꯥꯊ ꯋꯦꯜꯀꯝ ꯅꯌꯥꯝꯕꯅ ꯉꯥ ꯊꯣꯡꯉꯤ ꯉꯥ ꯊꯣꯡꯕ ꯑꯣꯏꯅ ꯍꯥꯎꯔꯦ ꯑꯗꯣ ꯃꯌꯥꯝꯁꯤꯒ ꯕꯤꯁꯣꯅꯥꯊ ꯁꯔꯃ 1 2 3 ꯍꯥꯏꯅ ꯆꯪꯉꯛꯏꯁꯦ ꯑꯁꯤ ꯃꯥꯒꯤꯁꯨ ꯆꯦꯅꯦꯜ ꯂꯩꯕꯅꯤ ꯃꯌꯥꯝꯅ ꯖꯣꯁꯤꯌꯥꯅ ꯑꯩꯈꯣꯏ ꯀꯩꯕ ꯈꯨꯟꯒꯤꯅꯦꯕꯀꯣ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯀꯩꯅꯣ ꯏꯄ꯭ꯋꯥꯁꯤꯡꯅꯦꯕ
ꯗꯣ ꯃꯌꯥꯝꯅ ꯃꯥꯒꯤ ꯆꯦꯅꯦꯜ ꯂꯩꯕꯅꯤ ꯃꯌꯥꯝꯅ ꯄ꯭ꯂꯤꯖ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯌꯨꯀꯣ Josiana ꯕꯤꯁ꯭ꯋꯥꯅꯥꯊ comment tare. Okay, sorry. Josia waruga de ko net ngahak yaro da bagi net subscription ꯖꯣꯁꯤꯌꯥ tawbada. ꯀꯣꯃꯦꯟ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇ Reconnecting we ro re do gini. ꯑꯗꯨꯗꯨꯅ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯎꯍꯧꯗꯕꯒꯤꯅꯤ ꯑꯗꯩ King OP ne ke ba bro bung che anu da prank amta tau sanje tau doi me ma kapan doi me no taro ola kapan doi mi. ꯊꯕꯛ ꯊꯕꯛ ꯑꯣꯜꯂꯒ To ꯀꯥꯏꯅ bisna mai bamna net ꯐꯣꯠꯂꯤꯕ pholiba ꯀꯩꯅ kaina ꯐꯣꯠꯂꯤꯅꯣ pholino. ꯃꯃꯤꯠꯅ Network na. ꯃꯃꯤꯠꯅ ꯐꯣꯠꯂꯤꯃ Aray posam bamna kay ba ꯄꯨꯁꯄꯥ ꯆꯠꯈꯔꯦ ꯆꯦ Puspa ꯃꯆꯥ chang ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯌꯦ ꯑꯌꯥ ꯑꯩꯁꯨ ꯈꯜꯂꯦ ꯉꯁꯤ ꯄꯨꯁꯄꯥꯁꯦ ꯑꯩꯉꯣꯟꯗ ꯀꯣꯜꯒ ꯇꯧꯔꯛꯇꯦ ingana ꯅꯍꯥꯟꯉꯩꯗꯤ message tarame. ꯅꯍꯥꯟꯉꯩꯗꯤ ꯁꯇꯔꯗꯦ ꯈꯨꯗꯤꯡꯒꯤ ꯀꯣꯜ ꯇꯧꯔꯛꯄꯅꯦꯕ ꯆꯤꯆꯦ ꯀꯩꯅꯣ ꯇꯧꯔꯣꯏꯗ꯭ꯔꯥ ꯑꯦꯜꯕꯤ ꯇꯧꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯣ ꯃꯥꯅ ꯇꯧꯔꯛꯇ꯭ꯔꯕꯅꯤ ꯑꯩꯁꯨ ꯉꯁꯤ ꯀꯥꯎꯊꯨꯔꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯗꯥꯅ ꯅꯤꯡꯁꯤꯡꯉꯛꯄ ꯋꯥꯅꯤꯗ Aiju ꯑꯗꯨꯒꯗꯤ ningjangudre magi message angol lerem. Kame ꯀꯩ ade ꯍꯥꯏꯅ LV khawba yade ko ngasi ena. Khoina nanga kay chago ai saring ꯑꯣ mtamda. ꯑꯩ ꯈꯪꯍꯧꯗꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩꯒꯤ ꯅꯦꯠꯁꯨ ꯐꯣꯠꯄꯤꯌꯣ Khotpiyo ꯅꯪꯁꯨ ꯆꯞꯄꯕ photoni. Itima thank you support tawbibagi. ꯊꯣꯏꯕꯤꯁꯅꯥꯅ ꯏꯇꯩꯃ ꯊꯦꯡ ꯇꯧꯕꯤꯌꯣ ꯍꯣꯏꯅꯦ ꯑꯩꯈꯣꯏ ꯑꯃꯅ ꯑꯃ ꯁꯞꯄꯣꯔꯠ ꯇꯧꯅꯗꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯕꯤꯁꯅꯥ ꯅꯠꯇ꯭ꯔꯥ Oi, thakur nangi se Bishwanath Sharma 1 to 3 ena su leite link to di nangi B Sharma 321 231 mare ko link to ka chang badadi phange ba nangi Bishwanath Sharma 1 to 3 ena iraga ne channel dhokte ba B Sharma 231 ena iraga di nangi channel thoi mayam Bishwanath Sharma ena lei bise Bishwanath Sharma 1 to 3 se search to matam da Bishwanath Sharma 1 to 3 se phangda taragadi B Sharma 231 ena to view ko. Thank ꯑꯗꯨꯒ you so much. ꯄꯣꯠꯁꯝꯕꯝꯅ ꯂꯣꯛ Lok ꯇꯧꯕꯩ tawbai nungaitaba ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤ mali. ꯑꯣ Lok ꯍꯣ wana bre. ꯍꯌꯦꯡ ꯍꯌꯦꯡ ꯀꯣꯜ ꯇꯧꯒꯦ Josia se kay akhoi da lakani hai ma ꯑꯅꯨ hinjang ꯑꯩ apena. ꯅꯣꯏꯗ ꯂꯥꯛꯇꯣꯏꯅꯦ ꯀꯩ ꯄꯨꯔꯛꯎꯒꯦ ꯃꯅꯤꯄꯨꯔꯗꯒꯤ ꯍꯥꯏ ꯀꯩꯁꯨꯝ ꯄꯨꯔꯛꯀꯅꯣ ꯖꯣꯁꯤꯌꯥ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯅꯤꯄꯨꯔ ꯀꯋꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯀꯁꯥꯔꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯂꯥꯛꯑꯒ ꯈꯪꯒꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯀꯣ ꯂꯥꯛꯑꯣ ꯑꯗꯨꯒ ꯔꯥꯖꯨ ꯕ꯭ꯔꯣ ꯂꯥꯛꯑꯦ 19 ꯂꯥꯏꯛ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ Oza ꯔꯥꯖꯨ kuram ꯕ꯭ꯔꯣ zari oza nungai bo. ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯔꯥꯖꯨ ꯕ꯭ꯔꯣ ꯑꯗꯨꯒꯤꯗꯤ Josie na kay ꯖꯣꯁꯤꯌꯥꯅ ba nabani si honabe am kalle. Thank you so much. ꯑꯗꯨꯒ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯕ ꯑꯦꯌꯥꯔꯇꯦꯜ ꯅꯦꯠ ꯕꯦꯔꯥꯅꯤꯕꯣ Ai no ꯍꯧꯖꯤꯛꯀꯥꯟꯁꯦ jigle ꯋꯥꯏ ꯐꯥꯏ lai thai man je nuai te. ꯅꯠꯇ꯭ꯔꯗꯤ ꯋꯥꯏ ꯐꯥꯏꯁꯨ ꯑꯃꯨꯛ ꯌꯥꯗꯕꯤꯅꯦ Pela ꯄꯦꯜꯂ potne. ꯄꯣꯠꯅꯤ ꯍꯥꯏ ꯑꯣꯍꯣ Nungai liye Razuna. ꯉꯥ ꯊꯣꯡꯕ ꯆꯥꯔꯦ ꯍꯥꯏ ꯑꯩꯈꯣꯏꯁꯨ ꯉꯥ ꯊꯣꯡꯕ ꯆꯥꯏ ꯔꯥꯖꯨ Josiana ꯕ꯭ꯔꯣ ke bamun laikai dagi ne. ꯃꯅꯤꯄꯨꯔ ꯕꯥꯃꯣꯟ ꯂꯩꯀꯥꯏꯁꯦ ꯀꯗꯥꯏꯋꯥꯏꯗꯅꯣ ꯖꯣꯁꯤꯌꯥ ꯅꯪ ꯀꯩꯅꯣꯒꯤ ꯅꯠꯇ꯭ꯔꯣ ꯃꯅꯤꯄꯨꯔꯒꯤꯔോ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣꯒꯤꯔꯣ ꯀꯁꯥꯔꯗꯒꯤꯔꯣ Brahmachari mayum jidi bamun ne ba. ꯑꯗꯣ ꯚꯥꯃꯣꯟ ꯂꯩꯀꯥꯏꯗꯒꯤꯅꯤ ꯍꯥꯏꯁꯦ ꯀꯩꯅꯣꯗꯒꯤ ꯑꯣꯏꯗꯣꯏꯔꯥ ꯍꯥꯏꯕ ꯗꯥꯔꯤꯕꯣꯟ ꯔꯣꯝꯗꯒꯤ ꯑꯗꯨꯒ Pankaj laki ꯑꯩ game ꯀꯥꯡ ꯆꯤꯛꯄꯅ over. ꯂꯣꯏꯔꯦꯗ Sanuna Manipur dagi ngarang dai COVID-19 case ama laire haire se Manipur se jat ꯑꯗꯨꯅꯤꯅꯦ yam taure sarkar se nokning ba yam tawe adu mok tauraga mi public ke no to hone tawini tasan naru no kadar phadar ni tawi adu thok thak to tauraga madai ꯑꯗꯣꯝꯗ ꯃꯥꯏꯗꯣ mamai ꯎꯟꯈꯤꯅꯕ ujang ꯍꯥꯏꯅ mai ꯑꯗꯨꯒꯨꯝꯕ tai ꯇꯧꯔꯛꯏꯅꯦꯕ Raju na kaya ba ojana ꯑꯣ ꯃꯅꯤꯄꯨꯔꯗꯒꯤꯅꯦ same ꯍꯥꯏ ꯑꯣ curry ꯃꯅꯤꯄꯨꯔ ꯕꯥꯃꯣꯟ ꯂꯩꯀꯥꯏꯅ ꯂꯩꯔꯝꯒꯅꯤ Manipur ꯅꯪ dagi ꯈꯪꯗ꯭ꯔꯥ ne Manipur bamon lekai se kya ta ꯕꯤꯁ꯭ꯋꯅꯥꯊ ꯁꯔꯃꯅ ꯖꯥꯔꯤꯕꯣꯟꯅꯤ ꯍꯥꯏꯕ o bamon lekai je ari bon hai ba ꯑꯣ Manipur dagi ni hai usuma mani da ꯃꯅꯤꯄꯨꯔꯗꯒꯤꯅꯤ ꯍꯥꯏ ꯑꯗꯨꯒ ꯊꯣꯏꯕꯤꯁꯅꯥꯅ jana ke ꯒꯨꯂꯤ sabai ꯆꯥꯕꯩ u ꯎꯏ ui okay ꯎꯏꯔꯕꯅꯦ ꯑꯩꯁꯦ ꯑꯗꯨꯏꯁꯨ ꯂꯣꯏꯐꯥꯎ ꯂꯩꯅꯤ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥ ꯅꯪ ꯅꯁꯥꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯑꯗꯨꯝ ꯇꯨꯝꯕ ꯄꯣꯊꯥꯔꯣ ibe ma ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯪꯗꯤ ꯑꯦꯜꯕꯤ ꯍꯧꯕꯗꯒꯤ ꯑꯗꯨꯝ ꯂꯣꯏꯐꯥꯎ ꯑꯗꯨꯝ ꯅꯠꯇꯦ LB loiraga lekthagradi kamai tawni ꯅꯅꯝꯃꯒꯤ ꯑꯦꯜꯕꯤꯁꯦ ꯅꯪꯅ ꯍꯧꯕꯗꯒꯤ ꯂꯣꯏꯐꯥꯎ ꯁꯤꯗ ꯑꯗꯨꯝ ꯌꯥꯎꯔꯕꯅꯦ ꯌꯥꯎꯕꯨ ꯌꯥꯎꯔꯗꯤ ꯃꯥ ꯑꯗꯨꯝ ꯂꯣꯏꯐꯥꯎ ꯌꯥꯎꯕꯅꯦꯕ posambam naga ba ai kanon hoy lakte iche kanon hoy ꯀꯥꯅꯣꯏ lakte ꯂꯥꯛꯇꯦ iche anu andak se natra ꯏꯆꯦ aina ꯀꯥꯅꯣꯟꯒ ꯑꯗꯒꯤꯗꯤ udabai ꯗꯥ khang ꯃꯦꯘꯥ ꯍꯣꯏꯁꯨ ꯂꯥꯛꯇꯦ uire ꯄꯣꯠꯁꯝꯕꯝ udaba
ꯃꯣꯏꯁꯦ ꯑꯩꯒꯤ ꯍꯦꯜꯕꯤꯁꯦ ꯁꯞꯇꯥ ꯑꯝꯗ ꯑꯃꯨꯛꯇꯪ ꯇꯧꯕꯩꯅ ꯀꯥꯎꯊꯣꯛꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦꯕ ꯃꯅꯤꯄꯨꯔꯗ ꯃꯔꯤ ꯃꯇꯥ ꯀꯗꯥꯏꯋꯥꯏꯗ ꯂꯩꯒꯦ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯂꯩꯌꯦ ꯁꯥꯃꯨꯁꯪꯗ ꯂꯩ ꯁꯥꯃꯨꯁꯪꯗ ꯑꯩꯈꯣꯏꯒꯤ ꯕꯕꯥꯒ ꯄꯣꯛꯃꯤꯟꯅꯕ ꯀꯀꯥ ꯂꯩꯀꯣ ꯑꯗꯩ ꯏꯅꯥꯎꯄꯥꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩ ꯑꯩꯈꯣꯏꯒꯤ ꯏꯟꯗꯣꯝꯆꯥꯁꯤꯡꯁꯨ ꯂꯩ ꯑꯗꯩ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤ ꯃꯆꯦꯁꯨ ꯂꯩ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯣꯛꯃꯤꯟꯅꯕ ꯃꯥꯃꯁꯨ ꯂꯩ ꯄꯣꯛꯃꯤꯟꯅꯕꯗꯤ ꯑꯩꯒꯤ ꯏꯃꯥꯟꯗꯧꯁꯨ ꯂꯩ ꯑꯩꯈꯣꯏ ꯃꯃꯥꯒ ꯄꯣꯛꯃꯤꯟꯅꯕ ꯀꯩ ꯃꯔꯤ ꯃꯇꯥꯗꯤ ꯌꯥꯝ ꯌꯥꯝꯃꯦ ꯏꯃꯥꯟꯗꯧꯁꯦ ꯏꯃꯥꯕꯣꯛ ꯍꯥꯏ ꯅꯠꯇ꯭ꯔꯥ ꯃꯥꯕꯣꯛꯁꯨ ꯂꯩ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯩꯈꯣꯏ ꯏꯗꯣꯝꯆꯥꯁꯨ ꯂꯩ ꯃꯅꯤꯄꯨꯔꯗ ꯃꯤ ꯌꯥꯝ ꯂꯩꯌꯦ ꯑꯩꯈꯣꯏꯒꯤ ꯆꯅꯨꯅ ꯀꯩꯕ ꯁꯤꯡꯖꯪꯃꯩꯗꯁꯨ ꯂꯩꯌꯦ ꯁꯤꯡꯖꯪꯃꯩ ꯕꯥꯃꯣꯟ ꯂꯩꯀꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯍꯣ ꯑꯣꯀꯦ ꯍꯣ ꯑꯣꯀꯦ ꯍꯣ ꯑꯣꯀꯦ ꯍꯣ ꯈꯪꯉꯦ ꯕꯥꯃꯣꯟ ꯂꯩꯀꯥꯏꯗ ꯍꯥꯏꯔꯛꯄꯗꯣ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯎꯝ ꯁꯤꯡꯖꯪꯃꯩ ꯕꯥꯃꯣꯟ ꯂꯩꯀꯥꯏ ꯍꯥꯏꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯅꯨꯡꯉꯥꯏꯌꯦ ꯑꯩ ꯑꯗꯩꯗꯤ ꯀꯩꯕ ꯃꯉꯥꯡ ꯑꯣꯡꯕꯤꯅ ꯍꯥꯏ ꯍꯜꯂꯣ ꯑꯗꯩ ꯖꯣꯁꯤꯌꯥꯅ ꯀꯩꯕ ꯃꯅꯤꯄꯨꯔꯁꯦ ꯂꯤꯂꯥ ꯇꯧ ꯂꯩꯔꯦ ꯕꯤꯖꯦꯄꯤ ꯁꯔꯀꯥꯔꯅ ꯑꯋꯣꯏꯕ ꯑꯁꯦꯡꯕ ꯋꯥꯔꯤꯅꯤ ꯁꯤꯗꯤ ꯃꯣꯏꯁꯦ ꯅꯥꯇꯣꯛ ꯍꯦꯟꯖꯟꯕꯅ ꯅꯨꯡꯁꯤꯔꯛꯇꯕ ꯑꯃ ꯅꯨꯡꯁꯤꯔꯛꯇ꯭ꯔꯦ ꯌꯥꯎꯔꯦ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯔꯛꯇ꯭ꯔꯦ ꯑꯋꯣꯏꯕ ꯍꯥꯏꯕ ꯌꯥꯝꯅ ꯀꯩꯅꯣ ꯌꯥꯝ ꯇꯧꯋꯦꯕ ꯖꯥꯠ ꯖꯥꯠꯅꯤ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯃꯑꯣꯡ ꯃꯑꯣꯡꯅꯤ ꯇꯧꯔꯛꯏꯁꯦ ꯄꯨꯈꯝ ꯑꯗꯨꯒ ꯖꯩꯍꯟꯕ ꯀꯩꯒꯨꯝ ꯖꯩꯍꯟꯕ ꯔꯥꯖꯨꯅ ꯀꯩ ꯍꯥꯏꯕ ꯁꯥꯃꯨꯁꯪ ꯁꯥꯟꯇꯤꯄꯨꯔꯗꯔꯣ ꯅꯠꯇꯦ ꯀꯩꯅꯣꯗ ꯅꯥꯎꯔꯦꯝꯊꯣꯡ ꯃꯄꯥꯟꯒꯤꯗꯣ ꯏꯔꯣꯏꯁꯦꯝ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡ ꯃꯅꯥꯛꯇ ꯏꯔꯣꯏꯁꯦꯝ ꯍꯥꯏꯇꯕ ꯑꯗꯨꯋꯥꯏꯗ ꯁꯥꯃꯨꯁꯪ ꯎꯀꯨꯗꯣ ꯅꯥꯎꯔꯦꯝꯊꯣꯡ ꯃꯅꯥꯛꯇ ꯃꯅꯤꯄꯨꯔꯒꯤ ꯀꯟꯗꯤꯁꯟ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦꯅ ꯍꯪꯉꯛꯏꯗꯨ ꯋꯥꯠ ꯏꯁ ꯗ condition ꯀꯟꯗꯤꯁꯟ ꯔꯥꯏꯠ the ꯅꯥꯎ Manipur ꯏꯟ ꯃꯅꯤꯄꯨꯔ ꯍꯥꯏ ꯑꯗꯨꯗꯤ ꯕꯔꯞꯇ ꯍꯪꯉꯣ ꯂꯦꯟꯗ ꯆꯅꯨꯅ ꯃꯅꯤꯄꯨꯔꯗ ꯀꯣꯏꯔꯛꯑꯣꯁꯦ ꯁꯣꯏꯗꯅ ꯂꯥꯛꯇꯣꯏꯅꯤ ꯁꯣꯏꯗꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯇꯥꯔꯒꯦꯠ ꯑꯃꯈꯛ ꯂꯩ ꯇꯥꯔꯒꯦꯠꯁꯦ ꯌꯧꯕꯒ ꯁꯣꯏꯗꯅ ꯃꯌꯥꯝ ꯎꯅꯕ ꯂꯥꯛꯀꯅꯤ ꯃꯌꯥꯝꯅ ꯗꯥ ꯅꯨꯡꯁꯤꯕꯤꯕ ꯔꯥꯖꯨꯅ ꯃꯌꯥꯝ ꯑꯃ ꯑꯣ ꯍꯥꯏ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝ ꯁꯣꯏꯗꯅ ꯎꯅꯕ ꯂꯥꯛꯀꯅꯤꯀꯣ ꯗ ꯇꯥꯡꯈꯨꯜ ꯂꯩꯗꯤꯅꯦ ꯑꯥꯏ ꯒꯦꯁ ꯌꯨ ꯋꯦꯔ staying in Imphal Valley ꯏꯝꯐꯥꯜꯒꯤ ꯚꯦꯂꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯈꯪꯗꯦ ꯀꯩꯅꯣ ꯍꯥꯏꯗꯣꯏꯕ ꯆꯅꯨꯅ ꯆꯅꯨꯅ ꯑꯁꯥꯝꯗꯗꯤ ꯕꯤꯖꯦꯄꯤꯁꯦ ꯕꯤꯖꯦꯄꯤꯁꯦ ꯐꯕ ꯃꯥꯜꯂꯦ ꯃꯅꯤꯄꯨꯔꯗꯗꯤ ꯂꯣꯏꯔꯦ ꯑꯁꯥꯝꯗ ꯐꯩꯌꯦ ꯍꯣꯏ ꯐꯩꯌꯦ ꯀꯩꯅꯣ ꯇꯧꯋꯦꯕ ꯑꯩ ꯄꯥꯕ꯭ꯂꯤꯛꯀꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯀꯩꯅꯣ ꯇꯧꯋꯦꯕ ꯍꯥꯏꯗꯤ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯀꯩ ꯅꯣꯏ ꯑꯔꯨꯅꯣꯗꯣꯏ ꯀꯩꯀꯩ ꯍꯣꯏ ꯄꯤꯕ ꯍꯣꯏ ꯄꯩꯁꯥ ꯈꯣꯠꯄ ꯄꯤꯔꯛꯄ ꯈꯣꯠꯂꯛꯄ ꯆꯦꯟꯕ ꯑꯗꯩ ꯑꯗꯨꯒꯨꯝꯕ ꯁꯤꯂꯤꯟꯗꯔ ꯒ꯭ꯌꯥꯁ ꯐꯦꯁꯤꯂꯤꯇꯤꯗꯤ ꯃꯌꯥꯝ ꯄꯤꯕ ꯐꯦꯁꯤꯂꯤꯇꯤ ꯌꯥꯝ ꯄꯤꯌꯦꯕꯀꯣ ꯑꯗꯨꯒꯤꯗꯤ ꯑꯗꯨꯒ ꯐꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯍꯟꯗꯛ ꯇꯧꯔꯤꯕꯁꯤꯒꯤ ꯃꯅꯤꯄꯨꯔꯗꯗꯤ ꯑꯩꯈꯣꯏꯅ ꯒꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯗ ꯈꯜꯂꯨꯔꯒ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯃꯅꯤꯄꯨꯔ ꯏꯟꯗꯤꯌꯥ ꯁꯦꯟꯇ꯭ꯔꯦꯜ ꯁꯔꯀꯥꯔꯗ ꯁꯥꯎꯅꯤꯡꯉꯤꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯕꯤꯗꯕꯗꯣ ꯑꯗꯨ ꯈꯛꯇꯒꯤ ꯅꯨꯡꯉꯥꯏꯇꯕꯅꯤꯗ ꯃꯇꯦꯡ ꯇꯧꯗꯕꯗꯣ ꯇꯨꯁꯥꯔꯅ ꯀꯩ ꯎꯂꯨꯂꯨꯒꯥꯏ ꯊꯣꯕꯤꯁꯅꯥꯅꯒ ꯃꯦ ꯍꯥꯏꯕ ꯊꯥꯁꯤ ꯄꯦꯜꯂꯦ ꯑꯩꯗꯤ ꯏꯅꯝꯃ ꯎꯝ ꯂꯥꯟꯅ ꯑꯃꯨꯛ ꯂꯦꯟꯅ ꯑꯃꯨꯛ ꯎꯝ ꯃꯦꯁꯦ ꯃꯥꯅꯤ ꯑꯗꯨꯅꯤ ꯃꯥꯅꯤ ꯍꯟꯗꯛ ꯂꯦꯟ ꯇꯥꯕꯗꯣ ꯑꯁ ꯑꯩꯗꯤꯅꯦ ꯅꯨꯡꯉꯥꯏꯇꯕꯅ ꯂꯦꯟ ꯗꯥꯖꯨꯝ ꯍꯣꯅ ꯇꯧꯕꯗꯣ ꯑꯁ ꯅꯪꯒꯤ ꯅꯍꯥꯟꯒꯤ ꯉꯥ ꯃꯔꯨꯝꯒ ꯑꯅꯥꯝꯕꯒ ꯏꯆꯦ ꯅꯪꯒꯤ ꯅꯍꯥꯟꯒꯤ ꯅꯍꯥꯟ ꯅꯍꯥꯟ ꯊꯣꯡꯕꯒꯤ ꯑꯣꯏꯕ ꯉꯥ ꯉꯥ ꯃꯔꯨꯝꯒ ꯃꯔꯨꯝꯒ ꯑꯅꯥꯝꯕꯒ ꯊꯣꯡꯕꯗꯣ ꯎꯕꯗ ꯇꯤꯟ ꯇꯥꯏ ꯑꯅꯥꯝꯕ ꯆꯥꯗ꯭ꯔꯤ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯩ ꯑꯩꯌꯥ ꯄꯣꯠꯁꯝꯕꯝ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯅꯥꯗ ꯂꯩꯄꯨꯔꯗ ꯌꯦꯛꯇ꯭ꯔꯗꯤ ꯂꯩꯕꯥꯛꯄꯣ ꯅꯨꯃꯤꯠꯇ ꯐꯨꯜ ꯇꯣꯔꯗ ꯂꯥꯛꯀꯦꯅ ꯈꯜꯂꯤ ꯑꯗꯨꯒꯗꯤ ꯆꯣꯡꯕ ꯆꯣꯡꯈꯠꯈꯤꯔꯣꯏ ꯉꯔꯥꯡꯗ ꯍꯦꯛꯈꯤꯕꯒꯤ ꯑꯣ ꯉꯔꯥꯡꯗ ꯑꯃꯨꯛ ꯍꯦꯛꯀꯦ ꯑꯃꯨꯛ ꯐꯔꯛ ꯉꯁꯤ ꯇꯥꯗꯣꯔꯤꯅ ꯀꯩ ꯅꯨꯃꯤꯠꯅꯣ ꯉꯁꯤ ꯅꯣꯡꯃꯥꯏꯖꯤꯡ ꯊꯥꯡꯖꯅꯦ ꯉꯁꯤ ꯅꯣꯡꯃꯥꯏꯖꯤꯡ ꯊꯥꯡꯖ ꯂꯩꯕꯥꯛꯄꯣꯛꯄ ꯑꯗꯣ ꯌꯥꯎꯔꯁꯨ ꯌꯥꯏ ꯆꯠꯄ ꯇꯥꯔꯗꯤ ꯆꯣꯡꯍꯜꯂꯛꯄꯁꯨ ꯌꯥꯏ ꯀꯩꯒꯨꯝꯕ ꯄꯣꯠꯁꯝꯕꯝ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯂꯥꯛꯇꯥꯔꯒꯗꯤ ꯅꯪꯒꯤ ꯑꯅꯥꯕ ꯄꯨꯔꯛꯀꯅꯤ ꯁꯤꯌꯣꯔ ꯂꯥꯛꯄ ꯂꯥꯛꯇꯕ ꯀꯟꯐꯥꯔꯝꯗꯤ ꯂꯩꯇ꯭ꯔꯤꯕꯀꯣ ꯗꯥ ꯑꯩꯈꯣꯏꯅ ꯆꯠꯁꯤ ꯑꯗꯨꯝ ꯍꯥꯏꯅꯔꯤꯕ ꯀꯩꯅꯣ ꯐꯨꯂꯗꯣꯔꯗꯅꯦ ꯍꯩꯖꯥꯡ ꯅꯥꯄꯤ ꯄꯣꯠ ꯆꯩ ꯈꯔ ꯑꯗꯨꯝ ꯂꯧꯔꯨꯁꯦ ꯍꯥꯏꯅꯀꯣ ꯑꯗꯣ ꯌꯦꯡꯁꯤ ꯑꯩꯈꯣꯏ ꯂꯥꯛꯄ ꯇꯥꯔꯗꯤ ꯌꯥꯎꯔꯛꯀꯦ ꯐꯨꯜ ꯇꯣꯔꯗ ꯁꯅꯥ ꯁꯥꯔꯛꯇꯣꯏꯅꯤ ꯕꯤꯁꯣꯅꯥꯠꯅ ꯍꯥꯏꯔꯤꯕ ꯂꯥꯏꯚꯁꯦ ꯀ꯭ꯔꯤꯀꯦꯠ ꯂꯥꯏꯚ ꯌꯦꯡꯕ ꯇꯣꯛꯑꯒ ꯃꯅꯤꯄꯨꯔꯗꯗꯤ ꯕꯤ ꯖꯦ ꯄꯤ ꯍꯥꯏꯔ ꯀꯞꯊꯈꯔꯦ ꯎꯝ ꯑꯅꯥꯝꯕ ꯍꯥꯎꯕꯅꯤꯀꯣ ꯆꯦ ꯍꯥꯎꯏ ꯁꯨꯁꯤꯂꯥ ꯈꯨꯍꯥꯎ ꯑꯃ ꯀꯣ ꯑꯅꯥꯟꯕꯗꯅꯦ ꯉꯥ ꯃꯔꯨꯝ ꯊꯥꯛꯑꯒꯅꯦ ꯏꯃꯥ ꯅꯣꯏ ꯆꯥꯗ꯭ꯔꯗꯤ ꯆꯥꯔꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯁꯨꯁꯤꯂꯥꯅ ꯍꯥꯎꯕꯅꯤ ꯁꯨꯁꯤꯂꯥꯅ ꯗꯤꯜꯂꯤ ꯌꯧꯔꯕꯣ ꯗꯤꯜꯂꯤ ꯌꯧꯔꯕꯃꯣ ꯅꯪꯕꯨ ꯑꯩꯈꯣꯏꯗ ꯗꯦꯜꯂꯤꯗꯁꯨ ꯂꯥꯛꯑꯝꯒꯅꯤꯗꯥꯏꯅꯦ ꯄꯤꯔꯛꯑꯣ ꯗꯦꯜꯂꯤꯗꯁꯨ ꯄꯤꯔꯛꯑꯣ ꯍꯥꯏ ꯁꯨꯁꯤꯂꯥꯅ ꯀꯃꯥꯏꯅ ꯄꯤꯔꯛꯁꯤꯒꯦ ꯁꯨꯁꯤꯂꯥ ꯈꯥꯡꯗ ꯍꯥꯞꯄꯒ ꯄꯤꯔꯛꯀꯦ ꯄꯣꯁꯇ ꯊꯥꯔꯛꯀꯦ ꯑꯗꯨ ꯌꯧꯕꯗ ꯍꯤꯗꯥꯛ ꯃꯅꯥ ꯑꯗꯨꯃꯥꯏꯅ ꯈꯨꯕꯥꯛ ꯃꯌꯥꯏꯗ ꯅꯣꯏꯔꯒꯅꯦ ꯑꯗꯨꯒꯩꯗꯤ ꯏꯁꯤꯡ ꯑꯁꯥꯕꯗꯨꯗ ꯍꯥꯞꯆꯤꯜꯂꯒꯅꯦ ꯆꯥꯃꯣꯁꯇ ꯑꯣꯠꯂ ꯆꯥꯎ ꯑꯅꯥꯟꯕꯤ
ꯅꯥꯜꯂꯔꯣꯏꯗꯨꯒꯗꯤ ꯒ꯭ꯔꯧ ꯒ꯭ꯔꯧ ꯂꯥꯎꯔꯅꯤ ꯈꯨꯅꯣꯛꯀꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯑꯗꯨꯅꯤ ꯃꯤ ꯅꯨꯡꯗꯥꯡ ꯑꯣꯏꯔꯛꯀꯅꯤ ꯈꯟꯕꯗ ꯃꯤꯍꯨꯟꯒ ꯌꯥꯎꯗꯦꯕꯣ ꯂꯦꯟ ꯇꯥꯔꯛ ꯇꯥꯔꯛꯀꯅꯤ ꯑꯦ ꯊꯣꯏꯕꯤꯁꯅꯥ ꯅꯪꯇ ꯅꯨꯡꯁꯤꯠ ꯅꯠꯇꯦ ꯂꯥꯛꯀꯅꯤ ꯑꯅꯦ ꯑꯩꯈꯣꯏ ꯈꯟꯕ ꯁꯤꯗꯁꯨꯅꯦ ꯂꯦꯟ ꯌꯥꯝ ꯇꯥꯏꯅꯦ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯅꯨꯡꯁꯤꯠ ꯁꯤꯠꯄꯒ ꯅꯣꯡ ꯑꯩ ꯈꯥꯛꯄꯒ ꯁꯤꯔꯦ ꯂꯦꯟ ꯍꯥꯏꯁꯤꯅꯤ ꯇꯥꯕꯒ ꯍꯥꯏꯁꯤꯅꯤ ꯀꯤꯖꯕꯅ ꯑꯩ ꯍꯥꯏꯐꯝ ꯁꯤꯔꯦ ꯈꯪꯗꯦ ꯏꯆꯦ ꯁꯨꯁꯤꯂꯥ ꯖꯦ ꯂꯩꯔꯝꯃꯤꯅꯦ ꯑꯁꯦꯡꯕꯩꯅꯤ ꯆꯦ ꯂꯥꯛꯑꯗꯤ ꯍꯥꯏꯔꯛꯎꯀꯣ ꯑꯅꯥꯝꯕꯇꯒꯤꯁꯨ ꯅꯠꯇꯦ ꯎꯅꯁꯦ ꯍꯣꯏ ꯍꯣꯏ ꯄꯣꯠꯁꯝ ꯂꯥꯛꯑꯗꯤ ꯍꯥꯏꯔꯛꯀꯦ ꯑꯗꯣ ꯀꯟꯐꯥꯔꯝ ꯂꯩꯇ꯭ꯔꯤ ꯋꯥꯔꯤꯁꯦ ꯀꯣ ꯀꯟꯐꯥꯔꯝ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯤꯌꯦ ꯗꯥꯅ ꯆꯠꯂꯨꯁꯤ ꯍꯥꯏꯔꯤꯗꯣ ꯅꯨꯃꯤꯠꯇꯨꯗ ꯑꯃꯨꯛ ꯀꯔꯤ ꯊꯣꯛꯂꯛꯇꯣꯏꯕ ꯀꯔꯤ ꯑꯣꯏꯗꯣꯏꯕ ꯑꯩꯁꯤ ꯌꯥꯝ ꯊꯣꯛꯄꯁꯤ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯏꯑꯦꯕ ꯑꯟꯖꯂꯤꯅ ꯍꯥꯏ ꯍꯦꯜꯂꯣ ꯑꯟꯖꯂꯤ ꯖꯣꯁꯤꯌꯥꯅ ꯀꯩꯕ ꯅꯣꯏ ꯑꯅꯤꯁꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯊꯦꯡꯀ꯭ꯌꯨ ꯃꯆ ꯖꯣꯁꯤꯌꯥ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕ ꯎꯠꯂꯤ ꯑꯩꯈꯣꯏꯕꯥꯅꯤꯒꯤ ꯂꯥꯏꯐꯁꯦ ꯈꯪꯗꯦꯗ ꯁꯨꯃꯥꯏ ꯁꯨꯝ ꯍꯤꯡꯕꯁꯦ ꯅꯨꯡꯉꯥꯏꯔꯦꯗ ꯁꯤꯅ ꯑꯗꯨꯝ ꯐꯔꯦ ꯁꯅꯥꯊꯣꯏꯕꯤ ꯀꯩꯗꯧꯗꯣꯏꯅꯣ ꯂꯩꯕ ꯀꯣꯟꯁꯝꯅ ꯂꯩꯇꯕ ꯕ꯭ꯔꯣ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤꯁꯦ ꯉꯥ ꯊꯣꯡꯉꯦ ꯑꯩꯈꯣꯏꯅꯤ ꯁꯛꯁꯦ ꯑꯃ ꯅꯪꯁꯨ ꯐꯨꯜ ꯎꯠꯇꯦ ꯑꯩꯁꯨ ꯐꯨꯜ ꯎꯠꯇꯦ ꯈꯥꯏꯕ ꯈꯥꯏꯕ ꯁꯨꯃꯥꯏꯅ ꯎꯠꯂꯒ ꯇꯧꯔꯤꯁꯦ ꯀꯩꯗꯧꯅꯣ ꯃꯤ ꯅꯪꯕꯣ ꯑꯦ ꯑꯃ ꯇꯧꯔꯁꯤ ꯎꯝ ꯅꯪ ꯇꯪꯉꯥꯏ ꯑꯃ ꯑꯣꯟꯁꯤꯜꯂꯣ ꯑꯩ ꯇꯪꯉꯥꯏ ꯑꯃ ꯑꯣꯏꯔꯒꯦ ꯁꯤ ꯌꯥꯔꯦ ꯏꯕꯥꯅꯤ ꯑꯃꯨꯛ ꯑꯃꯨꯛꯈꯛ ꯑꯣꯏꯍꯜꯂꯁꯤ ꯑꯗꯨ ꯌꯥꯗ꯭ꯔꯣ ꯌꯥꯏ ꯄꯣꯠꯁꯝꯕꯝꯅ ꯁꯒꯣꯜꯁꯦꯟ ꯂꯥꯛꯎꯗꯅ ꯆꯦ ꯂꯛꯈꯤꯄꯨꯔ ꯕꯖꯥꯔ ꯅꯨꯃꯤꯠꯅꯦ ꯂꯛꯈꯤꯄꯨꯔ ꯕꯖꯥꯔꯗ ꯀꯣꯛ ꯌꯥꯝ ꯉꯥꯎꯋꯦ ꯑꯩꯈꯣꯏ ꯗꯥꯅ ꯂꯛꯈꯤꯄꯨꯔ ꯕꯖꯥꯔ ꯅꯨꯃꯤꯠ ꯆꯠꯂꯨꯁꯦ ꯍꯥꯏ ꯐꯨꯂꯂꯇꯣꯔ ꯕꯖꯥꯔ ꯅꯨꯃꯤꯠ ꯆꯠꯁꯦ ꯍꯥꯏ ꯃꯥ ꯍꯥꯏꯕ ꯐꯨꯜꯇꯣꯔ ꯕꯖꯥꯔꯗ ꯅꯪ ꯊꯣꯏꯕꯤꯁꯅꯥ ꯏꯅꯝꯃ ꯍꯣꯏꯒꯤ ꯂꯝꯕꯤ ꯆꯠꯐꯝꯗꯣ ꯑꯩ ꯑꯣꯏꯔꯗꯤ ꯊꯣꯡꯉꯥꯟ ꯌꯧꯗ꯭ꯔꯤꯀꯥꯟꯗ ꯂꯦꯛꯊꯔꯝꯃꯅꯤ ꯂꯦꯛꯊꯣꯏꯗꯣꯏ ꯃꯥꯜꯂꯦ ꯍꯥꯏ ꯑꯩꯈꯣꯏ ꯂꯝꯕꯤ ꯐꯠꯇꯕꯩꯔꯣ ꯊꯣꯏꯕꯤꯁꯅꯥ ꯂꯝꯕꯤꯗꯤ ꯐꯠꯇꯕ ꯍꯧꯔꯦ ꯅꯣꯡ ꯆꯨꯕꯗꯒꯤ ꯏꯁ ꯒꯥꯔꯤꯒꯁꯦ ꯅꯪ ꯂꯤꯟꯅ ꯆꯦꯟꯕꯩ ꯃꯑꯣꯡꯅꯦ ꯆꯅꯨꯅ ꯃꯅꯤꯄꯨꯔꯗꯤ ꯀꯨꯀꯤꯂꯦꯟ ꯇꯥꯜꯂꯛꯄꯗꯩ ꯇꯥꯜꯂꯛꯄꯗꯒꯤ ꯄꯣꯛꯄꯗꯩ ꯎꯗ꯭ꯔꯤꯕ ꯌꯥꯝ ꯎꯔꯦꯗ ꯆꯦ ꯎꯝ ꯃꯤ ꯍꯥꯠ ꯅ ꯕꯋꯣ ꯂꯦꯟ ꯊꯥꯕꯋꯣ ꯇꯥꯕꯋꯣ ꯍꯟꯗꯛꯀꯤ ꯂꯦꯟꯗꯣ ꯃꯅꯤꯄꯨꯔꯗ ꯇꯥꯕ ꯄꯨꯟꯁꯤꯗ ꯎꯗ꯭ꯔꯤ ꯍꯥꯏꯌꯦ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯇꯥꯕ ꯃꯅꯤꯄꯨꯔꯗ ꯏꯈꯨꯌꯥꯏ ꯃꯣꯏꯁꯨ ꯂꯦꯟ ꯇꯥꯅ ꯇꯤꯟ ꯅꯨꯡ ꯖꯤꯡꯒ ꯁꯦꯒꯥꯏꯌꯦꯅ ꯍꯥꯏꯔꯗꯤ ꯀꯁꯥꯔꯗ ꯑꯃꯨꯛ ꯇꯥꯈꯤ ꯃꯣꯏ ꯈꯨꯟꯗ ꯕꯟꯇ꯭ꯔꯥꯄꯨꯔꯗ ꯏꯄꯥꯝꯗ ꯑꯁ ꯑꯩꯅ ꯂꯩꯁꯥꯔꯤꯉꯩꯗ ꯑꯗꯨꯗꯤꯅꯦ ꯂꯦꯟꯗꯣꯅꯦ ꯉꯁꯤ ꯇꯥꯔꯛꯄ ꯂꯦꯟꯁꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯃꯇꯨꯡꯗ ꯇꯨꯝꯃꯤꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯏ ꯍꯥꯏꯕ ꯂꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯖꯤꯡꯒꯒ ꯂꯣꯏ ꯁꯦꯒꯥꯏꯅꯤ ꯀꯩꯅꯣ ꯆꯍꯤ ꯂꯛꯈꯤꯄꯨꯔ ꯕꯖꯥꯔ ꯀꯨꯏꯔꯦ ꯆꯍꯤ ꯀꯣꯛ ꯉꯥꯎꯏ ꯀꯩꯒꯤꯅꯣ ꯀꯨꯟꯃꯨꯛꯀꯤ ꯃꯃꯥꯡꯒꯤ ꯗꯥꯕꯨꯡ ꯋꯥꯔꯤꯅꯤ ꯑꯩ ꯃꯌꯥꯝꯗꯣ ꯑꯩꯁꯦ ꯃꯤꯊꯠ ꯃꯤꯅꯥ ꯌꯥꯝ ꯎꯕ ꯍꯩꯅꯗ꯭ꯔꯦ ꯈꯪꯗꯦ ꯀꯣꯛ ꯉꯥꯎꯏꯅꯦ ꯑꯩꯁꯦ ꯗꯩꯗꯤ ꯀꯩꯕ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯕ ꯁꯪꯕꯗꯣꯗꯨꯒꯤ ꯀꯩꯅꯣꯒꯤꯗꯤ ꯄꯥꯎꯑꯣ ꯑꯣ ꯑꯗꯩꯗꯤ ꯑꯩ ꯍꯟꯗꯛ ꯌꯨꯝꯗ ꯂꯥꯛꯄꯁꯦ ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯐꯥꯎ ꯈꯪꯗꯅ ꯍꯜꯂꯦ ꯑꯩꯈꯣꯏ ꯏꯃꯥ ꯏꯅꯦꯝꯕꯣꯛ ꯃꯁꯥ ꯉꯝꯗꯅ ꯆꯦꯒ ꯑꯃꯨꯛꯇꯪ ꯀꯩꯅꯣ ꯁꯤꯗ ꯎꯅꯒꯦ ꯍꯥꯏꯁꯦ ꯗ ꯇꯥꯡꯈꯨꯜ ꯂꯦꯗꯤ ꯒꯥꯏꯁ ꯑꯥꯏ ꯀꯦꯅꯣꯠ ꯁ꯭ꯄꯤꯛ ꯃꯩꯇꯩ ꯑꯥꯏ ꯀꯦꯅꯣꯠ ꯁ꯭ꯄꯤꯛ ꯃꯩꯇꯩ ꯐ꯭ꯂꯨꯋꯦꯟꯠꯂꯤ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯆꯤꯜꯗ꯭ꯔꯦꯟꯁꯨ ꯁꯣ ꯑꯞ ꯇꯧꯋꯣ ꯃꯁꯛ ꯌꯦꯡꯒꯦ ꯍꯥꯏ ꯑꯩꯈꯣꯏ ꯏꯆꯥꯁꯤꯡ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ ꯏꯆꯥꯁꯤꯡ ꯂꯥꯏꯔꯤꯛ ꯄꯥꯍꯧꯕꯅꯦ ꯃꯈꯣꯟꯒ ꯇꯥꯈꯤꯗ꯭ꯔꯦ ꯇꯨꯝꯈ꯭ꯔꯕ ꯈꯪꯗꯦ ꯑꯗꯨꯒꯩꯗꯤ ꯑꯩ ꯍꯟꯗꯛ ꯌꯨꯝꯗ ꯂꯥꯛꯄꯁꯦ ꯅꯨꯡꯉꯥꯏꯐꯝ ꯑꯃꯐꯥꯎ ꯈꯪꯗꯅ ꯍꯜꯂꯦ ꯑꯩꯈꯣꯏ ꯏꯃꯥ ꯏꯅꯦꯝꯕꯣꯛ ꯃꯁꯥ ꯅꯣꯏ ꯆꯞ ꯂꯩꯔꯝꯃꯦ ꯉꯝꯗꯅ ꯆꯦꯒ ꯑꯃꯨꯛꯇꯪ ꯎꯅꯒꯦ ꯈꯜꯅ ꯑꯁꯥ ꯆꯥꯎꯅ ꯂꯥꯛꯆꯕꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯍꯧꯗ꯭ꯔꯦ ꯍꯥꯏ ꯑꯣꯀꯦ ꯁꯨꯁꯤꯂꯥ ꯅꯪ ꯂꯥꯛꯑꯝꯕ꯭ꯔꯣ ꯌꯨꯝꯗ ꯑꯩꯗꯤ ꯈꯪꯍꯧꯗꯦ ꯑꯁ ꯂꯥꯛꯑꯗꯤ ꯎꯅꯔꯝꯗꯧꯅꯤꯀꯣ ꯍꯣꯏꯗ ꯐꯔꯦꯗ ꯃꯊꯪ ꯂꯥꯛꯄꯗ ꯑꯗꯨꯝ ꯎꯅꯁꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯆꯅꯨꯅ ꯑꯅꯥꯟꯕ ꯍꯥꯏꯗꯣ ꯃꯅꯤꯄꯨꯔꯗꯗꯤ ꯎꯗ꯭ꯔꯤ ꯑꯃ ꯐꯥꯎ ꯍꯥꯏ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯗꯥꯅ ꯃꯅꯤꯄꯨꯔꯗ ꯃꯥ ꯆꯍꯤ 5-6 ꯂꯩꯔꯛꯑꯦꯕꯀꯣ ꯍꯥꯟꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯆꯥꯔꯛꯇꯦ ꯍꯥꯏ ꯑꯅꯥꯝꯕꯁꯦ ꯐꯪꯗ ꯃꯥꯜꯂꯦ ꯍꯥꯏꯌꯦꯕ ꯌꯥꯝ ꯍꯥꯎꯋꯦ ꯑꯅꯥꯝꯕ ꯍꯥꯏꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯋꯦ ꯆꯅꯨꯅ ꯃꯅꯤꯄꯨꯔꯒꯤ ꯂꯦꯟꯗꯨꯗꯤ ꯆꯦ ꯃꯤ ꯃꯀꯣꯛ ꯀꯥꯏꯕ ꯌꯥꯎꯋꯦ ꯂꯦꯟ ꯊꯥꯕꯗ ꯃꯥꯅꯦ ꯀꯥꯏꯗꯣꯏꯅꯦ ꯀꯣꯛ ꯀꯥꯏꯗꯣꯏꯅꯦ ꯀꯃꯥꯏ ꯀꯥꯏꯔꯣꯏꯗꯣꯏꯅꯣ ꯆꯥꯎꯋꯤ ꯍꯥꯏꯕ ꯂꯦꯟꯗꯣ ꯁꯨꯛ ꯆꯥꯎꯕ ꯌꯥꯎꯋꯤ ꯍꯥꯏꯕ ꯂꯦꯟꯗꯣ ꯑꯟꯖꯂꯤꯅ ꯆꯦ ꯑꯩ ꯂꯥꯛꯀꯦ ꯍꯥꯏ ꯂꯥꯛꯑꯣ ꯑꯟꯖꯂꯤ ꯂꯥꯛꯑꯣ
ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯁꯨꯁꯤꯂꯥꯅ Anjali Moirangkhamsina kendo Facebook da ꯑꯥ comment tawbꯗꯣ ꯑꯥ ꯑꯗꯨꯒ ꯆꯦ ꯁꯨꯁꯤꯂꯥꯅ ꯆꯠꯇ꯭ꯔꯤꯀꯥꯟꯗꯒꯤ ꯏꯅꯝꯃꯒ ꯎꯅꯔꯒꯦ ꯃꯨꯛꯕꯥꯡ ꯇꯧꯅꯤ ꯍꯥꯏꯅ ꯂꯩꯔꯤꯅꯦ ꯑꯗꯨꯒ ꯐꯣꯟꯂꯥ ꯁꯥꯔꯦ ꯑꯗꯨꯅꯅꯦ ꯑꯗꯨꯅꯦꯕ ꯑꯗꯣ ꯃꯥ ꯂꯥꯛꯄꯗꯩꯗꯤ ꯈꯪꯍꯧꯗ꯭ꯔꯦꯕ ꯑꯗꯨ ꯅꯨꯡꯉꯥꯏꯇꯦ ꯃꯥ ꯂꯥꯛꯑꯃꯒ ꯎꯅꯍꯧꯗ꯭ꯔꯤꯁꯦꯀꯣ ꯑꯗꯨꯒ ꯖꯣꯁꯤꯌꯥꯅ ꯅꯆꯥ ꯅꯨꯄꯥꯗꯣ ꯌꯨꯝꯗ ꯂꯩꯔꯕꯣ ꯑꯩꯈꯣꯏ ꯑꯕꯨꯡꯉꯣꯗꯣ ꯍꯣꯁꯇꯦꯜꯗ ꯊꯝꯗ꯭ꯔꯦ ꯖꯣꯁꯤꯌꯥ ꯃꯥ ꯌꯨꯝꯗꯒꯤ ꯍꯟꯗꯛꯇꯤ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤꯅꯀꯣ ꯃꯦꯇ꯭ꯔꯤꯛ ꯊꯥꯗꯣꯏꯅꯤꯅ ꯃꯥꯁꯦ ꯇ꯭ꯌꯨꯁꯟꯁꯦ ꯁꯕꯖꯦꯛ 3-4 ꯍꯥꯏꯅ ꯇꯝꯕꯅꯤꯅ ꯍꯣꯁꯇꯦꯜꯗ ꯂꯩꯔꯒ ꯇꯝꯕꯗꯣ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗꯣ ꯃꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯣꯏꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯑꯣꯏꯅ ꯊꯝꯃꯦ ꯌꯨꯝꯗ ꯊꯝꯃꯒ ꯑꯩꯈꯣꯏ ꯗꯥꯒ ꯇꯧꯔꯒ ꯇ꯭ꯌꯨꯁꯟꯗꯣ ꯃꯐꯝꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗꯣ ꯗꯥꯒ ꯑꯣꯏꯅ ꯆꯠꯂꯦꯕꯀꯣ ꯑꯗꯨꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯂꯩꯔꯦ Anjali ꯃꯥꯁꯦ Moirangkhamse lake ꯂꯥꯛꯑꯣ ꯂꯥꯛꯑꯣ lao ꯑꯟꯖꯂꯤ ꯂꯥꯛꯑꯣ ꯃꯤ ꯑꯗꯒꯤꯗꯤ ꯔꯤꯌꯥꯁꯅ ꯑꯅꯣꯛ ꯍꯥꯞꯄꯣ ꯏꯕꯥꯏ ꯃꯤꯠꯇꯣ ꯌꯦꯡꯕꯗꯣ ꯌꯥꯝꯅ ꯋꯥꯔꯝꯅꯤ ꯍꯥꯏ ꯃꯥꯅꯦ ꯑꯩꯈꯣꯏꯗꯥ ꯃꯤꯠ ꯌꯥꯗ꯭ꯔꯦ ꯁꯨꯁꯤꯂꯥ ꯑꯣꯏꯅ ꯑꯗꯨꯅꯤ ꯊꯣꯏꯕꯤ ꯍꯥꯏꯅ ꯍꯥꯏꯌꯦ ꯊꯣꯏꯕꯤꯁꯅꯥꯅ ꯑꯗꯨꯔ ꯆꯦ ꯍꯥꯏ ꯑꯗꯨꯒ Abonlai ꯕꯣꯟꯂꯥꯏꯅ ꯏꯇꯩꯃ Itaima dadabu ꯗꯗꯥꯕꯨꯁꯨ khurumjari ꯈꯨꯔꯨꯝꯖꯔꯤ kai ꯀꯔꯤ mathel ꯃꯊꯦꯜ sage ꯆꯥꯔꯒꯦ ꯍꯥꯏ ꯉꯁꯤꯁꯦ ꯀꯩꯅꯣ ꯑꯣꯏꯅ ꯆꯥꯔꯦ ꯉꯥ ꯑꯣꯏꯅ ꯆꯥꯔꯦ the Rias na kaya aigi number ꯏꯕꯥꯏ ꯅꯣꯏ ꯑꯅꯤꯒꯤ ꯍꯟꯗꯛꯀꯤ ꯀꯩ ꯍꯥꯏꯕ ꯏꯙꯔ ꯆꯂꯥꯃꯦ ꯎꯙꯔ ꯆꯂꯥꯒꯤ ꯔꯤꯜꯁꯇꯣ ꯊꯝꯃꯣꯏ ꯄꯦꯜꯂꯤꯀꯣ ꯀꯥꯏ ꯑꯩꯈꯣꯏ ꯗꯥꯅ ꯔꯤꯜꯁ ꯁꯦꯝꯁꯦ ꯑꯝꯇ ꯌꯥꯗꯦꯀꯣ ꯑꯩꯅ ꯅꯝꯐꯨꯗ ꯁꯦꯝꯃꯛꯄꯅꯦ ꯑꯩꯈꯣꯏ ꯗꯥꯗꯤ ꯃꯥ ꯌꯥꯗꯦ ꯁꯦꯝꯅꯤꯡꯗꯦ ꯏꯀꯥꯏ ꯍꯥꯏꯌꯦꯕꯀꯣ ꯑꯩꯅ Hanu thangna ꯅꯝꯐꯨꯗ ngausalaba yam ꯁꯦꯝꯕꯅꯦꯕ maleba ꯑꯩꯅ ꯁꯨꯝ ꯍꯥꯏꯗꯤ ꯍꯌꯦꯡ ꯍꯅꯨꯔꯛꯑꯀꯥꯟꯗ ꯑꯍꯟ ꯑꯣꯏꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅꯤꯒꯤ ꯃꯦꯃꯣꯔꯤ ꯑꯣꯏꯔꯒꯀꯣ ꯑꯗꯨꯝ ꯌꯦꯡꯖꯅꯕꯒꯤ What ꯍꯥꯏꯅ the kene ko hanu yare yaw da kanu ꯑꯗꯣꯒꯤ ꯄꯨꯟꯁꯤ ꯍꯥꯏꯁꯤ ꯅꯠꯇ꯭ꯔꯅꯦ ꯅꯣꯡꯃꯗꯤ ꯁꯤꯗꯣꯏꯅꯤ ꯂꯣꯏꯅꯀꯣ ꯗꯥꯅ ꯍꯥꯟꯗꯣꯏꯔ ꯑꯩꯅ ꯍꯥꯟꯗꯣꯏꯔ ꯑꯗꯨ ꯀꯔꯤꯝ ꯈꯪꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯍꯤꯡꯉꯤ ꯄꯨꯟꯁꯤ ꯃꯇꯦꯛ ꯈꯔꯁꯤꯗ ꯁꯨꯃꯥꯏꯅ ꯈꯔ Tobisana kaba ꯅꯨꯡꯉꯥꯏꯊꯣꯛꯄꯁꯦ una ꯑꯗꯨꯅꯤꯗ haudrena muk kappanuko anima ga ꯍꯣꯏ ꯑꯗꯨꯅꯤ ꯌꯥꯝ da ꯅꯨꯡꯉꯥꯏꯍꯧꯗꯦ bungse BP high leibro ꯃꯥꯁꯦ leiramni pare ꯈꯔ ꯐꯔꯦ ꯍꯟꯗꯛ ꯍꯤꯗꯥꯛ ꯆꯥꯕ ꯈꯣꯠꯄꯗꯒꯤꯀꯣ ꯈꯔ ꯍꯟꯊꯔꯦ ꯃꯥꯁꯦ ꯐꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯟꯖꯂꯤ ꯃꯣꯏꯔꯥꯡꯊꯦꯝ ꯆꯦ ꯄꯣꯠ ꯊꯥꯔꯛꯀꯦ ꯀꯃꯥꯏ ꯊꯥꯔꯛꯇꯣꯏꯅꯣ ꯄꯣꯁ ꯑꯣꯐꯤꯁꯇ ꯊꯥꯕꯔꯣ ꯀꯔꯤ ꯊꯥꯒꯦ ꯆꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤꯗꯤ ꯀꯥꯏꯗ ꯊꯥꯒꯦ ꯏꯆꯦꯒ ꯏꯇꯩꯒ ꯄꯣꯠ ꯈꯔ ꯊꯥꯔꯛꯀꯦ ꯑꯗ ꯑꯟꯖꯂꯤ ꯑꯩꯈꯣꯏ ꯄꯣꯠ ꯈꯔ ꯍꯥꯏꯗꯤ ꯅꯆꯦꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯀꯩꯅꯣ ꯇꯧꯒꯗꯕ ꯂꯩ ꯑꯗꯣ ꯑꯟꯖꯂꯤ ꯑꯩꯒꯤꯁꯨ ꯄꯣꯠ ꯅꯪꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯅꯦ ꯑꯩ ꯄꯣꯠ ꯑꯃꯈꯛ ꯂꯧꯒꯗꯕ ꯂꯩꯌꯦꯕꯀꯣ ꯑꯩꯒꯤꯁꯨ ꯏꯅꯐꯤ ꯑꯃꯈꯛ ꯂꯧꯒꯗꯕ ꯂꯩꯌꯦꯕꯀꯣ ꯑꯇꯥꯡꯕꯗꯤ ꯅꯠꯇꯦꯗ ꯑꯩ ꯑꯗꯨꯝ ꯅꯪꯒ ꯐꯣꯟꯗ ꯑꯗꯨꯝ ꯑꯩ ꯀꯣꯜ ꯇꯧꯔꯛꯀꯅꯤꯀꯣ ꯑꯗ ꯂꯧꯒꯦ ꯍꯥꯏꯁꯦ ꯅꯪꯉꯣꯟꯗ ꯀꯩꯅꯣ ꯇꯧꯗꯣꯏꯗ ꯂꯩꯕꯀꯣ ꯂꯩꯖꯗꯣꯏꯅꯦꯕꯀꯣ ꯑꯩ ꯑꯃꯈꯛꯇꯪ ꯍꯥꯏꯗꯤ ꯂꯩꯒꯦ ꯀꯩꯅꯣ ꯍꯥꯏꯅ ꯑꯩ ꯃꯃꯟꯗꯣ ꯈꯟꯕ ꯑꯗꯣ ꯈꯪꯗꯣꯛꯑꯒ ꯃꯅꯤꯄꯨꯔꯗꯒꯤ ꯅꯣꯏꯗꯒꯤ ꯂꯧꯔꯗꯤ ꯈꯔ ꯍꯣꯡꯒꯅꯤꯅ ꯑꯗꯨ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯇꯥꯡꯉꯤꯅꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯑꯩꯈꯣꯏ ꯗꯥꯅ ꯍꯥꯏꯕꯅꯦ ꯑꯟꯖꯂꯤꯗꯨꯒ ꯇꯥꯟꯅꯔꯒ ꯑꯟꯖꯂꯤꯗꯒꯤ ꯇꯧꯔꯒ ꯂꯧꯒꯦꯔꯥ ꯍꯥꯏꯅꯀꯣ ꯑꯟꯖꯂꯤ ꯍꯣꯏꯗꯤ ꯄꯣꯁꯇ ꯑꯥꯗꯗꯤ ꯊꯥꯕ ꯌꯥꯏ ꯑꯩꯈꯣꯏ ꯁꯤꯗ ꯄꯣꯁꯇꯒꯤ ꯏꯝꯐꯥꯜꯗꯒꯤ ꯌꯥꯝ ꯊꯥꯅꯔꯛꯑꯦꯕ ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯄꯣꯁꯇ ꯊꯨꯡꯉꯛꯑꯦꯕꯀꯣ ꯄꯣꯁ ꯑꯣꯐꯤꯁꯇ ꯑꯩꯈꯣꯏꯅ ꯑꯦꯗ꯭ꯔꯦꯁꯁꯦ ꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯑꯦꯗ꯭ꯔꯦꯁꯁꯦ ꯄꯤꯔꯒ ꯄꯣꯁꯇꯣ ꯁꯨꯝ ꯂꯥꯛꯑꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯄꯣꯠ ꯈꯔ ꯁꯦꯂꯦꯛ ꯇꯧꯔꯒ ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯦꯕ ꯑꯗꯣ ꯅꯪꯅ ꯈꯔ ꯑꯩꯅ ꯂꯧꯕꯤꯔꯒ ꯂꯧꯖꯒꯦ ꯇꯧꯕ ꯑꯩꯒꯤ ꯏꯅꯐꯤ ꯑꯃꯗꯤ ꯂꯩꯖꯒꯦꯕ ꯈꯛꯅꯦ ꯂꯩꯖꯒꯦꯕ ꯂꯩꯕꯒꯤ ꯅꯪꯗꯤ ꯐꯤꯒꯤ ꯀꯔꯕꯥꯔꯁꯨ ꯇꯧꯕꯅꯤꯅꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯈꯜꯂꯝꯕ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯛꯀꯦ ꯐꯤꯗꯣ ꯍꯥꯏꯔꯒ ꯅꯪ ꯊꯥꯖꯜꯂꯛꯑꯣꯕ ꯋꯥꯆꯞꯇꯀꯣ ꯑꯗ ꯐꯥꯎꯅꯁꯦ ꯑꯩꯈꯣꯏꯕꯥꯅꯤ ꯑꯗꯨꯒ ꯆꯦ ꯑꯝꯇ ꯑꯟꯖꯂꯤꯅ ꯆꯦ ꯍꯥꯏꯕꯤꯔꯛꯑꯣ ꯑꯃꯇ ꯍꯥꯏꯔꯛꯑꯣ ꯍꯣꯏ ꯍꯣꯏ ꯍꯥꯏꯔꯛꯀꯦ ꯑꯗꯨꯒ ꯔꯤꯌꯥꯁꯅ ꯐꯦꯁꯤꯌꯦꯜ ꯀꯩꯕ ꯑꯦꯛꯁꯄ꯭ꯔꯦꯁ ꯑꯦꯛꯁꯄ꯭ꯔꯦꯁꯟꯗꯣ ꯏꯕꯥꯏꯒꯤ ꯏꯆꯦꯒꯤ ꯄꯦꯜꯂꯤ ꯑꯁꯦꯡꯕ ꯑꯗꯒꯤꯗꯤ ꯈꯔ ꯇꯣꯏꯅ ꯇꯧꯔꯛꯑꯣ ꯍꯥꯏ ꯅꯣꯏꯅꯗꯤ ꯅꯨꯡꯁꯤꯕꯤꯔꯤꯕ ꯑꯩꯈꯣꯏꯁꯦ ꯇꯧꯔꯣ ꯔꯤꯜꯁ ꯃꯌꯥꯝ ꯁꯦꯝꯃꯣ ꯈꯋꯥꯏꯅꯤꯒ ꯍꯥꯏꯕ ꯑꯩꯈꯣꯏꯕꯨ ꯌꯦꯡꯅꯤꯡꯗꯕ ꯅꯨꯡꯁꯤꯗꯕ ꯃꯃꯜꯗꯤ ꯇꯧꯖ ꯁꯥꯔꯤꯁꯦ ꯌꯦꯡꯉꯨ ꯍꯅꯨꯊꯪꯗ ꯀꯥꯏꯅꯁꯨ ꯍꯥꯏꯕ ꯌꯥꯎꯔꯤꯃꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅꯤꯗ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥ ꯊꯣꯛꯂꯛꯄ ꯀꯥꯏꯁꯦ ꯏꯆꯝ ꯆꯝꯕꯗꯤ ꯅꯠꯇꯦꯀꯣ ꯐꯠꯇꯕꯁꯨ ꯉꯥꯡꯅꯔꯤꯅꯤ ꯑꯐꯕꯁꯨ ꯉꯥꯡꯅꯔꯤꯅꯦꯕ ꯅꯨꯡꯁꯤꯕꯤꯕ ꯑꯃ ꯅꯨꯡꯁꯤꯕꯤꯕ ꯆꯦ ꯑꯟꯖꯂꯤꯅ ꯀꯩ ꯍꯣꯏ ꯍꯣꯏ ꯆꯦ ꯀꯩꯒꯤ ꯂꯩꯗꯣꯏꯅꯣ ꯏꯆꯦꯒꯤ ꯑꯩꯅ ꯄꯤꯗꯣꯏꯅꯦ ꯑꯟꯖꯂꯤ ꯅꯪ ꯄꯤꯔꯛꯇ꯭ꯔꯁꯨ ꯍꯥꯏꯗꯨꯅ ꯄꯦꯜꯂꯦ ꯑꯁꯦꯡꯕ ꯍꯥꯏꯗꯨꯅ ꯄꯦꯜꯂꯦ ꯀꯣ ꯅꯆꯦ
ꯑꯗꯨꯒ ꯖꯣꯁꯤꯌꯥꯅ ꯃꯅꯤꯄꯨꯔꯗ ꯅꯣꯏꯅ ꯄꯥꯝꯕ ꯂꯩꯕꯁꯤꯡꯗꯣ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯑꯄꯥꯝꯕ ꯂꯩꯕꯁꯤꯡ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒ ꯊꯣꯏꯕꯤꯁꯅꯥꯅ IUCꯗꯣ ꯀꯩꯅꯣ ꯂꯥꯡꯒꯦ ꯇꯧꯔꯒ ꯑꯣ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯕꯗꯀꯣ ꯆꯥꯕ ꯊꯛꯄꯒꯤ ꯈꯪꯗꯦ ꯑꯗꯩꯗꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯈꯪꯗꯦ ꯑꯦꯅꯤ ꯀꯩꯅꯣꯁꯦ ꯃꯅꯤꯄꯨꯔꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣꯅꯦ ꯑꯗꯨꯅꯕꯨ ꯃꯄꯥꯟꯒꯤ ꯃꯤ ꯑꯇꯣꯞꯄ ꯖꯥꯇꯤ ꯃꯤꯇꯣꯞꯁꯤꯡꯅ ꯍꯥꯏꯗꯤ ꯃꯣꯏ ꯊꯋꯥꯏ ꯊꯥꯕꯨ ꯑꯁꯤ ꯑꯅꯥ ꯌꯥꯎꯕ ꯊꯥꯗꯣꯛꯅ ꯆꯠꯄ ꯉꯝꯗ꯭ꯔꯤꯗꯣ ꯆꯥꯕ ꯊꯛꯄ ꯂꯩꯕ ꯆꯥꯛ ꯅꯨꯡꯉꯥꯏꯕ ꯃꯐꯝꯅꯤ ꯁꯥꯊꯤꯅ ꯑꯁꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯕ ꯑꯩꯕꯨ ꯃꯐꯝꯅꯤ ꯍꯥꯏꯗꯤ ꯈꯪꯗꯦꯗ ꯀꯔꯤ ꯍꯥꯏꯅꯣ ꯆꯥꯔꯨ ꯈꯨꯗꯤꯡ ꯍꯥꯎꯕ ꯑꯗꯩꯗꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯁꯨꯝ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨꯒꯤꯗꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯐꯅ ꯏꯔꯥꯡ ꯊꯣꯛꯑꯒꯁꯨꯀꯣ ꯅꯨꯡꯉꯥꯏ ꯑꯩ ꯂꯩꯔꯝꯃꯦ ꯑꯩ ꯃꯅꯤꯄꯨꯔꯗ ꯆꯍꯤ 8 9 10 ꯂꯩꯔꯝꯃꯦ ꯈꯪꯉꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯒꯤꯗꯤ ꯖꯣꯁꯤꯌꯥꯅ ꯀꯩ ꯃꯅꯤꯄꯨꯔꯗ ꯅꯣꯏꯅ ꯄꯥꯝꯕꯗ ꯑꯁꯤ ꯍꯣꯏ ꯄꯥꯝꯃꯦ ꯍꯥꯏꯕꯤꯔꯛꯀꯦ ꯆꯠꯂꯨꯅ ꯍꯥꯏꯖꯔꯛꯀꯦ ꯆꯠꯂꯨꯅ ꯆꯦ ꯎꯝ ꯅꯣꯏꯔꯣꯝꯗꯗꯤ ꯁꯅꯥ ꯁꯟ ꯑꯃꯗ ꯀꯌꯥ ꯄꯤꯒꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯁꯦꯀꯦꯟ ꯀ꯭ꯋꯥꯂꯤꯇꯤ ꯑꯐꯕ ꯃꯩ ꯃꯆꯨꯒ ꯍꯥꯏꯅꯕꯗꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯀ꯭ꯋꯥꯂꯤꯇꯤ ꯑꯗꯨꯃꯥꯏꯅ ꯂꯩꯇꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯐꯥꯔꯁ ꯁꯦꯀꯦꯟ ꯍꯥꯏꯅ ꯈꯥꯏꯗꯣꯛꯇꯦꯀꯣ ꯁꯨꯝ ꯑꯍꯟꯕꯗꯤ ꯌꯥꯝ ꯇꯥꯡꯉꯦ 21 ꯌꯧꯔꯛꯑꯦ ꯑꯗꯨꯒ ꯍꯟꯗꯛꯇꯤ ꯈꯔ ꯍꯥꯏꯊꯔꯝꯃꯗ꯭ꯔꯥ ꯈꯪꯗꯦ ꯗꯤꯌꯥꯁꯅ ꯀꯩꯕ ꯍꯥꯏꯖꯁꯅꯨ ꯃꯊꯧ ꯅꯠꯇꯦ ꯄꯨꯟꯁꯤꯔꯣꯜꯅꯤ ꯃꯦꯃꯣꯔꯤꯅꯤ ꯃꯣꯏꯅ ꯉꯝꯖꯄꯣꯠꯇꯦ ꯀꯂꯛꯅ ꯇꯧꯏꯅꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯁ ꯗꯥꯕꯨꯡ ꯅꯪ ꯁꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯗꯥꯕꯨꯡ ꯍꯔꯥꯎꯋꯦ ꯅꯪꯒꯤ ꯃꯤꯡꯁꯦ ꯁꯠꯇꯖꯤꯠ ꯀꯧꯕ꯭ꯔꯣ ꯀꯧꯋꯦ ꯑꯣ ꯃꯥꯏꯁꯦ ꯅꯍꯥꯟꯒꯤ ꯅꯣꯡꯃ ꯑꯃ ꯃꯟꯇ꯭ꯔꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯍꯪꯉꯛꯑꯦꯅ ꯀꯃꯥꯏꯅ ꯑꯃ ꯄꯤꯔꯝꯕꯅꯦ ꯀꯅꯥꯅꯣ ꯍꯣꯏ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯑꯃꯅ ꯊꯣꯏꯕꯤꯁꯅꯥꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯅꯦ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯗꯤ ꯍꯥꯏꯔꯒ ꯂꯥꯛꯑꯣꯗꯤ ꯌꯥꯗꯦ ꯃꯅꯤꯄꯨꯔꯗ ꯅꯣꯏꯀꯣ ꯀꯞꯆꯔꯛꯆꯅꯤ ꯌꯨꯝ ꯊꯥꯗꯣꯛꯄ ꯌꯥꯗꯕꯩꯅꯦ ꯊꯣꯏꯕꯤꯁꯅꯥ ꯑꯗꯣ ꯑꯕꯨꯡꯉꯣꯗꯣ ꯌꯥꯝ ꯅꯨꯡꯁꯤꯅꯦ ꯃꯥꯅ ꯄꯥꯝꯕ ꯑꯃ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕꯤꯌꯨꯀꯣ ꯖꯣꯁꯤꯌꯥ ꯑꯝꯇꯪ ꯎꯅꯁꯤꯗ ꯀꯣ ꯎꯅꯁꯦ ꯎꯅꯕꯁꯤꯅ ꯈ꯭ꯋꯥꯏꯗꯩ ꯄꯥꯝꯃꯤꯁꯦ ꯑꯩꯅ ꯎꯅꯕꯗꯣ ꯍꯥꯏꯗꯤ ꯐꯖꯅ ꯊꯦꯡꯅꯔꯒ ꯊꯦꯡꯅꯔꯒ ꯔꯤꯌꯦꯜꯗ ꯊꯦꯡꯅꯕꯗꯨꯅꯦ ꯌꯥꯝ ꯄꯥꯝꯃꯤꯁꯦ ꯑꯗꯨꯅꯦꯕ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯃꯌꯥꯝꯁꯦ ꯎꯅꯕꯩꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯊꯦꯡꯅꯕ ꯌꯥꯝ ꯄꯥꯝꯃꯦꯕ ꯏꯁꯣꯔꯅ ꯆꯥꯟꯕꯤꯔꯒꯗꯤ ꯍꯣꯏ ꯊꯦꯡꯅꯁꯤꯀꯣ ꯑꯟꯖꯂꯤꯅ ꯀꯩꯕ ꯑꯩꯗꯣ ꯆꯦꯒ ꯄꯥꯎ ꯐꯥꯎꯅꯕꯒ ꯁꯪꯗ꯭ꯔꯦ ꯑꯩꯁꯨ ꯈꯔ ꯆꯤꯜꯂꯦ ꯏꯆꯦ ꯁꯥꯎꯒꯅꯨ ꯁꯥꯎꯗꯦ ꯑꯩꯅ ꯑꯟꯖꯂꯤ ꯁꯥꯎꯗꯦ ꯄꯥꯎ ꯐꯥꯎꯅꯕ ꯍꯧꯔꯝꯃꯒ ꯑꯩꯁꯨ ꯀꯩꯁꯨ ꯍꯥꯏꯈꯤꯗ꯭ꯔꯦ ꯑꯟꯖꯂꯤ ꯑꯩ ꯀꯩꯁꯨꯝ ꯈꯟꯗꯦ ꯀꯩꯅꯣ ꯇꯧꯋꯦꯕ ꯅꯪꯁꯨ ꯑꯩꯁꯨ ꯈꯪꯉꯦꯕ ꯍꯧꯖꯤꯛꯇꯤ ꯁꯤꯖꯟ ꯃꯇꯝꯅꯤꯅꯀꯣ ꯐꯤ ꯅꯨꯡ ꯀꯩꯅꯣ ꯇꯧꯕꯅꯤ ꯅꯪ ꯆꯤꯜꯂꯝꯒꯅꯤ ꯑꯩ ꯈꯪꯉꯦꯕꯀꯣ ꯑꯗꯣ ꯑꯩꯅꯁꯨ ꯇꯧꯔꯛꯀꯦ ꯇꯧꯔꯒ ꯗꯥ ꯅꯥꯁꯟꯕꯒ ꯑꯗꯨꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩ ꯍꯥꯏꯒꯅꯤ ꯃꯥꯏ ꯃꯥꯏ ꯑꯆꯤꯟꯕꯅꯤꯁꯦ ꯑꯟꯖꯂꯤ ꯀꯩꯁꯨ ꯈꯟꯗꯦꯗ ꯑꯗꯨꯅꯦꯕ ꯑꯆꯤꯟꯕ ꯍꯥꯏꯁꯦ ꯄꯨꯝꯅꯃꯛ ꯂꯩꯅꯔꯤꯅꯤꯀꯣ ꯈꯪꯉꯦ ꯑꯩ ꯂꯣꯏ ꯈꯪꯉꯤ ꯀꯔꯤꯝ ꯈꯟꯗꯦꯀꯣ ꯑꯩ ꯑꯗꯨꯒ ꯅꯤꯂꯤꯅ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯤꯂꯤ ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯊꯣꯏꯕꯤꯁꯅꯥꯅ ꯌꯨꯝ ꯊꯥꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯅ ꯂꯥꯛꯑꯔꯣꯏꯒꯦ ꯍꯥꯏꯕ꯭ꯔో ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯅꯦꯛꯁ ꯏꯌꯥꯔ ꯐꯥꯎ ꯃꯇꯝ ꯄꯤꯔꯤ ꯀꯩꯒꯤ ꯅꯦꯛꯁ ꯏꯌꯥꯔ ꯐꯥꯎ ꯇꯧꯔ ꯃꯇꯝ ꯄꯤꯗꯣꯏꯁꯦ ꯑꯗꯨꯒ ꯖꯣꯁꯤꯌꯥꯅ ꯅꯣꯏꯁꯨ ꯃꯅꯤꯄꯨꯔꯗ ꯑꯝꯇ ꯂꯥꯛꯑꯣ ꯍꯥꯏ ꯖꯣꯁꯤꯌꯥ ꯂꯥꯛꯇꯣꯏꯅꯦ ꯅꯣꯏ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯗ ꯑꯩꯈꯣꯏꯕꯥꯅꯤꯗꯣꯀꯣ ꯅꯣꯡꯃ ꯅꯠꯇꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯇꯣꯏꯅꯤ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯎꯅꯁꯤ ꯁꯅꯥ ꯃꯃꯜ ꯈꯨꯌꯦꯟꯁꯤꯗꯤ ꯑꯃꯨꯛꯇ ꯈꯪꯉꯥꯏ ꯍꯥꯏꯒꯠꯂꯦ ꯅꯠꯇ꯭ꯔꯥ ꯆꯦ ꯃꯤ ꯁꯤꯟꯅꯕ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯄꯪꯁꯥꯗꯁꯨ ꯁꯥꯏ ꯑꯩꯈꯣꯏꯅ ꯄꯨꯜꯗꯣꯔꯗ ꯂꯥꯛꯇꯣꯏꯁꯦ ꯅꯪ ꯈꯪꯗ꯭ꯔꯥ ꯁꯅꯥ ꯁꯅꯥ ꯂꯥꯛꯇꯣꯏꯅꯤ ꯄꯨꯜꯗꯣꯔꯗ ꯇꯣꯝꯕꯤ ꯁꯅꯥꯗꯣ ꯇꯣꯝꯕꯤ ꯁꯅꯥ ꯇꯣꯝꯕꯤꯁꯅꯥ ꯀꯩꯅꯣ ꯀꯣꯂꯨꯒꯤ ꯄꯣꯠ ꯌꯣꯟꯕꯗꯣ ꯃꯉꯣꯟꯗꯒꯤ ꯁꯅꯥ ꯁꯥꯗꯣꯏ ꯃꯤꯉꯣꯟꯗ ꯃꯉꯣꯟꯗ ꯅꯍꯥꯟ ꯁꯅꯥ ꯁꯥꯔꯝꯃꯤ ꯑꯗꯨ ꯂꯧ ꯁꯤꯡꯉꯝꯕ ꯂꯥꯛꯇꯣꯏꯅꯤ ꯑꯗꯨꯒꯤ ꯂꯧ ꯂꯥꯛꯇꯣ ꯅꯍꯥꯟ ꯐꯣꯟꯗ ꯁꯤꯡꯈ꯭ꯔꯦ ꯑꯗꯣ ꯂꯧꯕ ꯂꯥꯛꯇꯣꯏꯅꯤ ꯁꯅꯥ ꯇꯥꯡꯕꯁꯤꯒ ꯑꯩꯈꯣꯏꯁꯨ ꯁꯤꯍꯧꯗꯣꯏꯅꯦꯕ ꯑꯩꯈꯣꯏ ꯁꯅꯥ ꯇꯥꯡꯉꯃꯤꯅ ꯍꯥꯃꯦꯡ ꯑꯣꯏꯅ ꯂꯧꯔꯦ ꯁꯟ ꯑꯣꯏꯅ ꯂꯧꯗ꯭ꯔꯦ ꯁꯨꯁꯤꯂꯥꯅ ꯑꯩ ꯅꯦꯛꯁ ꯏꯌꯥꯔꯗꯒꯤ ꯅꯪ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯊꯣꯏꯕꯤ ꯍꯥꯏꯌꯦ ꯑꯗꯨꯅꯤꯕ ꯊꯣꯏꯕꯤꯁꯅꯥ ꯅꯦꯛꯁ ꯏꯌꯥꯔ ꯐꯥꯎ ꯃꯇꯝ ꯚꯦꯂꯤꯗꯤꯇꯤꯒ ꯄꯤꯉꯣ ꯑꯩꯉꯣꯟꯗ ꯃꯁꯤ ꯉꯥꯡꯁꯦ ꯆꯦ ꯅꯪ ꯃꯔꯣꯜ ꯑꯃ ꯆꯦ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯑꯟꯖꯂꯤꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯅꯨꯡꯁꯤꯕꯤ ꯆꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯆꯦ ꯏꯇꯩ ꯀꯩ ꯑꯣꯏꯅ ꯅꯥꯔꯤꯅꯣ ꯆꯦ ꯅꯣꯏ ꯏꯇꯩꯁꯦ ꯀꯩꯅꯣ ꯇꯧꯔꯤꯅꯦ ꯑꯟꯖꯂꯤ ꯊꯣꯏꯕꯤ ꯂꯩꯅꯥ ꯃꯁꯥꯁꯦ ꯑꯩꯈꯣꯏ ꯄꯪꯊꯔꯒꯅꯦ ꯃꯈꯣꯡ ꯃꯈꯨꯠꯁꯦ ꯄꯪꯊꯔꯒ ꯕꯤꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯈꯥꯁꯤꯅ ꯈꯔ ꯍꯥꯏꯒꯠꯄ ꯍꯥꯏꯇꯥꯔꯦ
ꯑꯗꯣ ꯍꯤꯗꯥꯛ ꯆꯥꯔꯦ ꯗꯣꯛꯇꯔꯗ ꯌꯦꯡꯉꯨꯔꯦꯀꯣ ꯑꯗꯨꯒ ꯍꯤꯗꯥꯛ ꯆꯥꯅ ꯈꯣꯠꯅ ꯐꯔꯦ ꯍꯧꯖꯤꯛ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯟꯖꯂꯤꯁꯦ ꯃꯁꯛ ꯈꯨꯐꯖ ꯑꯃ ꯇꯧꯋꯦ ꯑꯟꯖꯂꯤ ꯅꯪ ꯃꯁꯛ ꯐꯖꯩ ꯌꯥꯝ ꯁꯥꯊꯤꯅ ꯐꯖꯩ ꯑꯩ ꯌꯥꯝ ꯅꯨꯡꯁꯤ ꯑꯁꯦꯡꯕ ꯐꯦꯁꯕꯨꯛꯇꯒ ꯅꯪꯅ ꯑꯦꯛꯇꯤꯡ ꯇꯧꯕꯗꯣ ꯑꯁ ꯑꯩꯗꯤ ꯉꯥꯎꯖꯔꯦꯗ ꯑꯁꯦꯡꯕ ꯑꯦꯛꯇꯤꯡ ꯈꯨꯍꯩ ꯑꯃ ꯃꯥꯒꯤ ꯑꯦꯛꯁꯄ꯭रेꯁꯟ ꯄꯤꯕꯗ ꯌꯥꯝ ꯍꯩꯌꯦꯕ ꯅꯪ Elina ꯑꯩꯒ ꯅꯪꯒ Maitena. ꯎꯅꯔꯒ ꯃꯥꯒꯤ ꯑꯦꯛꯁꯄ꯭रेꯁꯟ ꯄꯤꯕ ꯅꯪꯉꯣꯟꯗ ꯇꯝꯗꯣꯏꯅꯤꯀꯣ Mantan hai ma'am. Hello. Tapi sana matam yam pibe ya de mi Elina ka I am cookie bye. Josiana Noy and Nisi yam some yam nung see. Thank you so much. Oh, ino na din nung si bibe ko. Karam na ko. Taton tawdam na hello Toton. hello. Toton na kay ba. ꯑꯩꯅꯦ Aine ꯀꯥꯎꯔꯕꯣ kaurabu ꯇꯣꯇꯣꯟ ꯍꯥꯏꯁꯦ ꯀꯅꯥꯅꯣ toton tawdam. Lab gani elbide ꯑꯦꯂꯥꯏꯁꯅꯦ ko. Wala ꯑꯦꯂꯥꯏꯁꯅꯦ de. Oh, ꯑꯦꯂꯥꯏꯁꯅꯦ Elias. ꯀꯣꯡꯐꯥꯜꯗꯒꯤ ꯍꯥꯏ ꯁꯨꯁꯤꯂꯥꯅ ꯆꯦ ꯁꯅꯥ ꯁꯥꯕꯤꯔꯣ Kongpal dagi hai ba. ꯁꯥꯕꯤꯔꯣ ꯕꯥꯏꯅ ꯆꯦꯒꯤ ꯆꯤꯛꯇꯨꯗꯤ ꯐꯖꯕꯅ ꯆꯦ ꯍꯥꯏ Chik tu ka sum chiksan na lai ra ma. Ate no ni lai tra. Toton na ka ba Elias ni Elias ni kongpal dagi. Oh ꯈꯪꯕ꯭ꯔꯣ kaya. ꯑꯦꯂꯤꯁ ꯈꯪꯕ꯭ꯔꯣ Ay kaya dalam. Jadi mantan na ba kongpal ꯑꯦꯂꯤꯁ da. ꯀꯩꯅꯣꯗꯨꯔꯣ ꯀꯩꯅꯣꯗ ꯐꯪꯅꯔꯛꯄꯗꯨꯔꯣ Kaya. ꯅꯪ ꯍꯥꯏꯁꯤꯅ ꯀꯅꯥꯅꯣ Live da lakpa wari ni. ꯑꯣ Kongpal da hayeng photo kapa lakani. ꯀꯣꯡꯄꯥꯜꯗ ꯍꯌꯦꯡ ꯐꯣꯇꯣ ꯀꯥꯞꯄ ꯂꯥꯛꯀꯅꯤ ꯍꯥꯏ ꯑꯣ ꯀꯣꯡꯄꯥꯜꯅꯁꯨ ꯂꯩꯕ꯭ꯔꯥ ꯃꯅꯤꯄꯨꯔꯗ ꯃꯐꯝ ꯑꯃ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝꯁꯦ ꯃꯃꯤꯡ ꯌꯥꯝꯃꯤꯅꯦ Nungsiba mina asuk yam ꯂꯩꯔꯀꯥꯟꯁꯤꯗ ꯅꯨꯡꯁꯤꯗꯕ ꯃꯤ ꯑꯅꯤꯅ ꯍꯥꯏꯕꯗꯨ ꯃꯊꯧ ꯇꯥꯕ꯭ꯔꯣ ꯑꯩꯈꯣꯏ ꯑꯟꯖꯂꯤ ꯆꯠꯈ꯭ꯔꯕꯣ ꯑꯟꯖꯂꯤꯁꯤ ꯃꯁꯛ ꯈꯨꯐꯖ ꯑꯃ ꯑꯁꯦꯡꯕ ꯑꯩ ꯑꯟꯖꯂꯤꯗ ꯉꯥꯎꯖꯩ ꯊꯣꯏꯕꯤꯁꯅꯥ ꯑꯩꯈꯣꯏ ꯇꯣꯡꯒꯗꯕ ꯑꯦꯔꯣꯄ꯭ꯂꯦꯟꯗꯣ ꯂꯤꯛ ꯑꯣꯏ ꯂꯩꯔꯦ ꯃꯗꯨ ꯃꯦꯜꯂꯒ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯔꯛꯀꯅꯤ ꯑꯩ ꯃꯗꯨ ꯃꯦꯜꯂ ꯄꯥꯎ ꯄꯤꯔꯛ ꯑꯩꯈꯣꯏ ꯇꯣꯡꯉ ꯂꯥꯛꯇꯣꯏꯅꯦ ꯑꯗꯨꯒ ꯀꯁꯥꯔ ꯁꯤꯜꯆꯔꯗꯁꯨ ꯃꯐꯝ ꯃꯌꯥꯝ ꯂꯩꯗꯨꯗꯤ ꯂꯩ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯃꯌꯥꯝ ꯂꯩ ꯑꯟꯖꯂꯤꯅ ꯆꯦꯅ ꯑꯩ ꯚꯤꯗꯤꯑꯣ ꯀꯣꯃꯦꯟ ꯄꯤꯔꯛꯄꯗꯣ ꯃꯤꯅ ꯍꯥꯏꯅꯩ ꯆꯦ ꯌꯨꯇꯨꯕ ꯌꯨꯇꯨꯕꯔ ꯍꯥꯡꯕꯗꯨꯔꯣ ꯍꯪꯉꯦ ꯍꯪꯕꯗꯨꯔꯣ ꯍꯥꯡꯕꯗꯨꯔꯣ ꯍꯪꯉꯦꯕ ꯍꯪꯉꯦ ꯆꯦ ꯑꯩꯅ ꯍꯣꯏ ꯃꯥꯅꯦ ꯑꯩꯈꯣꯏ ꯆꯦꯅꯦ ꯍꯥꯏꯕ ꯆꯦꯁꯨ ꯁꯛ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯐꯖꯩꯌꯦ ꯆꯦꯁꯨ ꯍꯥꯏ ꯀꯥꯏꯗꯩꯅꯣꯗ ꯅꯆꯦꯗꯤ ꯌꯥꯗ꯭ꯔꯕꯅꯦ ꯅꯪ ꯈꯨꯐꯖ ꯑꯃ ꯇꯧꯋꯦ ꯑꯁꯦꯡꯕ ꯑꯩꯅ ꯅꯣꯏ ꯅꯇꯩꯗ ꯍꯥꯏꯅꯦ ꯑꯟꯖꯂꯤꯁꯦ ꯃꯁꯛ ꯁꯥꯊꯤꯅ ꯐꯖꯩ ꯑꯗꯨꯒ ꯑꯦꯛꯇꯤꯡꯁꯨ ꯌꯥꯝ ꯍꯩꯌꯦꯕ ꯅꯪ ꯃꯥꯒꯤ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯁꯨꯃꯥꯏꯅ ꯄꯤꯕ ꯈꯣꯠꯄ ꯌꯥꯝ ꯍꯩꯌꯦꯕꯀꯣ ꯉꯥꯎꯖꯕꯗꯣ ꯅꯆꯦꯅ ꯏꯆꯦ ꯅꯤꯡꯊꯧ ꯀꯩꯕ ꯁꯣꯝꯕꯤ ꯏꯆꯦ ꯁꯅꯥꯗ ꯏꯆꯦ ꯇꯤꯒꯣꯡꯈꯨꯜ ꯍꯥꯏꯕꯗꯨ ꯈꯪꯕ꯭ꯔꯣ ꯈꯪꯉꯦ ꯊꯤꯡꯒꯣꯡ ꯈꯨꯜꯗꯤ ꯀꯩꯅꯣꯗ ꯅꯠꯇ꯭ꯔꯣ ꯖꯥꯔꯤꯕꯣ ꯌꯥꯔꯤꯕꯣꯟꯗ ꯅꯠꯇ꯭ꯔꯣ ꯊꯤꯡꯒꯣꯡ ꯈꯨꯟꯗꯅꯦ ꯑꯩꯈꯣꯏ ꯅꯨꯡ ꯊꯥꯖꯩꯗꯣ ꯑꯥ ꯍꯥ ꯑꯩꯈꯣꯏ ꯊꯤꯡꯒꯣꯡ ꯈꯨꯟꯗ ꯅꯠꯇꯦ ꯆꯦꯡꯕꯤꯟꯗ ꯗꯤ ꯄꯣꯠꯁꯝꯕꯝꯅ ꯀꯩꯕ ꯇꯣꯝꯕꯤ ꯁꯅꯥꯗꯩ ꯀꯩ ꯂꯧꯗꯣꯏꯅꯣ ꯌꯥꯗꯦꯀꯣ ꯄꯣꯠ ꯂꯩ ꯃꯣꯏ ꯃꯇꯩ ꯃꯅꯥꯎꯁꯦ ꯄꯣꯠ ꯂꯩ ꯃꯣꯏ ꯃꯇꯩ ꯃꯅꯥꯎꯁꯦ ꯈꯪꯗꯦꯉꯣ ꯅꯣꯏ ꯅꯕꯥꯏꯅ ꯀꯩꯅꯣ ꯇꯧꯗꯣꯔꯤ ꯅꯣꯏ ꯗꯥꯕꯨꯡꯅ ꯑꯩꯒꯤ ꯃꯣꯍꯣꯔꯒꯤ ꯄꯣꯠ ꯌꯥꯝ ꯁꯥꯕꯤꯗꯣꯔꯤ ꯁꯅꯥ ꯇꯥꯡꯉꯛꯄꯁꯤꯗ ꯇꯣꯝꯕꯤ ꯁꯅꯥꯗ ꯐꯣꯟ ꯇꯧꯈ꯭ꯔꯕꯅꯤ ꯇꯣꯝꯕꯤ ꯁꯅꯥꯅ ꯀꯩꯕ ꯏ ꯀꯥꯔꯛꯀꯅꯤ ꯋꯥꯊꯤ ꯉꯥꯡꯒꯅꯨ ꯁꯠ ꯁꯠ ꯂꯥꯛꯎ ꯂꯥꯛꯆꯧ ꯑꯩ ꯁꯥꯎꯔꯛꯀꯅꯤ ꯀꯩꯕ ꯁꯥꯎꯔꯛꯇ꯭ꯔꯤꯉꯩ ꯀꯥꯟꯗ ꯅꯨꯡꯉꯥꯏꯀꯣ ꯖꯣꯁꯤꯌꯥꯅ ꯀꯩꯕ ꯑꯊꯤꯕ ꯑꯩꯈꯣꯏꯁꯨ ꯅꯨꯡꯁꯤꯕꯤꯌꯨꯀꯣ ꯖꯣꯁꯤꯌꯥ ꯅꯠꯇꯦ ꯊꯤꯕ ꯐꯖꯕꯒꯤ ꯅꯠꯇꯦ ꯂꯣꯏ ꯅꯨꯡꯁꯤꯀꯣ ꯍꯥꯏꯗꯤ ꯑꯟꯖꯂꯤꯁꯦ ꯑꯩꯒꯗꯤ ꯀꯩꯅꯣ ꯑꯣꯏꯅꯩꯌꯦꯕꯀꯣ ꯃꯥꯒ ꯐꯦꯁꯕꯨꯛꯇꯁꯨ ꯑꯩꯒ ꯐ꯭ꯔꯦꯟ ꯂꯩꯅꯩꯌꯦꯕꯀꯣ ꯑꯗꯨꯗꯣ ꯃꯥꯒꯤ ꯔꯤꯜꯁ ꯃꯆꯥ ꯌꯥꯝ ꯊꯥꯒꯠꯂꯛꯑꯦꯕ ꯃꯥꯅ ꯑꯗꯨꯒꯤ ꯍꯥꯏꯕꯀꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ ꯑꯟꯖꯂꯤꯁꯦ ꯃꯁꯛꯁꯨ ꯐꯖꯕ ꯑꯗꯨꯒ ꯑꯦꯛꯇꯤꯡꯁꯨ ꯌꯥꯝꯅ ꯅꯥꯜꯂꯦꯕꯀꯣ ꯑꯗꯨꯒꯤ ꯍꯥꯏꯕꯅꯦ ꯀꯩꯅꯣ ꯊꯤꯕ ꯐꯖꯕ ꯑꯩꯈꯣꯏꯁꯨ ꯊꯤꯔꯤꯁꯤꯗꯤ ꯅꯣꯏ ꯅꯨꯡꯁꯤꯕꯤꯔꯤꯁꯤꯗꯤ ꯑꯗꯣ ꯃꯥꯗꯤ ꯀꯦꯃꯦꯔꯥꯗ ꯐꯖꯕ ꯋꯥꯅꯤ ꯑꯩꯈꯣꯏꯗ ꯍꯥꯏꯗꯤ ꯃꯥꯗꯤ ꯀꯦꯃꯦꯔꯥ ꯐꯖꯕ ꯅꯪꯗꯤ ꯀꯩꯅꯣ ꯇꯧ ꯔꯤꯌꯦꯜꯗ ꯐꯖꯩꯔꯣ ꯑꯗ ꯑꯩꯈꯣꯏꯁꯨ ꯀꯦꯃꯦꯔꯥꯗ ꯐꯖꯕ ꯋꯥꯅꯦꯕ ꯑꯩꯁ ꯍꯥꯏꯗꯤ ꯌꯦꯡꯉꯣ ꯂꯥꯏꯚꯇ ꯌꯦꯡꯉꯣ ꯅꯪ ꯍꯧꯖꯤꯛꯀꯤ ꯗꯤꯄꯤꯗꯨꯒ ꯍꯧꯖꯤꯛ ꯊꯣꯛꯂꯛꯏꯕ ꯁꯛ ꯑꯁꯤꯗꯤ ꯀꯦꯗ꯭ꯔꯕꯅꯤ ꯀꯩꯅꯣ ꯁꯤꯗꯤ ꯄꯨꯔꯥ
एकदम थाव ꯂꯩꯁꯜꯂꯒ ꯄꯨꯔꯥ ꯂꯩꯕꯩ ꯋꯥ ꯑꯗꯨꯅꯤ ꯅꯨꯄꯤ ꯑꯁꯤ ꯀꯤꯗꯒꯤꯗꯤ ꯆꯦꯡꯕꯗ ꯐꯩ ꯀꯤꯂꯣꯏ ꯆꯦꯡꯕ ꯐꯔꯛ ꯇꯥꯗ꯭ꯔꯣ ꯅꯠꯇꯦ ꯁꯤꯗꯤ ꯐꯤꯕꯝ ꯑꯃ ꯀꯥꯏꯌꯦꯗ ꯑꯁꯦꯡꯕꯒꯤ ꯑꯗꯨ ꯅꯨꯄꯤ ꯑꯩꯁꯦ ꯁꯤꯒꯨꯝꯕ ꯀꯤꯂꯣꯏꯔ ꯌꯦꯡꯕꯁꯦ ꯐꯔꯛ ꯇꯥꯏꯌꯦꯕ ꯊꯥꯕꯜꯒ ꯆꯣꯡꯐꯝꯗꯒ ꯅꯨꯄꯤ ꯈꯟ ꯌꯥꯄꯣꯟꯇꯦ ꯀꯩꯕ ꯆꯥꯎꯕꯅ ꯀꯩꯕ ꯀꯩ ꯂꯝꯅꯣ ꯁꯤꯕꯣ ꯑꯩ ꯀꯁꯥꯔꯗꯅꯦ ꯑꯉꯥꯡ ꯚꯤꯗꯤꯑꯣ ꯒꯤꯗ ꯆꯠꯇꯤꯌꯦ ꯆꯦ ꯑꯩ ꯀꯃꯦꯟ ꯏꯕꯅꯦ ꯆꯦꯒ ꯂꯥꯏꯚ ꯂꯣꯏꯗ꯭ꯔꯤ ꯐꯥꯎ ꯌꯦꯡꯗꯣꯏꯅꯦ ꯑꯣꯀꯦ ꯑꯣꯀꯦ ꯑꯉꯥꯡꯁꯤꯡ ꯀꯥꯡ ꯃꯔꯛꯇ ꯇꯨꯝ ꯂꯩꯔ ꯃꯥꯜꯂꯦ ꯃꯌꯥꯝ ꯑꯃ ꯑꯉꯥꯡ ꯁꯨꯝꯃꯒ ꯑꯃꯨꯛ ꯂꯥꯛꯀꯦ ꯏꯁꯩ ꯇꯥꯁꯤꯗꯅ ꯃꯌꯥꯝ ꯍꯥꯏ ꯃꯥꯟꯇ ꯑꯗꯩꯗꯤ ꯖꯣꯁꯤꯌꯥꯅ ꯀꯩꯕ ꯐꯥꯒꯤ ꯇꯧꯕꯅꯤ ꯅꯣꯏꯁꯦꯅ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯖꯣꯁꯤꯌꯥ ꯃꯅꯦ ꯅꯨꯄꯥꯅ ꯐꯖꯔꯤꯁꯦ ꯀꯦꯗꯕꯤꯗꯅꯦ ꯑꯩꯈꯣꯏ ꯅꯨꯄꯥꯗꯤ ꯀꯦꯗꯦꯀꯣ ꯅꯨꯄꯤꯗꯤꯀꯣ ꯄꯪꯀꯦ ꯀꯦꯁꯟꯕꯤꯅꯤꯅ ꯖꯦꯅ ꯍꯧꯖꯤꯛꯀꯥꯟꯗꯤ ꯀꯩꯕ ꯍꯧꯖꯤꯛꯀꯥꯟꯗꯤ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯤꯡꯁꯦ ꯂꯣꯏ ꯀꯦꯕ ꯍꯩꯔꯕꯅꯤ ꯌꯦꯡꯕ ꯂꯣꯏ ꯅꯨꯡꯉꯥꯏꯔꯦ ꯍꯣꯏ ꯀꯩꯅꯣ ꯇꯧꯕꯗꯣ ꯐꯣꯟꯗ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗꯒ ꯁꯤꯒ ꯀꯩꯅꯣ ꯇꯧꯔꯛꯑꯅꯨ ꯄꯥꯡꯒꯟ ꯊꯥꯗꯕꯤꯔꯣ ꯁꯤ ꯀꯩꯅꯣ ꯇꯧꯕ ꯐꯠꯇꯦꯕ ꯐꯤꯔꯣꯟꯗꯨ ꯀꯩꯅꯣ ꯇꯧꯔꯛꯀꯅꯦꯕ ꯑꯉꯥꯡꯗꯣ ꯀꯥꯡ ꯃꯔꯛꯇꯣ ꯅꯨꯡꯉꯥꯏꯔꯣꯏꯕ ꯄꯨꯡ 1:30 ꯑꯗꯨꯅꯦ ꯆꯠꯂꯁꯤ ꯃꯥꯟꯇꯅ ꯀꯩꯕ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯐꯖꯕꯤ ꯇꯥꯟꯅꯁꯤ ꯍꯥꯏꯌꯨ ꯅꯨꯄꯤꯁꯤꯡꯁꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯅꯦ ꯊꯣꯏꯕꯤꯆꯥꯅ ꯍꯥꯠꯂꯤꯍꯦ ꯑꯅꯤꯃꯛ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯋꯥꯠꯇꯦꯀꯣ ꯑꯃꯨꯛ ꯐꯨꯅꯔꯛꯀꯅꯨ ꯐꯖꯒꯦꯔꯥ ꯊꯤꯒꯦꯔꯥ ꯅꯨꯡꯕꯨ ꯅꯨꯡꯁꯤꯔꯗꯤ ꯂꯣꯏ ꯐꯖꯩ ꯃꯀꯣꯛ ꯏꯆꯥꯎ ꯆꯥꯎꯉꯩ ꯂꯩꯔꯁꯨ ꯅꯨꯡꯁꯤ ꯐꯖꯩ ꯋꯥ ꯂꯣꯏꯔꯦ ꯆꯅꯨꯅ ꯀꯩ ꯍꯥꯏꯕ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯒ ꯆꯦ ꯃꯣꯏꯔꯥꯡꯗꯒ ꯀꯣꯏꯕ ꯆꯠꯂꯛꯑꯣ ꯚꯤꯗꯤꯑꯣ ꯉꯥꯏꯔꯦ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯒ ꯃꯃꯥꯡꯗ ꯂꯥꯛꯑꯝꯃꯦ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡ ꯍꯣꯏ ꯀꯩꯅꯣꯗꯒ ꯑꯩꯈꯣꯏ ꯂꯣꯛꯇꯥꯛꯇ ꯂꯥꯛꯄ ꯈꯣꯠꯄ ꯃꯣꯏꯔꯥꯡ ꯀꯩꯀꯥ ꯌꯥꯝ ꯂꯥꯛꯑꯝꯃꯦ ꯃꯥꯂꯦꯝ ꯃꯩꯇꯩꯅ ꯇꯥꯃꯣ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯏꯇꯩꯃꯗꯤ ꯏꯇꯩꯃꯁꯤꯗ ꯑꯉꯥꯡꯁꯦ ꯇꯨꯝꯃ ꯂꯩꯔꯝꯃꯦꯀꯣ ꯂꯣꯛꯇꯥꯛ ꯌꯦꯡꯉꯣ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯂꯥꯛꯑꯝꯃꯦ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯃꯇꯝꯗꯨꯒꯗꯤ ꯑꯩꯈꯣꯏ ꯌꯨꯇꯨꯕ ꯍꯥꯡꯗ꯭ꯔꯦꯕꯀꯣ ꯑꯩꯈꯣꯏ ꯂꯥꯛꯑꯝꯃꯦ 2000 ꯀꯌꯥꯗꯅꯣ 21ꯗ ꯑꯩꯕꯨꯗꯤ ꯍꯥꯟꯅ ꯂꯩꯔꯝꯃꯦ ꯑꯩꯕꯨꯗꯤ ꯊꯥꯏꯅ ꯂꯩꯔꯝꯃꯦ 2000 ꯑꯩ ꯂꯩꯔꯝꯃꯤꯁꯦ 2013 17 ꯐꯥꯎꯗ 12 17 ꯑꯗꯨꯃꯥꯏꯅ ꯆꯅꯨꯗꯩꯗꯤ ꯃꯥꯟꯇꯅ ꯅꯨꯄꯥ ꯑꯩꯈꯣꯏꯗꯤ ꯁꯨꯀꯦ ꯀꯦꯗꯁꯨ ꯑꯗꯨꯝ ꯅꯩꯕꯅꯤ ꯍꯥꯍꯥ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯀꯦꯗ꯭ꯔꯁꯨ ꯅꯨꯄꯥꯒꯤꯗꯤ ꯐꯖꯅꯕꯒꯤ ꯃꯀꯣꯏ ꯌꯥꯎꯏ ꯑꯦ ꯌꯥꯎꯔꯤꯁꯤꯗꯤ ꯃꯈꯣꯏ ꯀꯣꯏꯁꯦ ꯐꯖꯕꯒꯤꯔꯣ ꯀꯣꯏꯁꯦ ꯏꯁꯇꯥꯏꯜꯗꯤ ꯐꯖꯩꯑꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤꯁꯨ ꯌꯥꯎꯗꯦ ꯑꯩꯈꯣꯏ ꯃꯥꯏꯗ ꯑꯗꯨꯗꯤ ꯀꯣꯏ ꯍꯧꯗꯕ ꯅꯨꯄꯥꯁꯤꯗꯤ ꯐꯖꯔꯦ ꯑꯗꯨ ꯍꯧꯒꯠꯅꯩꯗꯨꯗꯤ ꯊꯣꯛꯇꯣꯛꯑꯒ ꯆꯥꯎꯕ ꯏꯌꯥꯝꯕ ꯑꯉꯥꯡ ꯀꯌꯥꯅꯣ ꯑꯉꯥꯡ ꯑꯅꯤꯅꯦ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥꯗꯣ ꯀ꯭ꯂꯥꯁ 10 ꯇꯝꯃꯦ ꯑꯗꯨꯒ ꯅꯨꯄꯤꯗꯨꯅ ꯀ꯭ꯂꯥꯁ 4ꯅꯦ ꯑꯟꯖꯂꯤꯅꯦ ꯑꯩ ꯆꯦ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛ ꯑꯣꯏꯗꯣꯏꯔꯤꯗꯣ ꯖꯤꯔꯤꯗꯒꯤꯅꯦ ꯃꯅꯦ ꯆꯦ ꯏꯇꯩꯅ ꯍꯥꯏꯗꯨ ꯆꯨꯝꯃꯦ ꯚꯤꯗꯤꯑꯣꯗ ꯐꯖꯕꯅꯦ ꯑꯗꯨꯒ ꯏꯆꯦ ꯑꯣꯏ ꯀꯩꯕ ꯏꯆꯦ ꯑꯣꯏꯗ꯭ꯔꯤꯗꯣ ꯑꯗꯨꯁꯨ ꯏꯆꯦ ꯑꯣꯏꯗ꯭ꯔꯤꯗꯨꯁꯨ ꯖꯤꯔꯤ ꯖꯤꯔꯤ ꯅꯤꯉꯣꯜꯅꯦ ꯆꯦ ꯑꯣꯍꯣ ꯖꯤꯗ ꯑꯗꯨꯝ ꯄꯥꯜꯂꯛꯇꯣꯏꯔꯣ ꯑꯟꯖꯂꯤ ꯑꯗꯨꯗꯤ ꯅꯛꯅꯔꯅꯤꯌꯦ ꯑꯩꯈꯣꯏꯒ ꯂꯥꯞꯅꯔꯔꯣꯏ ꯃꯥꯟꯇ ꯅꯪ ꯑꯩꯁꯨ ꯀꯁꯥꯔ ꯁꯤꯜꯆꯔ ꯇꯣꯏꯅ ꯂꯥꯛꯑꯦ ꯑꯣꯀꯦ ꯑꯗꯨ ꯑꯣꯏꯗꯤ ꯏꯇꯩꯃ ꯑꯗꯣ ꯏꯇꯩꯃꯗ ꯀꯣꯏ ꯌꯦꯡꯁꯤꯜꯂꯨ ꯀꯣꯏ ꯆꯦꯛꯁꯤꯜꯂꯨ ꯅꯤꯄꯥꯗꯨꯗꯤ ꯍꯥꯏꯗꯤ ꯔꯥꯁꯤ ꯅꯨꯄꯥꯒꯤꯅ ꯁꯤꯒ ꯀꯦꯊꯩꯗꯅ ꯅꯨꯄꯤꯒꯤꯅ ꯇꯨꯁꯤꯗ ꯅꯨꯄꯥꯒꯤꯅ ꯁꯤꯒꯤ ꯁꯝꯁꯤꯒ ꯀꯦꯊꯩꯗꯅ ꯅꯨꯄꯤꯒꯤꯅ ꯁꯤꯗ ꯂꯣꯏꯈ꯭ꯔꯕꯅꯤ ꯍꯦꯛ ꯆꯪꯉꯨꯆꯣ ꯍꯦꯛ ꯃꯤꯡꯁꯦ ꯃꯃꯥꯡ ꯆꯪꯕꯒꯅꯦ ꯃꯣꯏ ꯂꯩꯔꯝꯗꯣꯏ ꯄꯣꯠꯁꯦ ꯍꯦꯛ ꯆꯪꯈꯤꯕꯒ ꯁꯨꯃꯥꯏꯅ ꯇꯧ ꯂꯩꯔꯝꯃꯅꯦꯕ
ꯏꯁꯥꯏꯁꯤꯒ ꯐꯤꯁ 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 ꯑꯉꯥꯡꯕ ꯑꯁꯪꯕ ꯅꯥꯄꯨꯍꯤꯗꯣ ꯇꯤꯝꯕꯨꯟ ꯅꯥꯄꯨꯟ ꯃꯥꯅꯤ ꯅꯣꯏ ꯂꯩꯕꯅꯤ ꯁ꯭ꯋꯥꯏꯁꯤꯗꯒ ꯅꯣꯏ ꯃꯆꯤꯟꯁꯤꯒ ꯁꯥꯔꯒ ꯇꯩꯁꯟꯈ꯭ꯔꯅꯤ ꯇꯧꯈ꯭ꯔꯅꯤ ꯃꯗꯩꯗꯤ ꯁ꯭ꯋꯥꯏꯁꯤꯒ ꯀꯩ ꯇꯩꯁꯜꯂꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯗꯅ ꯄꯣꯄ ꯑꯣꯏꯇꯥꯔꯦ ꯃꯃꯤꯠ ꯄꯥꯒꯁꯦ ꯊ꯭ꯔꯣꯡ ꯍꯥꯏꯅ ꯀꯩꯅꯣ ꯀꯔꯤ ꯅꯣꯏꯒꯤ ꯁꯥꯟꯅꯄꯣꯠꯇꯣ ꯀꯔꯤ ꯍꯥꯏ ꯑꯃꯈꯛ ꯂꯩꯕꯗꯣ ꯀꯩꯗꯧꯔꯦ ꯁꯅꯥꯕꯤꯅ ꯌꯥꯝ ꯂꯩꯕ ꯁꯥꯟꯅꯄꯣꯠꯇꯣ ꯍꯧꯒꯠꯂꯁꯤ ꯍꯥꯏꯌꯦ ꯃꯥ ꯌꯥꯗ꯭ꯔꯦ ꯑꯉꯥꯡ ꯌꯥꯗ꯭ꯔꯦ ꯍꯧꯒꯠꯂꯦ ꯑꯗꯨꯒ ꯄꯥꯟꯁꯤꯜꯂꯒꯗꯤ ꯂꯣꯏꯔꯦ ꯃꯗꯩꯗꯤ ꯊꯣꯛꯂꯛꯑꯅꯤ ꯇ꯭ꯔꯤꯡ ꯂꯣꯏꯁꯤꯜꯂꯗ꯭ꯔꯥ ꯇ꯭ꯔꯤꯡ ꯀꯥ ꯇ꯭ꯔꯤꯡ ꯇ꯭ꯔꯤꯡ ꯂꯣꯏꯁꯤꯜꯂꯗ꯭ꯔꯥ ꯍꯥꯏꯅ ꯂꯣꯏꯁꯤꯟꯗꯧꯔꯝꯃꯤ ꯇ꯭ꯔꯤꯡ ꯇ꯭ꯔꯤꯡ ꯍꯥꯏꯅ ꯊꯣꯛꯂꯛꯑꯅꯤ ꯃꯗꯩ ꯇꯥꯃꯣ ꯆꯠꯂꯁꯤꯔꯣ ꯒꯥꯔꯤ ꯃꯅꯤꯡꯗꯒ ꯐꯝꯃꯒꯁꯦ ꯃꯥ ꯅꯨꯡꯁꯥ ꯈꯤꯇꯪ ꯁꯥꯔꯛꯄꯗ ꯁ꯭ꯋꯥꯏ ꯀꯨꯏꯁꯟꯈꯤꯗꯅ ꯂꯣꯏ ꯑꯇꯪꯕꯥꯗꯤ ꯑꯗꯨꯃꯥꯏꯅ ꯎꯒ꯭ꯔꯄꯟꯊꯤ ꯑꯩ ꯑꯗꯨꯃꯥꯏꯅ ꯑꯝꯇꯪ ꯕꯥꯏ ꯇꯧꯔꯝꯃꯒꯦ ꯃꯌꯥꯝ ꯏꯆꯥ ꯊꯣꯏꯕꯤꯁꯦ ꯑꯩ ꯇꯨꯝꯍꯜꯂꯨꯔꯒꯦꯀꯣ ꯃꯥꯁꯦ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯗꯒꯤ ꯇꯨꯝꯅ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯣ ꯃꯥ ꯇꯨꯝꯍꯜꯂꯨꯔꯒꯦ ꯁꯤꯗ ꯐꯝꯃꯤꯁꯦ ꯃꯐꯝꯁꯦ ꯌꯥꯗ꯭ꯔꯦꯕ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅ ꯉꯁꯤꯒꯤ ꯃꯌꯥꯝ ꯇꯥꯇꯥ ꯕꯕꯥꯏ ꯑꯣꯏꯔꯒꯦ ꯑꯗꯣ ꯈꯣꯏꯗꯥꯒ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯣꯀꯣ ꯑꯩꯁꯨ ꯀꯨꯏꯔꯔꯣꯏ 1:30ꯐꯥꯎ ꯇꯧꯔꯣ 1:30ꯗ ꯇꯧꯔꯣꯀꯣ ꯎꯝ ꯑꯩ ꯇꯨꯝꯍꯜꯂꯨꯔꯒꯦ ꯃꯁꯤ ꯖꯁꯤꯅ ꯏꯆꯥ ꯊꯣꯏꯕꯤ ꯅꯣꯛꯊꯈ꯭ꯔꯦ ꯇꯨꯝꯍꯜꯂꯨꯔꯒꯦ ꯖꯁꯤꯌꯥ ꯅꯣꯛꯊꯈ꯭ꯔꯦ ꯃꯍꯟꯇꯅ ꯄꯛꯆꯕꯗ ꯂꯣꯏꯔꯦ ꯇꯥꯗꯣꯅ ꯏꯇꯩꯃꯒꯤ ꯃꯇꯧ ꯇꯝꯕꯁꯦ ꯑꯗ ꯀꯩꯅꯣꯝꯅꯤ ꯁꯤꯗꯤ ꯑꯁꯤꯒꯤ ꯆꯥꯠ ꯒ꯭ꯔꯨꯞ ꯑꯁꯤ ꯀꯣꯏꯒꯤꯔ ꯁꯝꯒꯤꯔ ꯄꯥꯒꯤꯔ ꯑꯗꯨꯗꯤ ꯂꯣꯏꯔꯝꯗꯥꯏꯗ ꯅꯩꯔꯦ ꯒꯨꯗ ꯅꯥꯏꯠ ꯍꯥꯏ ꯃꯥꯟꯗꯅ ꯇꯨꯝꯍꯟꯕꯤꯔꯣ ꯊꯦꯡꯉꯦ ꯀꯩꯅꯣꯅꯦ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯄꯥꯐꯝꯗ ꯃꯣꯏ ꯇꯨꯝꯃ ꯂꯩꯕ ꯑꯉꯥꯡ ꯁ꯭ꯀꯨꯜꯗꯒꯤ ꯂꯥꯛꯑꯒ ꯑꯃꯨꯛ ꯇ꯭ꯌꯨꯁꯟ ꯑꯃ ꯆꯠꯂꯦ ꯑꯗꯩꯗꯤ ꯃꯣꯏꯁꯨ ꯍꯧꯖꯤꯛꯀꯤ ꯂꯥꯏꯔꯤꯛ ꯈꯨꯇꯝꯁꯤꯒꯀꯣ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯑꯋꯥꯕꯅꯤ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯅꯤ ꯂꯣꯏꯁꯤꯜꯂꯁꯤꯔ ꯖꯁꯤꯌꯥꯅ ꯍꯣꯏ ꯇꯨꯝꯍꯜꯂꯣ ꯑꯗꯩ ꯆꯥꯎꯕ ꯁꯝꯂꯕꯅꯤ ꯏꯌꯥꯝꯕ ꯅꯣꯏꯔꯣꯝꯗ ꯂꯥꯟ ꯇꯧꯗ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯂꯥꯟ ꯂꯩꯇꯦ ꯄꯣꯠꯁꯝꯕꯝ ꯒꯨꯗ ꯅꯥꯏꯠ ꯊꯦꯡꯉꯦꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ 11 ꯇꯥꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯌꯥꯝ ꯀꯩꯅꯣ ꯇꯧꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯀꯥꯏꯅꯔꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯐꯕ ꯃꯪꯉꯁꯤ ꯅꯥꯗ ꯌꯦꯛꯇꯅ ꯏꯃꯨꯡ ꯃꯅꯨꯡ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯃꯌꯥꯝ ꯍꯤꯡꯃꯤꯟꯅꯁꯤꯅ ꯏꯁꯩ ꯑꯝꯇ ꯊꯥꯕꯤꯔꯝꯃꯣ ꯇꯥꯗꯣ ꯑꯗꯨꯒ ꯑꯩ ꯈꯣꯟꯁꯤ ꯌꯥꯗꯦꯅꯦ ꯑꯩꯁꯨ ꯇꯨꯝꯅꯤꯡꯉꯦ ꯆꯠꯂꯒꯦ ꯒꯨꯗ ꯅꯥꯏꯠ ꯖꯁꯤꯌꯥ ꯑꯐꯕ ꯃꯪꯉꯁꯤ ꯅꯥꯗ ꯌꯦꯛꯇ꯭ꯔꯗꯤ ꯃꯊꯪꯒꯤ ꯁꯇꯔꯗꯦꯗ ꯑꯃꯨꯛ ꯃꯌꯥꯝ ꯎꯅꯁꯤ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯐꯅꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯍꯥꯏꯗꯤ ꯀꯟꯇꯦꯟ ꯏꯁꯀꯤꯞ ꯁꯦꯝꯃꯛꯀꯦ ꯈꯜꯂꯦ ꯑꯗꯣ ꯑꯗꯨ ꯁꯦꯝꯃꯛꯄ ꯉꯝꯃꯒꯗꯤ ꯁꯦꯝꯖꯔꯛꯀꯦ ꯉꯝꯗ꯭ꯔꯒꯗꯤ ꯁꯨꯝ ꯑꯇꯣꯞꯄ ꯕ꯭ꯂꯣꯛ ꯀꯩꯀꯥ ꯁꯨꯝ ꯍꯥꯞꯄꯛꯀꯦꯀꯣ ꯑꯗꯨꯗꯤ ꯑꯣꯀꯦ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ ꯑꯐꯕ ꯃꯪ ꯃꯪꯉꯁꯤ